इकाई हंगोइदना हायरबदने फिरोन से यावरम दबा दे स्मॉलेस मखन सुरेबा लेरमी फिल्म से अखोइजे कइनो तोइजिदी ने हेक्ता अखोइदिने होय मासिदी कइनो ना अखोइजे एस सिदी ना दे अंगांग ने मनार सनाबोन सिबु यावरिबा साइ क्लास 8 की 9 गी दगी इंखलक पले साइ मजा पाखंग मचा दे मेसियो रोरबा दे मु युम पालबा मौ यावरिबा दे न पिथिबा न पा यावरिबा मियाइ चलबा हेक्ता अखोइजे एस सिदी पोंगांग mang तारे एस माइ तौबोइरे ana khoje nungai tre adu numise ko ada khoina loi adai de onar je kok thoga ne la chi yeng lo nang ge restaurant ta je nang khang bra moina phami je moina nang gi restaurant sangai je kai do sangak pono asa po sa sangak pani ha si asa po sa ra kai do ino du di nang gi no pi lai tra si mau yaw je nang no pi je smai na nang una lo nang restaurant ta nang na sa lai sa Mayamba Kurumzuri and a very good evening. Ipo media miyang tabir pum na magpu ahan ba magtada Suraj Khongban tabam na taram na okcha bagalon na ikai khum na bu ucheri ngasi su miyam gi damakta pudana lakcheri aikhoi gi Ipo media na puthok chaba series 9 na puthok chari ba Crime Diaries tara taruk suba episode aikhoi gi mamang gi Wednesday da su aikhoi mayam gi aikhoi gi khudong chana ba amadi mayam gi hena nungaina bagi damakta aikoina Wednesday su hakwa charaga mayam da aikoina khudol tamjagre tara manga suba episode amadi mayam gi support mayam gi nungsibiba mayam gi akoi gi mayam na pibirak ba comment sing na akoi gi thauna oiraga aikoina aduki matik penjai aduki matik haraujai ipom diaries na puthok ipom media na puthok chari ba Crime Diaries yengbire ba singbu hanna thagat chari loinana aikoina request tokjari ba akoi gi like comment subscribe adumak tobiu loinana ahen ba subscriber haibadi Crime Diaries asibu yengbidaba yengba phangjadriba yengba phanghanjaningba jaga singda akhoi viewers singna hena support tobiraga akhoi Manipur society dagi crime se mitigate tawna ba akhoi moto lezariba akhoi sibu mayamna akhoi Crime Diaries asina mayamda seba tawba ngamhanbiu haina thamjage loinana Crime Diaries ke akhoi series 9 na sponsor tobireba John Niatu busu mayamna kaubiganu amade John Niatu by the Park Hotel Dimapur da leiba akhoi Nagaland gi jaga phazarba jaga da leiba John Niatu mayamna experience tobiu loinana John Niatu gi yamna phazarba akhoi hauraba naga gi traditional cuisine kya amasu akhoi taste tobi khudong chaba phangbigani loinana discounted rate ta John Niatu na hojik su akhoi viewers mayam gi damakta su hena khudong chana bagi damakta akhoi John Niatu na mayamda sponsored amadi offer tawzari mayam able tobiu loinana akhoi Ipo media na puthok chari ba Crime Diaries asi mayam gi damakta awareness amadi educate tawna ba thamjabani na akhona disclaimer si amukasu mayam da ningsing jaba tare waro biroi haina thamjage akhoi gi Crime Diaries series 9 yengbiri ba singna support tawbaga loinana akhoi gi Crime Diaries singsida akhoi gi crime si fact amadi akhoi true stories mayam ama ozaro bitale mane thengna birakpa kayadagi akhoi share tawraga awareness amadi educate tawnabagi pandamda thamjabasida akhoi minors singna yengaga mislead tawkhiba amadi gyan tanadaba yauragadi akhoi su penjadaba ma laktanabagi damakta akhoi below 18 years se avoid tawbiu haina thamjage loinana akhoi platform si hojik si mayamna su hena nungsibiba galoinana akhoi su checksin hogdaba yadabanina akhoi disclaimer si thamjabani waro biroi loinana akhoi ipo media na puthok chariba Crime Diaries ke platform si legal ke platform nachadabanina aikoina simasu mayam khangmina si gyan tamina si haina thamjage ngasi gi Crime Diaries episode tara taruk suba mayam gi damakta puduna lakchiri oza robita leimasu aikoi gi studio lengsinduna leibire aduga oza gi ngasi gi title asisu aduki matik matam mamada yamna mayamna aki tujungba kayama phangkhraba amadi mayamna aduki matik akhoi gi restaurant da chaba chatpa haibasi akhoi gi moina mislead tawkhidana akhoi gi yamna restaurant haiba mingsi manghan khiba adugumlaba matam amagi ozana lokhat pigadabani amadi sigi crime si karamba mawongno haibada title si ozana ngasi gi thambiri niyam lanba restaurant singdagi thorakpa crime sing haibadi
ꯁꯤꯒꯤ ꯑꯩꯈꯣꯏ ꯇꯥꯏꯇꯜ ꯁꯤꯃꯛꯅꯁꯨ ꯀꯔꯝꯕ ꯃꯐꯝꯒꯤ ꯀ꯭ꯔꯥꯏꯝ ꯅꯣ ꯍꯥꯏꯕꯁꯨ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯀꯣꯃꯟ ꯁꯦꯟꯁꯇ ꯈꯔ ꯃꯈꯩꯗꯤ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥꯅꯗꯤ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯕꯤꯔꯕꯅꯤꯅ ꯀꯔꯝꯕ ꯃꯑꯣꯡꯅꯣ ꯀꯗꯥꯏꯗꯒꯤ ꯀꯔꯝꯕ ꯍꯧꯔꯛꯄꯅꯣ ꯑꯩꯈꯣꯏꯅ ꯔꯦꯁꯇꯨꯔꯦꯟꯠ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯒꯅꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯁꯤꯅ ꯀꯥꯟꯅꯕ ꯄꯤꯔꯤꯕ ꯐꯖꯕ ꯄꯤꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯀꯔꯝꯕ ꯋꯥꯍꯟꯊꯣꯛꯇ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯉꯁꯤꯒꯤ 13 ꯁꯨꯕ एपिसोड ओजादगी लौबीसी ओजा ngasi sisi अखोई ममांगी वेडनेसडे दा अखोइना अनौबा हापकटबा मतमदा मयाम से अदुकी मतिक सपोर्ट फंगजै अमदी ओजाबुसु अदुकी मतिक थागत पिरई लोइना अखोई इपो मीडिया बुसु अखोइगी सेवासिदा मयाम सिना पेनबीबा उटपीबा अखोइना सु अदुकी मतिक नुंगाइजै ओजागी वखलोन सु अखोइगी स्पेशल हापकट की बदुगा मरी लेना करी वाफुंदि फोंदोकनिबगी ओजा अहान मक्तदा इपो मीडिया की व्यूअरसिंगो आई कोकनोना खुरुमजरी अदुगा ममांगी वेडनेसडे अखोइना अहान बोइना वीक अमदा अनिरक हापा हाइबदु हापा ngamjaba अदुगा मयामनजु मदुगी यामना हराउबा नुंगाइबा फोंदोकपिबा अखोइ माइकैदैसु तराम नोक्सरी याम नुंगाइजै अदो यायंगैदि दुम सांगिंगैदि हापकटना होनाजगे वेडनेसडे जेदो थबकना सांगक्तबा थोगदी सैटरडे बुदि सोइरोइगे दो वेडनेसडे जिदि कितंग गाक्थोक गाक्सिन तौबियो अदुगा हामुंगलीगिबा वारीदुदा वारी अनिदुगी कमेंट मैम पीरपदो कमेंट केस नंबर 1 केस नंबर 2 कमेंट लिसिंग हुमगा चनिपान मुक सुहौरे याम नुंगाइए याम पेले कमेंट जिंदो हजिकी इबेमा वारीगी इबेमा अनिदुजुने से याम पेले वारीदु तारगा मोइगी असो खोंगे कपथोए पेन मनगिदरा नुंगाइ मनगिदना अदो अवाबा पुनम कावे दो कमेंट मैमदुना याम पेले मोइदे हेना थौना लेहले अदो पिरैबा कमेंट जिंदो अदम डिसीजन लौजरगे न मोइजो दमाइ पियाम चुबनि ओजा हाइबदि पिरैबा मयामदो असेंगबा थमोइदगी थोलकपा खोलाव गाक्तनी मयामदा पिबिरदिबसिन अखोइना सु रिक्वेस्ट तौबगा लोइना अदो इबेमा मा पोजीशन होल्डर दो माना हाइए अइना मैट्रिक तसु 12 तसु लोइना पोजीशन लेपगा कनो मास्टर टॉप तौबिरैनी इंडिया की यूनिवर्सिटी में सुमाइना लौरगा अना लोइनमक इमुंगजे माइ पाहल्लई अखोइगी न्यूज़पेपर इमा बाबाई फोटो याहल्लई अदो असु याम अइना होनाजरकपजे अदो आइगी नुंसीबदि खितंगदि इमुंगजेगा सोंधारे अदुबु सिजिना अइंगोंदा याम नुंगाइ हंदबजे नुंगाइते अदो इमा बाबाना सही 35 नुंसिनाराबा नुपाजी माना काइनारगा अतोपा मा हुजे अखोइना एंगेज तौरगा लुहोंबदा माना नुंगाइना लैगिद्राना खनबीदबदो अदुदो अइंगोंदा याम नुंगाइजदे अइना वाना होनारैबा मयामदो मोइगिजु अइना लोइ ममाइ पाहल्ले अदो अइना कइनो तौजबजुजु मोइना हराउ राउ अइ नुंसीबजुजु मोइना एक्सेप्ट तौबीदबा तौहन्निंगेना माना अदुम अदुगी नुंगाइजदबदुनेबा अदो मयाम नोजिति फजना लेपिरबनिना अइ याम नुंगाइए अइंगोंदा अवाबा लैत्रेना आदै माना कइनोदो मागी थबकतो मयामना मांगोल ओइरो नंग थबकतो हाना तौ मांगोल ओइरो हारपदुजु मा ओइजरगेना दुजु माना याम पेना फोंदोरे अदो नोंगमा माना थबकका मांगोल ओइरकान माइ पाकांदा माइ पुंसिना मातिक चाना लेपंग मकांदा क्राइम डायरी सिदा उतंग आइने दुगी वारिदो मा लेप्सगे जाय अखोइ मयाम गाइमिनसी हाइदि सफोंबा हाइबा तारेने अदुगा इबेमा मा अनि सुबै वारिदो अदुदुना स्याम कप्पे अइना अइगी वारीजे खंगबीबा अइगी अवाबा खंगबीबा इमुंगजे लैबदा अइना हयेंग थेंगनारकदबा अवाबा अइ नुपाजिना अइगा मागा नुसिनारजु माजु हानानि साजु चारंबा अदै मुक्सु मखा ताना चारकदरा हाइबजु ngамदबा अदै मसागी सेंथोक अमजु लैतबा मसागी स्टेल अमजु लेपजु ngамदबा नुपा थोकपजु ngамदबा चही मरी मबानी चेले चही मरी फारबनेबा अदोरगजु मागी नुपा थोकपै केनो मजु लौबजु ngамदबा अदुदा अइना अदै मनेमबोकना तौरिबा कैनोदुगा अइना लैरुबदा हयेंग वागदौदो मयामना लोइ उबिरकांदा नंग सुंगलै लैरोनो इबेमा न मयामना अइंगोंदा हाइबिरकपा मयामदो अइ याम पेले अइगी पुंसिबु नुसिबिबगिदमक हाइबिरकपने अइगी तुंगी खल्लगाना अमायना मानजु याम फोंदोकसैबा मयामगी लैयु हाइबजे अमता यावरक्त्रे अदुना अइ युम पांदजु तोक्सरगे अइ अदुम युमदा लेबना अइ लैजरगे अइबु याम अमन लैतना युमदुदा लैरगा अइना हयेंग थेंगनारकदबा अदै फजना युमदुदा लौसनबिगिदबगी मौंदा उसिलओइदबा मयाम लैमिनैबा मौ मयामदुगा मागगी खेनारकपा मयामदु माना वागदबदो अदुमा मयामदु मयामना लोइ उबिरगा अइंगोंदा एडवाइस पिबिबा याम नुंगाइना माजु फोंदोरेबा हाइबदी युम पानबदा वागनी हैना खंगबदुदा युम पानबा हाइबदुदी अपंग थौना तागदरा हैना थमजरिंगोजा अदो कमेंट अदुम अपुन बोइना अइ अमम पाथोक्तजु लोइनमक अदु अनिदुगी पिना हौबा मयामदो अइ याम थागतसरी लोइ पाजै याम नुंगाइ कमेंट जै थंदा पाब नते हंदक्ति फोन जे लाउसगा थानरगा अखोइ जे कनोदा इबेम अनिदुगा अखोइ गै होइना पामिनरिनेबको अहिंगा तुमदगा सि आरे ना याम नुंगाइ अदुगा अहुमसुबा वारिदुगी इबेमदो माजे क्राइम डायरी से थेंगनादबरा येंगदबरा दे अइना अदुदो मादो सुम इकाइबगी दुम फोन तौरक्तबरा करिनो हुजिफौदे अइ पाउ फाउनद्री अदुमा थमजरगे अदुगा
ꯑꯁꯤ ꯑꯩꯅ ꯀꯩꯅꯣꯁꯦ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯦ ꯄꯥꯏꯈꯠꯆꯔꯤꯕ ꯇꯣꯄꯤꯛꯁꯦ ꯁꯤꯁꯦ ꯌꯥꯝ ꯂꯨꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯝꯁꯤꯗ ꯂꯝꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯥꯎꯅ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯁꯦꯝꯗꯣꯛꯈꯤꯕ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯗꯨꯝꯕ ꯑꯃꯈꯛꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯃꯌꯥꯝꯅ ꯍꯣꯔꯦꯟ ꯀꯃꯦꯟꯇ ꯋꯥꯔꯤꯁꯦ ꯌꯥꯝ ꯃꯨꯟꯅ ꯇꯥꯕꯤꯔꯒ ꯀꯃꯦꯟꯇ ꯄꯤꯕꯤꯔꯛꯑꯣꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯇꯝꯗꯨꯗ ꯍꯦꯛꯇ 2012 13 14 ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯗ꯭ꯔꯥꯏꯕ ꯀꯟꯅ ꯆꯠꯈꯤꯕꯁꯦ 12ꯁꯤꯗ ꯔꯦꯁꯇꯨꯔꯦꯟꯁꯦ ꯃꯅꯤꯄꯨꯔꯗ ꯁꯧꯒꯤ ꯁꯥꯗꯧꯅ ꯌꯨꯡꯈꯠꯂꯛꯑꯦ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔꯄꯣꯔꯠ ꯂꯥꯏꯟ ꯄꯥꯠꯁꯣꯏ ꯂꯥꯏꯟ ꯈꯨꯔꯥꯏ ꯂꯥꯏꯟ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤ ꯂꯥꯏꯟ ꯊꯧꯕꯥꯜ ꯂꯥꯏꯟ ꯀꯛꯆꯤꯡ ꯂꯥꯏꯟ ꯑꯗꯩ ꯀꯥꯟꯆꯤꯄꯨꯔ ꯂꯥꯏꯟ ꯑꯉꯛꯄꯅꯤꯀꯣ ꯃꯁꯤꯗ ꯂꯩꯕ ꯔꯦꯁꯇꯨꯔꯦꯟ ꯃꯌꯥꯝꯁꯦ ꯃꯅꯥꯎꯄꯥꯏ ꯂꯤꯡꯈꯠꯂꯗꯤ ꯃꯌꯥꯝꯕꯒꯤꯁꯨ ꯂꯤꯡꯈꯠꯂꯛꯑꯦ ꯑꯗꯩ ꯔꯦꯁꯇꯨꯔꯦꯟ ꯑꯃꯃꯝꯗ ꯒꯥꯔꯤꯁꯦ ꯃꯃꯥꯡꯁꯤꯗ ꯐꯨꯟꯅꯤ ꯈꯥꯝꯅꯩꯁꯦ ꯐꯝꯐꯝꯒ ꯆꯟꯅꯕ ꯅꯠꯇꯦ ꯄꯨꯔꯥ ꯍꯦꯛꯇ ꯆꯠꯅꯕꯤ ꯑꯣꯏꯅ ꯑꯗꯣ ꯄꯨꯡꯃꯥꯡ ꯃꯥꯡꯈꯠꯂꯛꯑꯕꯀꯣ ꯑꯗ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟ ꯄꯨꯝꯅꯃꯛꯀꯤ ꯅꯤꯌꯝ ꯆꯥꯗꯕ ꯔꯦꯁꯇꯨꯔꯦꯟꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯕ ꯑꯗꯨꯒꯤ ꯔꯦꯁꯇꯨꯔꯦꯟ ꯍꯥꯏꯁꯦ ꯐꯦꯃꯤꯂꯤ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯔꯣ ꯆꯪꯉꯒ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕ ꯃꯈꯟ ꯃꯈꯟꯒꯤꯀꯣ ꯑꯗꯩ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯑꯗꯨꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯁꯤꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯝꯗ꯭ꯔꯕꯀꯣ ꯑꯗꯨꯗ ꯃꯗꯨ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯃꯗꯨꯗꯒꯤ ꯊꯣꯔꯛꯄ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯑꯃꯃꯨꯛ ꯑꯩꯈꯣꯏꯗ ꯊꯦꯡꯅꯔꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯪꯉꯨꯕꯗ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝ ꯄꯨꯡꯉꯛ ꯉꯛꯄꯅꯤ ꯀꯣꯛ ꯄꯥꯏꯔ ꯐꯝꯗꯩꯌꯦꯕ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯗꯤ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝꯗꯨꯗꯤ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯋꯥꯔꯤ ꯁꯥꯐꯝ ꯁꯨꯡꯅ ꯅꯠꯇꯦꯕꯀꯣ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯀꯥꯝꯕꯤꯁꯤꯡ ꯂꯝꯆꯠ ꯀꯥꯝꯐꯝ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯌꯨ ꯊꯛꯄꯒꯤ ꯚꯦꯟꯗꯔ ꯆꯪꯉꯤꯗꯅ ꯑꯗꯨꯃꯥꯏꯅ ꯂꯝꯆꯠ ꯀꯥꯝꯒꯦ ꯍꯥꯏꯕ ꯃꯤꯒꯤ ꯆꯪꯐꯝ ꯑꯩꯈꯣꯏ ꯄꯨꯔꯥ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠꯀꯤ ꯖꯒꯥ ꯕ꯭ꯔꯣꯊꯦꯜꯒꯤ ꯃꯐꯝ ꯔꯦꯠ ꯂꯥꯏꯠ ꯑꯦꯔꯤꯌꯥ ꯑꯗꯨꯒꯨꯝꯕꯒꯤ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯍꯦꯛꯇ ꯀꯣꯛ ꯄꯥꯏꯔ ꯐꯝꯗꯒꯤꯀꯣ ꯑꯗꯨꯒꯨꯝꯕ ꯑꯃꯝꯕ ꯀꯦꯕꯤꯟꯁꯤꯡꯁꯦ ꯈꯨꯠꯇ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯂꯣꯏ ꯊꯨꯒꯥꯏꯔꯝꯕ ꯑꯗꯩ ꯄ꯭ꯔꯗꯥꯅ ꯑꯣꯏꯅ ꯀꯩꯅꯣ ꯄꯥꯔꯇꯤꯁꯟ ꯄꯤꯕ ꯌꯥꯎꯋꯦꯕꯀꯣ ꯂꯣꯏ ꯁꯦꯒꯥꯏꯔꯝꯕ ꯔꯦꯁꯇꯨꯔꯦꯟꯁꯦ ꯃꯅꯤꯄꯨꯔ ꯍꯦꯛ ꯄꯨꯝꯕꯁꯤꯗ ꯂꯩꯕ ꯔꯦꯁꯇꯨꯔꯦꯟ ꯍꯥꯏꯕ ꯖꯥꯠꯁꯦ ꯄꯨꯔꯥ ꯑꯣꯄꯟ ꯑꯣꯏꯍꯜꯂꯝꯕ ꯄꯨꯔꯥ ꯑꯣꯄꯟ ꯑꯣꯏꯍꯜꯂꯝꯕ ꯂꯣꯏ ꯀꯦꯕꯤꯟ ꯀꯩꯀꯩ ꯂꯣꯏ ꯊꯨꯒꯥꯏꯔꯒ ꯑꯗꯨꯗ ꯂꯤꯠ ꯇꯧꯖꯈꯤꯕꯗꯣ ꯑꯩ ꯏꯁꯥꯃꯛꯅꯤꯀꯣ ꯑꯩ ꯏꯁꯥꯃꯛꯅ ꯂꯤꯠ ꯇꯧꯖꯔꯒ ꯑꯩ ꯇꯧꯖꯈꯤꯕꯅꯤ ꯑꯗꯣ ꯏꯆꯦꯅ ꯃꯗꯨꯒꯤ ꯈꯣꯡꯊꯥꯡꯗꯨꯃꯛ ꯂꯧꯕꯤꯈꯤꯕ ꯂꯣꯏꯅ ꯊꯨꯒꯥꯏꯈꯤꯕꯗꯣ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯏꯆꯦꯅ ꯂꯤꯠ ꯇꯧꯔꯒ ꯃꯗꯨ ꯏꯆꯦ ꯃꯇꯤꯛ ꯆꯥꯏ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯅꯠꯇ꯭ꯔꯒ ꯇꯧꯐꯝ ꯊꯣꯛꯇꯦ ꯃꯗꯨ ꯍꯥꯏꯕ꯭ꯔꯥ ꯏꯁꯥꯒꯤ ꯃꯣꯠꯁꯦ ꯍꯣꯔꯦꯟ ꯋꯥꯔꯤ ꯇꯥꯔ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣꯕ ꯀꯂꯛ ꯄꯦꯟꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯃꯣꯠꯁꯦꯀꯣ ꯑꯩ ꯋꯥꯔꯤꯁꯦ ꯂꯤꯖꯒꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯤꯁꯥꯡꯁꯤꯟꯅ ꯁꯨꯝ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯗ ꯅꯨꯄꯤꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯈꯣꯠꯂꯨ ꯂꯥꯛꯄꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯃꯈꯜꯒꯤ ꯀ꯭ꯔꯥꯏꯝꯁꯦ ꯂꯥꯛꯄꯗ ꯔꯦꯁꯇꯨꯔꯦꯟꯗꯒꯤ ꯊꯣꯔꯛꯄ ꯀ꯭ꯔꯥꯏꯝꯁꯦ ꯑꯩꯈꯣꯏꯗ ꯁꯨꯝ ꯂꯤꯁꯥꯡꯁꯤꯟꯅ ꯁꯨꯝ ꯊꯦꯡꯅꯔꯛꯑꯦꯕꯀꯣ ꯊꯦꯡꯅꯔꯛꯑꯦ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏꯁꯨ ꯔꯦꯁꯇꯨꯔꯦꯟ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯃꯨꯛꯇꯁꯨ ꯆꯪꯉꯨꯗꯦ ꯎꯔꯨꯗꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯗꯨꯝ ꯎꯅꯖꯩ ꯃꯥꯅ ꯑꯆꯥꯄꯣꯠ ꯆꯥꯏ ꯃꯦꯟ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯨꯒ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯩ ꯂꯣꯏꯅꯃꯛꯇꯤ ꯀꯩꯅꯣꯗꯣ ꯔꯦꯁꯇꯨꯔꯦꯟꯗꯒꯤ ꯊꯣꯔꯛꯄ ꯀ꯭ꯔꯥꯏꯝ ꯂꯣꯏꯅꯃꯛ ꯑꯩ ꯂꯤꯕꯗꯤ ꯉꯝꯃꯣꯏ ꯀꯩꯁꯨ ꯌꯥꯝꯕꯅꯤꯅ ꯑꯗꯨ ꯈꯤꯇꯪ ꯑꯩ ꯂꯧꯈꯠꯀꯦꯕ ꯅꯣꯡꯃ ꯃꯃꯥ ꯃꯆꯥ ꯑꯃꯈꯛꯅꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯀ꯭ꯂꯥꯁ 8 ꯈꯛꯇꯅꯤꯀꯣ ꯃꯃꯥ ꯃꯆꯥꯁꯦ ꯂꯥꯛꯑꯦ ꯑꯩ ꯎꯅꯕꯅꯦꯅ ꯂꯥꯛꯑꯦꯕ ꯀꯞꯄꯗ ꯃꯃꯥ ꯃꯆꯥꯁꯦ ꯍꯦꯛ ꯀꯞꯄꯗꯅꯦ ꯀꯔꯤꯅꯣꯃꯤ ꯅꯣꯏꯅ ꯃꯃꯥ ꯃꯆꯥꯕꯨ ꯑꯝꯇ ꯍꯥꯏꯌꯣꯃꯤ ꯍꯥꯏꯕꯁꯦ ꯋꯥꯁꯦ ꯉꯥꯡꯕ ꯁꯨꯡꯉꯝ ꯉꯝꯗꯕ ꯊꯃꯣꯏ ꯁꯣꯛꯃꯟꯈꯤꯗꯅ ꯍꯦꯛ ꯃꯃꯥ ꯃꯆꯥꯁꯦ ꯀꯣꯟꯅꯔꯒꯅꯦ ꯃꯆꯥꯁꯤꯗ ꯃꯃꯥꯁꯤꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯅꯥꯜꯂꯤ ꯑꯃꯨꯛ ꯌꯦꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯒ ꯍꯦꯛ ꯀꯞꯄꯒ ꯑꯗꯨꯝ ꯂꯩꯕ ꯑꯗꯩꯗꯤ ꯑꯁ ꯅꯣꯏꯕꯨ ꯑꯝꯇꯗꯤ ꯍꯥꯏꯌꯨꯗ ꯀꯔꯤꯅꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯅꯣ ꯅꯃꯥ ꯅꯆꯥꯒꯤꯁꯦꯅ ꯑꯗꯩꯗꯤ ꯃꯃꯥꯁꯤꯅ ꯍꯥꯏ ꯏꯕꯦꯝꯃ ꯏꯆꯥ ꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯆꯥꯕ ꯊꯛꯄꯁꯨ ꯌꯥꯗꯦ ꯆꯥꯅꯤꯡ ꯊꯛꯅꯤꯡꯗꯦꯅ ꯗꯣꯛꯇꯔꯗ ꯌꯦꯡꯉꯨꯕꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯀꯟꯁꯤꯞ ꯑꯣꯏꯔꯝꯃꯦ ꯃꯤꯔꯣꯜꯂꯝꯃꯦ ꯍꯥꯏ ꯀ꯭ꯂꯥꯁ 8ꯀꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯄꯤꯛꯈ꯭ꯔꯕ ꯌꯥꯝ ꯅꯧꯈ꯭ꯔꯕ ꯑꯉꯥꯡꯅꯤ ꯑꯗꯒꯤꯗꯤ ꯍꯦꯛꯇ ꯃꯊꯃꯣꯏꯁꯦ ꯀꯥꯏꯅ ꯂꯥꯛꯄꯅꯦꯕ ꯃꯃꯥ ꯃꯆꯥꯁꯦꯀꯣ ꯑꯗꯩꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯗ ꯏꯕꯦꯝꯃ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯪ ꯋꯥꯔꯤꯗꯣ ꯑꯝꯇ ꯂꯤꯌꯨꯅ ꯍꯥꯏꯕꯗ ꯑꯉꯥꯡꯁꯦ ꯀꯞꯄꯒ ꯂꯤꯕꯁꯦ ꯉꯝꯗ꯭ꯔꯦꯕ ꯑꯩꯅ ꯃꯃꯥꯁꯦ ꯅꯪ ꯑꯝꯇ ꯑꯩꯈꯣꯏ ꯌꯨꯝ ꯃꯊꯛꯇ ꯐꯝꯃꯨ ꯆꯣꯆꯥꯎ ꯑꯩ ꯑꯉꯥꯡꯁꯦ ꯋꯥꯔꯤ ꯑꯝꯇ ꯐꯖꯅ ꯁꯥꯒꯦ ꯃꯃꯥ ꯌꯥꯎꯔꯗꯤ ꯋꯥꯔꯤ ꯂꯤꯕꯁꯦ ꯉꯝꯃꯔꯣꯏꯁꯦ ꯑꯩ ꯈꯪꯉꯦꯕ ꯑꯗꯒꯤ ꯑꯩꯅ ꯀꯥꯈꯠꯍꯟꯈ꯭ꯔꯦ ꯃꯃꯥꯁꯦ ꯏꯕꯦꯝꯃꯁꯦ ꯍꯥꯏꯌꯣ ꯋꯥꯔꯤꯁꯦ ꯐꯖꯅ ꯂꯤꯌꯣꯅ ꯐꯖꯅ ꯂꯤꯍꯜꯂꯀꯥꯟꯁꯤꯗ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯦ ꯊꯥꯕꯜ ꯆꯣꯡꯕꯗ ꯈꯪꯅꯕꯅꯦ ꯍꯥꯏꯌꯦ ꯅꯨꯄꯥꯁꯦꯀꯣ ꯑꯗꯨꯒ ꯎꯟꯅꯁꯤꯅ ꯍꯥꯏꯕꯁꯤꯗ ꯃꯕꯥꯅꯤꯁꯦ ꯆꯠꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟꯁꯤꯗ ꯆꯪꯁꯤ ꯃꯤ ꯂꯣꯏ ꯆꯪꯅꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯗ ꯂꯝꯕꯤꯗ ꯀꯩꯗ ꯎꯟꯅꯕꯗꯤ ꯑꯩꯈꯣই ꯅꯣꯏꯒꯤ ꯃꯤ ꯎꯈ꯭ꯔꯒ ꯉꯥꯡꯕꯤꯅꯤ ꯑꯗꯨꯅ ꯔꯦꯁꯇꯨꯔꯦꯟꯁꯤꯗ ꯆꯪꯁꯤ ꯍꯥꯏꯔ ꯄꯨꯁꯟꯕꯤꯔꯦꯗꯅꯀꯣ ꯑꯗꯨꯒ ꯃꯥꯅ ꯀꯩꯅꯣ ꯔꯦꯁꯇꯨꯔꯦꯟꯁꯤꯗꯗꯤ ꯃꯅꯨꯡꯁꯤꯗ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝꯁꯤꯗꯤ
pura mana yam hainadaba oiba adu asai talli sidi jangba sidi talli haraju mana makoi para jingjalaba asmi mangda phajade na adu manung janam si kano partition amkhak padana pi hayaba ek mamang je jumi phamba maning je ju phamba mam trek su mamba ada angang jina kappa nang kap kano sidadi adu yaroi mi atai kai jina tar kai harakani adu du harga hainadaba thabak singje mana dum tawre banu pajna ko adu sidi nuksi bagini ai junang nuksi bagini sidi loim bagni sida phami mam je loina kano toirini nuksina bada yawba kaino ni sidina adum namdna admaina mana angang je ija se lobire bako adaidi angang ji am haina dredana duga mana dugi matung no pajina dum phone tawraga unna basa uzlaw tholo dum kok thokpa yadredana sadunu metu da namge video photo ingonda le thagalakani phone da viral chalalakani nang okta bine sandokani aduna tholo aina je tholo ai ju nang nusibaini aduni adani hargane nang lai thokke toira atopa nupa koige toira ga har nang ga di thajaba thamna grami nang lai sabi na tre tholo harga amaina dum thola ga moija ani ra humlak adum ba je chathagre ba ada ngang je thale pakpane ba aduga mu nupa je phone nung loi shop thamjan gre ba ko kaim pau je phauna gidre ba da ngang ju haidok pajuki ama juki ma ju dum tumina leire ba ko masa je ngam dab je ma da ngang na kaino khangje ponte ba adu mama na cha thok ja de nang cha ning thang de oning da law ya di doctor cha thok jing jam chatli mi dana ada mana ju ta chengna hujigi ma gi kaino je concept se oram draga di ma je ma kaim adum haira roi ba nu pa jna hun to ma ju ma ki dana kaim haira roi nu pa je kai de no kaino ju thiga chara roi ba angang ni na mana kari taw ba ngamuni aduga dai swari am nungai tre ta ba ko dai de mama ji kau tare aduga kaino tawre khoina onai chana ma gi nu pa ji hairamba lam jaga ka kai ji thidok padane thidoya koina lam jaga kai ji thidok pada khara lu na thoki ba khara wagi ba ko adu sina mangonda koi gi tharak pa photo khara di nupa jin tharak pa yawramba adumba yawramba da gi koina madu yang wana thigala kan khola kan da haipet mana koi gi kaino khangi jina mama na bang khak yang kan ai adu do mama na du ma khangam draba mane hoi cyber crime da kai ta tawraga budi magi phone number ka kai kaino tawna ra kan da budi dum di phang ni ko du jam aruba ma ke sam je phar pan do ni dana adu moina di ma samsa gi izat ki nga ain gi mateng hai ba jidi lawge ya adu lawda sung ya de ha ba leite du mi na ma sa nu pi to ke sen na ning da bani na adu mai nam akti hek ke so ina tawna ning di parents ka kai lo yaung na do mi na ko de ma pa hai ba ji ma yam ki na bani na ayam ba ke sum ba da ma pa ji khangan de ba adai di mama na bang khak mana sidagi mana mamana bang khakte ai phone number di lai na puthok tan mana ba jide taw badai bunga na aseng ba hayo adu do na hade mana ba jina ina haidok ne de haibira kan ma sidai ni sidai ni harak tan na amai torga nupa je koina kaukhat le ba ko dukan da kaukhala wari je sa kan jida koi gi kaino tawre nupi mcha jina kappa li ba wari de mama jina kapta na taw ba mama jina sen sal la ga ta nupa sen dan na humlang mai da kan ba ni mama ji nang haude kham ba sagi mathamoi je sak ba isa na pi masagi kaino bo mioi mi taw su diba class 8 kari ba jibu nang na lai khok tagi thadat laga nai thi aga nang na hundo amba nang na ne pa me nu sire nang admai taw gre ha di chen bi gro du chuna ta ba nang adu ga isa na smai hoyo ba sung nauri ba cha jibu hoju pu cha jibu miron ba ne akta mama na sak pa ne ba dai di ngange khoina ju ngange nang zum na nu sina adu ga ngang no pim sa jibu na admai taw ri kai gi no na nu pa jina di sahi khara hal le ba ko adai di nupa je khoina tong ana ma gi kaino je wari sa ba kan da ma dine pura khoi gi adum bai kaino je kuire ba man sa thar pa je nupi ahum ma di su gare ba ko khoi gi aham ba da khoi gi mana adum kaim haina da ba chauna ba da gi tokna garga adum bari relation de restaurant adum unna ra thammaga adum kaim haina gi da nupi ju yawre dai nupi na lai thokki bu ju yawi nupa to pa thammaga adai mana lai thorok bu ju yawi du nupi to kaim hayau da ba adum main tok tok da ma di haina bi oi khala ba nupi je are pa koi dra ba e sidi yam nungai ba kai nom ni ne har ga ne nupi msa ngang je khala koi ra adum bagi ma di sidi nu sina ba da yaw ba kaino ne nai di dum khalli kholi ha yam sam na ka su leitana ko adai di mama ma pa jna ju masa jam phui ba nang na smai taw ba du taw ba nang adok thina lam sa kam ba du taw ba ne ekta moi ma ma sa do moi ma pa do ba tin phujai ba adu mai na adu moina koi kaino ju case taw ba ju ikai mi mamang da na ne adu moi do adum hayeng nang na smai taw ra ba ni na matam saraga isanu pije sahi suraga nang na sielo lawro na cm inaraga matam ngai naraga adu mai na moi halaman jana ga loi chan nei ba ko aduga ngasagi adu jima mama jina tawgiba masa jina tawgiba ko yam thamoi sokhi ba ko adai mo damaina adu ma su lakhre ko dai di ani so jina mo koi gi moi je adum nupi ji dum la su haiba
ꯑꯗꯩ ꯃꯣꯏ ꯏꯃꯨꯡ ꯑꯅꯤꯁꯦ ꯑꯗꯨꯝ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯅꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗ ꯅꯨꯄꯤꯁꯦ ꯊꯣꯏꯗꯣꯛꯅ ꯑꯃꯨꯛ ꯃꯥꯅ ꯑꯣꯡꯉꯤꯕ ꯏꯃꯨꯡꯁꯦ ꯊꯣꯏꯗꯣꯛꯅ ꯏꯅꯥꯛ ꯈꯨꯜꯂꯦ ꯑꯗꯣ ꯃꯣꯏ ꯂꯩꯀꯥꯏ ꯑꯗꯨꯋꯥꯏꯅꯁꯨ ꯑꯁ ꯃꯥꯗꯤ ꯑꯗꯨꯝ ꯃꯌꯨꯝ ꯄꯥꯜꯂꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯏꯖꯠ ꯇꯧꯅꯕꯗꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯌꯨꯝꯗꯣ ꯈꯔ ꯂꯤꯡꯕꯒꯤ ꯑꯗꯨꯝꯕ ꯑꯣꯏꯕ ꯑꯗꯣ ꯅꯨꯄꯤꯁꯨ ꯃꯔꯥꯏꯕꯛ ꯐꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯃꯥ ꯅꯨꯄꯥꯁꯤꯅꯁꯨ ꯌꯥꯝ ꯄꯥꯝꯅ ꯂꯧꯋꯦꯕ ꯃꯥꯁꯨ ꯌꯥꯝ ꯂꯨꯅꯒ ꯇꯧꯋꯦꯕ ꯑꯗꯣ ꯃꯥꯁꯦ ꯃꯁꯥꯁꯦ ꯑꯃꯨꯛꯁꯨ ꯃꯤꯔꯣꯜꯂꯦ ꯃꯇꯝꯁꯤꯗꯀꯣ ꯑꯗꯨꯀꯥꯟꯗ ꯉꯁꯥꯏꯒꯤ ꯂꯨꯍꯣꯡꯕ ꯀꯨꯏꯕ ꯅꯠꯇ꯭ꯔꯤ ꯃꯣꯏꯁꯦ ꯊꯥ 3-4ꯈꯛ ꯉꯥꯏꯔꯤꯕ ꯃꯇꯝꯅꯦꯕ ꯍꯥꯟꯅ ꯀꯣꯏꯅꯔꯝꯕ ꯅꯨꯄꯥꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯗ ꯍꯥꯏꯔꯛꯄ ꯑꯗꯨꯒ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯊꯥꯖꯤꯜꯂꯛꯄ ꯁꯨꯃꯥꯏꯅ ꯅꯣꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯀꯤ ꯂꯧꯔꯤꯕ ꯅꯨꯄꯥꯁꯤꯒꯁꯨ ꯃꯃꯥꯟꯅꯕ ꯑꯣꯏꯕꯀꯣ ꯑꯗꯣ ꯍꯥꯟꯅ ꯀꯣꯏꯅꯔꯝꯕ ꯅꯨꯄꯥꯁꯤꯅ ꯃꯔꯤ ꯊꯤꯒꯠꯂꯛꯑꯦꯗꯅ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨ ꯇꯧꯈ꯭ꯔꯕꯅꯤ ꯔꯦꯁꯇꯨꯔꯦꯟꯗ ꯀꯌꯥꯔꯛ ꯆꯪꯉꯒ ꯑꯗꯣ ꯏꯕꯥꯅꯤ ꯁꯥꯎꯅꯕꯗꯩ ꯂꯥꯞꯊꯣꯛꯅꯈꯤꯕꯅꯤ ꯆꯍꯤ 2ꯃꯨꯛ ꯐꯥꯔꯦ ꯂꯥꯞꯊꯣꯛꯅꯕ ꯑꯗꯨꯒ ꯑꯁ ꯅꯨꯄꯥꯗꯣ ꯃꯌꯨꯝꯒ ꯄꯥꯜ ꯂꯩꯔꯝꯃꯤ ꯅꯨꯄꯥꯗꯨꯗꯤ ꯈꯪꯖꯔꯝꯃꯣꯏꯗꯣ ꯀꯥꯏꯅꯅꯦ ꯑꯗꯩ ꯃꯃꯥꯟꯅꯕꯁꯤꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦꯗꯅ ꯑꯗꯨꯗꯩꯗꯤ ꯍꯦꯛꯇ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯀꯩꯗꯣ ꯎꯔꯨꯕꯗꯩ ꯅꯨꯄꯥꯁꯤꯗ ꯍꯦꯛꯇ ꯀꯩꯅꯣꯝ ꯇꯧꯈꯤꯗꯅꯀꯣ ꯃꯃꯥ ꯃꯄꯥꯗ ꯑꯃꯨꯛ ꯍꯥꯏꯔꯦꯗꯅ ꯑꯗꯨ ꯃꯣꯏꯁꯦ ꯂꯧꯕ ꯉꯝꯃꯔꯣꯏ ꯈꯣꯠꯂꯔꯣꯏꯅ ꯑꯗꯨꯒꯤ ꯋꯥꯍꯧꯗꯒꯤ ꯃꯣꯏꯅ ꯅꯨꯄꯤ ꯃꯧꯁꯦ ꯊꯤꯟꯗꯣꯛꯎꯔꯦꯀꯣ ꯁꯨꯝꯕ ꯀꯩꯅꯣ ꯂꯩꯔꯦ ꯅꯣꯏꯒꯤ ꯑꯉꯥꯡꯁꯦ ꯑꯗꯨꯒꯅ ꯇꯧꯅꯗꯅ ꯑꯗꯨꯗꯩ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯈꯤꯕꯅꯦꯕ ꯃꯣꯏꯁꯦ ꯑꯗꯨꯃꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯅꯤꯒꯤ ꯁꯣꯛꯅꯕꯗ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯅꯒ ꯌꯥꯝ ꯀꯞꯄꯦꯕ ꯁꯨꯃꯥꯏꯅ ꯂꯨꯍꯣꯡꯕꯒꯤ ꯏꯃꯨꯡꯁꯦ ꯏꯅꯥꯛ ꯈꯨꯟꯕꯅꯤꯅ ꯏꯆꯥꯁꯤꯅ ꯄꯥꯟꯗꯣꯏꯁꯦ ꯃꯤꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯥꯞꯄꯛꯏꯕ ꯑꯎꯟꯄꯣꯠꯁꯦ ꯌꯥꯝꯗꯦ ꯈꯣꯠꯇꯦ ꯍꯥꯏꯅꯦꯅ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯈꯣꯏꯅ ꯄꯨꯕ꯭ꯔꯥ ꯂꯥꯛꯄ꯭ꯔꯥ ꯇꯧꯔꯒ ꯁꯦꯟꯗꯣꯏꯐꯧ ꯃꯤꯒꯤ ꯄꯨꯔꯤ ꯑꯗꯨꯒ ꯌꯥꯝ ꯋꯥꯅ ꯍꯣꯡꯈ꯭ꯔꯒ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯃꯤ ꯃꯥꯡꯗ ꯈꯥꯏꯅꯕꯒꯤ ꯏꯀꯥꯏꯕꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯩ ꯑꯁꯣꯝꯒꯤꯁꯨ ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯣꯏꯒꯤꯁꯨ ꯏꯖꯠ ꯑꯝꯇ ꯀꯩꯗꯧꯕꯅꯤꯅ ꯀꯩꯗꯧꯕꯩ ꯈꯥꯏꯅꯩꯅꯣ ꯍꯥꯏꯕꯗ ꯃꯊꯪ ꯑꯃꯗꯒꯤ ꯑꯅꯤꯗꯒꯤ 3 ꯑꯅ ꯁꯨꯃꯥꯏꯅ ꯉꯋꯥꯏ ꯂꯩꯁꯥꯏꯉꯩꯗ ꯔꯦꯁꯇꯨꯔꯦꯟꯗ ꯅꯨꯄꯥ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒꯤ ꯈꯥꯏꯅꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯕꯗꯣ ꯃꯣꯏꯒꯤꯁꯨ ꯃꯧꯗꯣ ꯑꯗꯨꯃꯥꯏꯅ ꯈꯥꯏꯅꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯊꯥ 2ꯈꯛꯁꯨ ꯉꯥꯏꯔꯤꯕ ꯃꯣꯏꯒꯤ ꯃꯆꯥ ꯑꯃꯁꯨ ꯑꯃꯨꯛ ꯃꯤꯔꯣꯜꯂꯤꯕ ꯌꯦꯡꯉꯣꯕ ꯃꯤꯔꯣꯜꯂꯤꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤꯁꯦ ꯈꯥꯏꯅꯕ ꯌꯥꯗꯦꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦꯕ ꯃꯥꯒꯤ ꯃꯆꯥ ꯃꯤꯔꯣꯜꯂꯤꯗꯨꯐꯥꯎ ꯃꯥ ꯁꯦꯡꯅꯀꯣ ꯉꯁꯥꯏ ꯅꯨꯄꯤꯗꯣ ꯃꯥꯅ ꯑꯁꯦꯡꯕ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯗ꯭ꯔꯕꯅꯤ나 ꯅꯨꯄꯥ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯀꯩꯗꯧꯔꯒ ꯍꯨꯟꯗꯣꯛꯑꯝꯃꯕꯅꯤꯅ ꯃꯥꯁꯦ ꯑꯗꯨꯒꯤ ꯃꯆꯥꯗꯨꯐꯥꯎ ꯃꯥꯅ ꯑꯦꯛꯁꯦꯞ ꯇꯧꯅꯤꯡꯗ꯭ꯔꯦꯕꯀꯣ ꯌꯥꯝ ꯂꯨꯗ꯭ꯔꯥ ꯌꯥꯝ ꯁꯥꯊꯤꯅ ꯂꯨꯈꯤꯕ ꯑꯗꯨꯒꯤ ꯀꯦꯁꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯟꯅꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯄꯤꯁꯦ ꯃꯄꯥꯅ ꯂꯧꯁꯟꯗꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯃꯣꯏꯁꯦ ꯈꯥꯏꯕꯨꯗꯤ ꯈꯥꯏꯅꯗꯦ ꯑꯗꯨꯏꯁꯨ ꯃꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯃꯥꯅ ꯂꯥꯟꯕ ꯑꯃ ꯂꯩꯁꯥꯏꯉꯩꯗ ꯆꯠꯂꯝꯃꯕꯅꯤꯅ ꯈꯪꯉꯛꯑꯕꯅꯤꯅ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗꯤ ꯂꯩꯕꯗꯤ ꯉꯝꯗ꯭ꯔꯦꯗꯅ ꯃꯤꯅ ꯊꯝꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯗꯣ ꯆꯦ ꯆꯥꯡꯁꯨ ꯂꯣꯏꯁꯟꯅꯕꯁꯨ ꯌꯥꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯄꯥꯝꯗ ꯂꯩꯔꯒ ꯃꯥꯁꯦ ꯃꯄꯥꯝꯗ ꯃꯆꯥꯗꯣ ꯄꯣꯛꯈꯤꯕ ꯑꯗꯣ ꯑꯁꯦꯡꯕꯒꯤꯗꯤ ꯂꯨꯍꯣꯡꯉꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯒꯤ ꯃꯤꯔꯣꯟꯕ ꯃꯆꯥꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯨꯄꯥꯁꯤꯅ ꯃꯆꯥꯗꯣ ꯑꯦꯛꯁꯦꯞ ꯇꯧꯅꯤꯡꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯔꯦꯁꯇꯨꯔꯦꯟꯁꯤꯗ ꯎꯅꯔꯨꯔꯒ ꯉꯁꯥꯏꯒꯤ ꯊꯨꯡꯅꯈꯤꯕ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇ꯭ꯔꯦꯀꯣ ꯊꯨꯡꯅꯔꯛꯇꯕꯗꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯨꯝ ꯊꯣꯛꯂꯛꯑꯦꯕ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣꯅ ꯁꯨꯝ ꯈꯜꯂꯤꯀꯣ ꯑꯗꯩ ꯀꯦꯁ ꯑꯃꯈꯛꯇꯁꯨ ꯃꯥꯏ ꯅꯨꯄꯥꯅ ꯌꯥꯝ ꯊꯤꯅ ꯐꯨꯏ ꯑꯣꯠꯅꯩ ꯍꯥꯠꯀꯦ ꯇꯧꯏ ꯑꯗꯨ ꯇꯧꯏ ꯍꯟꯖꯟ ꯍꯧꯈꯤꯕ ꯋꯥ ꯄꯣꯞꯊꯣꯛꯑꯒ ꯀꯩꯅꯣ ꯇꯧꯏ ꯈꯣꯠꯂꯦꯅ ꯀꯦꯁ ꯑꯃꯈꯛꯁꯨ ꯂꯥꯛꯈꯤꯕ ꯑꯗꯣ ꯀꯔꯤꯒꯤꯅꯣꯅ ꯃꯨꯟꯅ ꯊꯤꯒꯠꯂꯛꯄꯗ ꯃꯥꯏ ꯅꯨꯄꯤꯗꯣ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯅꯨꯄꯥ ꯑꯃꯒ ꯎꯅꯔꯝꯃꯤ ꯑꯗꯨꯒꯤ ꯊꯣꯛꯂꯛꯄꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯎꯍꯧꯔꯕ ꯅꯣꯏ ꯅꯨꯄꯤꯗꯣ ꯅꯨꯄꯥ ꯑꯃꯒ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗꯩ ꯊꯣꯛꯍꯧꯋꯤ ꯍꯥꯏꯔꯕ ꯑꯗꯨꯒꯤ ꯅꯪ ꯔꯦꯁꯇꯨꯔꯦꯟ ꯀꯌꯥꯗ ꯎꯅꯔꯦ ꯅꯨꯄꯥꯁꯤꯅ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯀꯌꯥꯔꯛ ꯃꯔꯤ ꯊꯝꯈ꯭ꯔꯦꯅ ꯑꯗꯨꯝ ꯅꯩꯔꯒꯅꯦ ꯑꯃꯨꯛ ꯃꯄꯥꯝꯗ ꯑꯗꯩ ꯈꯨꯔꯝ ꯈꯥꯔꯝꯅꯔꯒ ꯑꯍꯜ ꯂꯃꯟꯈꯩꯒ ꯑꯉꯥꯡ ꯌꯣꯛꯅꯕ ꯑꯃꯨꯛ ꯍꯟꯖꯟꯅ ꯑꯗꯨꯝ ꯏꯃꯨꯡꯁꯦ ꯀꯥꯏꯕꯀꯣ ꯑꯗꯩ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯅꯦ ꯔꯦꯁꯇꯨꯔꯦꯟꯁꯤꯡꯁꯤꯕꯨ ꯌꯥꯝ ꯊꯣꯛꯂꯛꯏꯅꯦ ꯀ꯭ꯔꯥꯏꯝꯁꯤꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯈꯜꯂꯤꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯣꯛꯂꯛꯈ꯭ꯔꯦ ꯆꯦꯜꯂꯒ ꯂꯧꯅꯗꯕꯗ ꯀꯔꯤꯒꯤꯅꯣꯅ ꯊꯤꯒꯠꯂꯛꯄꯗ ꯍꯥꯟꯅ ꯔꯦꯁꯇꯨꯔꯦꯟꯗ ꯅꯨꯄꯥ ꯑꯃꯒ ꯎꯅꯔ ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅ ꯂꯧ ꯉꯝꯃꯔꯣꯏ ꯍꯥꯏꯕꯒꯤ ꯑꯗꯒꯤꯗꯤ ꯈꯥꯏꯅꯕꯗꯁꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯑꯗꯨꯝꯕ ꯈꯪꯉꯛꯄꯒꯤ ꯀꯩꯒꯤ ꯑꯗꯒꯤꯗꯤ ꯃꯥꯏ ꯅꯨꯄꯤꯅꯁꯨ ꯃꯥꯏ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯀꯣꯏꯔꯦ ꯈꯣꯠꯂꯦ ꯑꯗꯨꯒ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯪꯉꯦ ꯈꯣꯠꯂꯦꯅ ꯌꯥꯝ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯁꯨ ꯊꯑꯣꯏꯅꯗꯤ ꯃꯤꯒꯤ ꯂꯩꯔꯤꯕ ꯍꯥꯡꯉꯤꯕ ꯔꯦꯁꯇꯨꯔꯦꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯣꯊꯣꯔꯤꯇꯤꯁꯨ ꯅꯠꯇꯦꯗꯅ ꯑꯩꯈꯣꯏ ꯃꯤ ꯑꯣꯊꯣꯔꯤꯇꯤ ꯑꯥꯏꯟ ꯂꯣ ꯈꯨꯠꯇ ꯄꯥꯏꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯄꯨꯡꯇꯧꯗ ꯇꯧꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯁ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝꯗꯤ ꯂꯩꯊꯣꯛꯑꯦ ꯑꯩꯈꯣꯏꯁꯨꯀꯣ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯕ ꯃꯤꯒꯤ ꯑꯗꯨꯒꯗꯤ ꯍꯦꯛꯇ ꯃꯅꯤꯄꯨꯔꯁꯦ ꯔꯦꯁꯇꯨꯔꯦꯟꯗꯤ ꯆꯦꯡꯒꯨꯝ ꯁꯥꯈꯩ ꯍꯥꯡꯒꯠꯅꯔꯦꯗꯅ ꯑꯗꯩ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯋꯥꯔꯤ ꯑꯃ ꯂꯤꯕꯗ ꯌꯥꯎꯈ꯭ꯔꯕꯅꯦ ꯑꯗꯨꯁꯨ ꯑꯉꯥꯡꯗꯣ ꯅꯨꯄꯤ ꯃꯆꯥꯗோ ꯀꯩꯅꯣ ꯀꯟꯁꯤꯞ ꯑꯣꯏꯔꯛꯇꯅ ꯑꯗꯨꯒꯤꯁꯨ ꯀꯩꯅꯣ ꯕ꯭ꯂꯤꯗꯤꯡꯒ ꯇꯧꯔꯛꯇꯅ ꯃꯌꯨꯝꯗ ꯃꯥꯅ ꯔꯦꯁꯇꯨꯔꯦꯟꯗ ꯎꯅꯔꯨꯔꯒ ꯅꯨꯄꯥꯁꯤꯅ ꯃꯌꯨꯝꯗ ꯊꯤꯟꯖꯜꯂꯝꯕ ꯀꯥꯟꯗ ꯎꯅꯕ ꯂꯣꯏꯔ ꯍꯜꯂꯛꯑꯒ ꯕ꯭ꯂꯤꯗꯤꯡ ꯇꯧꯔꯛꯇꯅ ꯃꯕꯨꯡ ꯑꯃꯅ ꯆꯠꯂ ꯐꯨꯔꯨꯕꯩ ꯋꯥꯔꯤꯁꯨ ꯑꯩꯅ ꯑꯃ ꯂꯤꯈ꯭ꯔꯕꯅꯦꯕ ꯑꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯊꯣꯛꯂꯛꯑꯦ ꯑꯗꯩꯗꯤ ꯅꯣꯡꯃꯈꯛ ꯐꯣꯟ ꯑꯃꯈꯛ ꯂꯥꯛꯑꯦꯕꯀꯣ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯀꯞꯄꯒ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯤꯗ ꯂꯩꯀꯣ ꯀꯞꯄꯒ ꯐꯣꯟ ꯇꯧꯔꯛꯑꯦ ꯏꯆꯦ ꯑꯩꯁꯦ
ꯂꯥꯏꯟꯗꯤ ꯑꯩ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯔꯦꯁꯇꯨꯔꯦꯟꯗꯣ ꯁꯤꯒꯤ ꯀꯩꯅꯣꯗ ꯂꯩꯕ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯕꯤꯔꯝꯃꯦ ꯑꯩꯅ ꯆꯦꯟ ꯏꯕꯥꯅꯤꯁꯦ ꯈꯟꯅꯕꯗ ꯔꯦꯁꯇꯨꯔꯦꯟ ꯃꯅꯨꯡꯁꯤꯗ ꯑꯗꯨꯒ ꯃꯥꯅ ꯑꯩꯁꯦ ꯊꯝꯕꯤꯔꯝꯃ ꯃꯥ ꯆꯦꯟꯈ꯭ꯔꯦ ꯏꯆꯦ ꯍꯣꯏ ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯑꯩ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯩ ꯏꯁꯥꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯝꯇ ꯂꯥꯛꯄꯤꯌꯣꯅ ꯑꯉꯥꯡꯁꯦ ꯀꯞꯄ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯃꯁꯤꯗꯤꯅ ꯑꯩꯈꯣꯏꯁꯦ ꯆꯠꯁꯤꯅ ꯑꯩꯈꯣꯏ ꯆꯠꯂꯦ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯄꯨꯟꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯔꯦꯁꯇꯨꯔꯦꯟꯁꯤꯡꯁꯦ ꯆꯪꯕ ꯑꯩꯈꯣꯏ ꯑꯍꯥꯟꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯃꯗꯣ ꯔꯦꯁꯇꯨꯔꯦꯟ ꯍꯥꯏꯁꯦ ꯁꯥꯔꯗꯨ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯐꯥꯁ ꯐꯨꯗ ꯀꯩ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯄꯨꯂꯞꯀꯤ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯊꯥꯅꯩꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯨꯂꯞ ꯊꯥꯔ ꯑꯣꯄꯟ ꯑꯣꯏꯅ ꯐꯖꯅ ꯉꯥꯟꯅ ꯃꯩ ꯅꯨꯡꯉꯥꯟꯅ ꯂꯩꯔꯝꯗꯣꯏꯕꯣꯏ ꯅꯤꯡꯉꯦꯕ ꯃꯣꯏꯒꯤ ꯀꯩꯅꯣ ꯄꯔꯗꯥꯁꯦ ꯔꯦꯁꯇꯨꯔꯦꯟꯒꯤ ꯄꯔꯗꯥꯁꯦ ꯁꯨꯃꯥꯏꯅ ꯁꯠ ꯍꯥꯡꯗꯣꯛꯄꯗ ꯑꯩꯈꯣꯏꯁꯦ ꯄꯨꯡꯉꯛꯄꯅꯦꯕ ꯄꯨꯡꯃꯝꯅꯦꯕ ꯃꯝꯃꯤꯁꯦ ꯃꯅꯨꯡꯗ ꯄꯨꯔꯥ ꯁꯤꯅꯦꯃꯥ ꯍꯣꯜꯅꯦꯕꯀꯣ ꯀꯩꯅꯣ ꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯆꯪꯅꯤꯅ ꯑꯩꯈꯣꯏꯁꯦ ꯐꯣꯟꯒꯤ ꯀꯩꯅꯣꯁꯦ ꯀꯥꯞꯄꯦꯕ ꯇꯣꯔꯆ ꯂꯥꯏꯠꯁꯦꯀꯣ ꯑꯉꯥꯡꯁꯦ ꯍꯦꯛꯇ ꯍꯧꯒꯠꯄꯐꯥꯎ ꯉꯝꯗꯒꯩꯅꯦ ꯐꯤꯕꯝ ꯑꯃ ꯇꯥꯗꯒꯩ ꯄꯨꯔꯥ ꯄꯔꯥꯛ ꯇꯥꯔ ꯍꯦꯛꯇ ꯂꯩꯔꯝꯕꯅꯦꯕ ꯑꯗꯩ ꯏꯕꯦꯝ ꯍꯧꯒꯠꯂꯣ ꯇꯧꯔ ꯑꯩꯈꯣꯏꯅ ꯒꯥꯔꯤꯗ ꯍꯥꯞꯀꯠꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯔꯗꯥꯁꯦ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯄꯥꯔꯇꯤꯁꯜꯂꯅ ꯄꯤꯔꯝꯃꯤꯁꯦ ꯁꯨꯃꯥꯏꯅ ꯃꯤꯁꯦ ꯑꯅꯤꯁꯦ ꯀ꯭ꯔꯤꯛ ꯏꯟꯅꯗꯗꯤ ꯐꯝꯕ ꯆꯟꯗꯦꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯒꯤ ꯐꯥꯟꯁꯥꯡꯗꯣ ꯐꯝꯅꯕ ꯑꯗꯨꯒꯨꯝꯕꯁꯤꯗ ꯃꯇꯦꯛꯅꯦꯕ ꯑꯗꯨꯃꯥꯏꯅ ꯈꯛ ꯄꯥꯛꯄꯗ ꯑꯗꯨ ꯃꯣꯏꯒꯤ ꯆꯥꯅꯕꯅꯦꯅ ꯇꯧꯔꯤꯗꯨꯁꯨ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯩ ꯑꯗꯨꯝꯕ ꯐꯥꯟꯁꯥꯡꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯋꯥꯡꯍꯜꯂꯦꯗꯅ ꯃꯇꯦꯛꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯍꯣꯟꯕꯗ ꯇꯥꯟꯅꯅꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯁꯤ ꯊꯥꯔꯦ ꯐꯥꯟꯁꯥꯡꯁꯦ ꯁꯨꯃꯥꯏꯅ ꯐꯝꯃꯦ ꯃꯤ ꯑꯅꯤꯁꯦ ꯀ꯭ꯔꯤꯛ ꯏꯟꯅꯔꯦ ꯑꯗꯨꯒ ꯃꯃꯥꯡꯁꯤꯗ ꯃꯊꯪ ꯑꯗꯨꯃꯥꯏꯅ ꯀꯦꯕꯤꯟ ꯃꯆꯥꯁꯦ ꯄꯨꯡ ꯃꯝꯃꯒꯅꯤ ꯑꯗꯨꯗꯤ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯅꯠꯇꯦ ꯋꯥꯔꯤ ꯁꯥꯐꯝ ꯅꯠꯇꯦ ꯁꯨꯡꯅꯠ ꯅꯠꯇꯦꯕ ꯂꯩꯔꯝꯃꯤ ꯐꯤꯕꯝꯗꯣ ꯄꯔꯗꯥꯁꯦ ꯑꯩꯈꯣꯏꯅ ꯆꯠ ꯍꯥꯡꯗꯣꯛꯑ ꯌꯦꯡꯕꯗꯅꯦ ꯑꯩꯈꯣꯏꯁꯦ ꯉꯛꯈ꯭ꯔꯕ ꯉꯁꯥꯏꯒꯤ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯁꯦ ꯑꯃꯠꯇ ꯆꯨꯝꯅ ꯐꯝꯃꯝꯗ꯭ꯔꯦꯀꯣ ꯏꯀꯥꯏ ꯍꯪꯒꯣꯏꯗꯅ ꯍꯥꯏꯔꯕꯗꯅꯦ ꯐꯤꯔꯣꯟꯁꯦ ꯌꯥꯎꯔꯝꯗꯕ ꯑꯗꯩ ꯁ꯭ꯃꯣꯂꯦꯁ ꯃꯈꯜ ꯁꯨꯔꯦꯕ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤꯅꯦ ꯍꯦꯛꯇ ꯑꯩꯈꯣꯏꯗꯤꯅꯦ ꯍꯣꯏ ꯃꯥꯁꯤꯗꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯁꯦ ꯁꯤꯗꯤꯅ ꯑꯗꯩ ꯑꯉꯥꯡꯅꯦ ꯃꯅꯥꯗ ꯁꯅꯥꯕꯣꯟ ꯁꯤꯕ ꯌꯥꯎꯔꯤꯕ ꯉꯁꯥꯏ ꯀ꯭ꯂꯥꯁ 8ꯀꯤ 9ꯒꯤ ꯑꯗꯒꯤ ꯏꯟꯈꯠꯂꯛꯄ ꯂꯩꯁꯥꯕꯤ ꯃꯆꯥ ꯄꯥꯈꯪ ꯃꯆꯥ ꯑꯗꯩ ꯃꯦꯆꯤꯌꯣꯔ ꯑꯣꯏꯔꯕ ꯑꯗꯩ ꯑꯃꯨꯛ ꯌꯨꯝ ꯄꯥꯜꯂꯕ ꯃꯧ ꯌꯥꯎꯔꯤꯕ ꯑꯗꯩ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯌꯥꯎꯔꯤꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯍꯦꯛꯇ ꯑꯩꯈꯣꯏꯁꯦ ꯁꯤꯗꯤ ꯃꯥꯡ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯏ ꯅꯨꯃꯤꯠꯁꯦꯀꯣ ꯑꯗꯩ ꯑꯩꯈꯣꯏꯅ ꯂꯣꯏ ꯑꯗꯩꯗꯤ ꯑꯣꯅꯔꯁꯦ ꯀꯧꯊꯣꯛꯑꯒꯅꯦ ꯂꯥꯎ ꯁꯤ ꯌꯦꯡꯉꯨ ꯂꯥꯎ ꯅꯪꯒꯤ ꯔꯦꯁꯇꯨꯔꯦꯟꯗ ꯇꯧꯔꯤꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯣꯏꯅ ꯐꯝꯃꯤꯁꯦ ꯃꯣꯏꯅ ꯅꯪꯒꯤ ꯔꯦꯁꯇꯨꯔꯦꯟ ꯆꯪꯉꯛꯏꯁꯦ ꯀꯩꯗꯧꯕ ꯆꯪꯉꯛꯄꯅꯣ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯪꯉꯛꯄꯅꯤ ꯍꯥꯏ ꯁꯤ ꯑꯆꯥꯄꯣꯠ ꯆꯥꯏꯔ ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯂꯩꯇ꯭ꯔꯥ ꯁꯤ ꯃꯧ ꯌꯥꯎꯔꯤꯁꯦ ꯅꯪ ꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯅꯪ ꯎꯅꯍꯜꯂꯣ ꯅꯪ ꯔꯦꯁꯇꯨꯔꯦꯟꯁꯤꯗ ꯅꯪ ꯅꯆꯥ ꯂꯩꯁꯥꯕꯤ ꯃꯆꯥ ꯂꯩꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯐꯝꯍꯜꯂꯣ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯅꯣꯏ ꯁꯦꯟ ꯈꯔ ꯇꯥꯟꯕꯩꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯅꯤꯌꯝ ꯆꯨꯝꯗꯅ ꯇꯧꯕꯁꯤꯗꯤ ꯍꯦꯟꯃꯟꯗ꯭ꯔꯥ ꯁꯨꯝꯕꯗꯒꯤ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯊꯣꯛꯂꯛꯇꯅ ꯂꯩꯁꯥꯕꯤ ꯀꯌా ꯑꯃ ꯃꯤꯔꯣꯟꯗꯅ ꯑꯗꯒꯤꯗꯤ ꯑꯁꯨꯝꯕ ꯅꯛꯅꯕ ꯃꯔꯤ ꯊꯝꯈ꯭ꯔꯒ ꯅꯨꯄꯥ ꯀꯌꯥꯅꯣ ꯍꯨꯟꯗꯣꯛꯑꯝꯗꯅ ꯑꯗꯩ ꯌꯨꯝ ꯄꯥꯜꯂ ꯈꯪꯅꯔꯛꯇꯅ ꯑꯗꯩ ꯁꯤꯁꯤꯗ ꯅꯨꯄꯤ ꯃꯥꯏ ꯅꯨꯄꯥ ꯎꯅꯩ ꯅꯨꯄꯤꯁꯦ ꯃꯥꯏ ꯅꯨꯄꯥꯗꯨꯗꯤ ꯁꯤ ꯈꯪꯖꯔꯝꯃꯣꯏ ꯑꯗꯨꯝ ꯍꯟꯖꯜꯂ ꯂꯩꯔꯨꯗꯣꯏꯅꯤ ꯑꯗꯩ ꯁꯤꯗ ꯅꯨꯄꯤ ꯎꯅꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯃꯥꯏ ꯅꯨꯄꯤꯗꯨꯗꯤ ꯈꯪꯖꯔꯝꯃꯣꯏ ꯁꯤꯁꯦ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯁꯤꯗꯤ ꯅꯣꯏꯅ ꯋꯥꯔꯤ ꯁꯥꯕꯗꯅꯦ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯅꯣꯟꯊꯈꯤꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯆꯠꯂꯣ ꯅꯣꯏ ꯉꯁꯤꯒꯤꯗꯤ ꯑꯗꯨꯒ ꯁꯨꯝꯕ ꯃꯐꯝꯁꯤꯗ ꯅꯣꯏ ꯑꯃꯨꯛ ꯆꯪꯒꯅꯨ ꯎꯅꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯁꯨ ꯄꯥꯔꯛꯇ ꯀꯩꯗ ꯑꯗꯩ ꯐꯥꯁ ꯐꯨꯗꯇ ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯍꯥꯏꯔꯁꯨ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯔꯁꯨ ꯒꯥꯔꯗꯦꯟ ꯃꯌꯥꯝ ꯂꯩ ꯀꯩꯅꯣ ꯄꯥꯔꯛ ꯀꯌꯥ ꯃꯌꯥꯝ ꯂꯩ ꯀꯩꯅꯣ ꯑꯗꯩ ꯐꯥꯁ ꯐꯨꯗ ꯑꯣꯄꯟ ꯑꯣꯏꯕ ꯃꯌꯥꯝ ꯂꯩ ꯀꯩꯅꯣ ꯆꯥꯐꯝ ꯊꯛꯐꯝ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯎ ꯁꯤꯗꯤ ꯅꯣꯏ ꯂꯣꯏ ꯁꯣꯏꯔꯛꯑꯅꯤ ꯅꯣꯏ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯅ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯅ ꯅꯨꯃꯤꯠꯁꯦ ꯍꯜꯂꯛꯏꯀꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯏ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯈꯣꯏꯅ ꯅꯨꯄꯥꯗꯨ ꯀꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯀꯧꯔꯒ ꯁꯤ ꯐꯤꯕꯝꯁꯦ ꯑꯉꯥꯡꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯅꯣꯏ ꯃꯤꯒꯤ ꯃꯌꯨꯝ ꯇꯥꯔꯗꯤ ꯋꯥ ꯊꯣꯛꯑꯅꯤ ꯑꯉꯥꯡꯁꯦ ꯃꯥꯅ ꯃꯌꯨꯝ ꯍꯥꯏꯕꯤꯒꯅꯨ ꯑꯩ ꯍꯥꯠꯈ꯭ꯔꯅꯤ ꯑꯩꯈꯣই ꯕꯥꯗꯣ ꯌꯥꯝ ꯖꯥꯊꯤ ꯑꯗꯨꯅ ꯑꯩ ꯃꯣꯏ ꯃꯌꯨꯝꯗ ꯁꯤꯟꯅꯕꯤꯌꯨ ꯑꯩ ꯆꯦꯟꯒꯦ ꯑꯗꯨꯒ ꯍꯥꯏꯗꯣꯛꯄ ꯆꯠꯄꯅ ꯑꯩꯉꯣꯟꯗ ꯑꯩ ꯐꯔꯅꯤ ꯑꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯍꯥꯏꯗꯅ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯅꯨꯄꯤꯁꯦ ꯁꯤꯟꯅꯈꯤꯕꯀꯣ ꯑꯉꯥꯡꯗꯨꯒꯤ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠꯁꯦ ꯑꯍꯤꯡꯁꯦ ꯇꯨꯝꯕ ꯌꯥꯗꯦ ꯑꯩꯁꯦꯀꯣ ꯅꯨꯡꯉꯥꯏꯃꯟꯗꯅ ꯃꯤꯠꯇ ꯑꯗꯨꯝ ꯎ ꯂꯩꯕ ꯁꯤꯗꯤ ꯀꯩꯅꯣ ꯁꯤꯗꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏꯁꯦ ꯄꯥꯎꯁꯦ ꯃꯊꯪ ꯄꯤꯅꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯦꯝꯕꯔꯈꯩꯁꯤ ꯑꯦꯗꯚꯥꯏꯖꯔ ꯀꯩꯀꯩ ꯍꯦꯛ ꯃꯦꯝꯕꯔ ꯂꯩꯕꯈꯩꯁꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯐꯝꯃꯦꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯈꯔꯁꯤ ꯇꯧꯁꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤꯅꯦꯅ ꯆꯣꯡꯊꯣꯛꯎꯔꯕꯅꯤꯅ ꯁꯤꯗꯤ ꯄꯨꯔꯥ ꯁꯣꯏꯔꯛꯑꯅꯤ ꯄꯨꯔꯥ ꯃꯥꯡꯉꯛꯑꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯤꯐꯝꯁꯦ ꯐꯝꯃꯦ ꯑꯗꯨꯗꯤ ꯔꯦꯁꯇꯨꯔꯦꯟ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕꯁꯤ ꯂꯥꯏꯟ ꯄꯨꯝꯅꯃꯛꯀꯤ ꯑꯩꯈꯣꯏ ꯃꯔꯣꯜ ꯑꯃ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯂꯣꯏ ꯆꯪꯉꯁꯦꯅ ꯆꯠꯂꯦ ꯃꯥꯏ ꯂꯥꯏꯟꯗ ꯂꯩꯕ ꯀꯛꯆꯤꯡ ꯂꯥꯏꯟ ꯊꯧꯕꯥꯜꯗ ꯑꯗꯩꯗꯤ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯑꯗꯩ ꯄꯥꯠꯁꯣꯏꯔꯣꯝꯒꯤ ꯅꯝꯕꯣꯜꯂꯣꯝꯒꯤ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤꯔꯣꯝꯒꯤ ꯈꯨꯔꯥꯏꯔꯣꯝꯒꯤ ꯑꯗꯩ ꯏꯌꯥꯔꯄꯣꯔꯠ ꯂꯥꯏꯟꯒꯤ ꯂꯣꯏ ꯑꯩꯈꯣꯏꯁꯦ ꯆꯪꯉꯦ ꯆꯠꯊꯔꯦ ꯑꯩꯈꯣꯏꯅ ꯆꯪꯉꯔꯤ ꯑꯁ ꯑꯩꯈꯣꯏꯒꯤꯅꯦ ꯈꯪꯗꯦꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯃ ꯑꯅꯤꯒꯗꯤ ꯌꯥꯎꯔꯝꯃꯤ ꯈꯤꯇꯪ ꯑꯣꯄꯟ ꯑꯣꯏꯅ ꯂꯩꯕꯁꯦ ꯑꯌꯥꯝꯕꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ
ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯈꯥꯔ ꯄꯨꯡꯃꯝꯃꯒ ꯑꯩꯈꯣꯏꯁꯦ ꯇꯣꯁꯂꯥꯏꯠ ꯃꯌꯥꯝ ꯂꯩꯔꯦꯕ ꯆꯪꯕꯁꯦ ꯈꯨꯗꯤꯒ ꯊꯤꯗꯅ ꯁꯤꯗꯣꯏ ꯇꯧꯋꯦꯕ ꯃꯅꯨꯡꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ CD ꯇꯥꯔꯝꯃꯤꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯀꯔꯤꯕ ꯇꯦꯁ ꯇꯧꯕꯒꯤ ꯊꯥ ꯂꯦꯞꯄꯒꯤ ꯚꯦꯂꯣꯁꯤꯠ ꯇꯥꯔꯝꯃꯤꯗꯣ ꯑꯗꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕꯁꯦ ꯌꯥꯝ ꯇꯥꯔꯝꯃꯦꯕ ꯃꯅꯨꯡꯁꯤꯗ ꯑꯗꯩ ꯂꯩꯔꯝꯃꯤꯕ ꯃꯐꯝꯁꯤꯗꯤ ꯑꯃꯠꯇ ꯅꯥꯇꯩ ꯆꯥꯅ ꯐꯖꯅꯗꯤ ꯑꯝꯇ ꯐꯝꯃꯝꯗ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗꯤꯅ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯇꯧꯕꯁꯤꯗꯤꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄꯔꯗꯥꯅ ꯈꯥꯔꯝꯃꯒꯅ ꯄꯔꯗꯥꯁꯦ ꯐꯠ ꯁꯦꯒꯥꯏꯕꯅꯤ ꯑꯣꯄꯟ ꯑꯣꯏꯍꯜꯂꯨ ꯅꯣꯏ ꯔꯦꯁꯇꯨꯔꯦꯟ ꯍꯥꯡꯒꯦ ꯍꯥꯡꯉꯣ ꯑꯩꯈꯣꯏ ꯊꯤꯡꯉꯣꯏ ꯑꯗꯨ ꯍꯥꯡꯉꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯨꯝꯅ ꯐꯝꯍꯜꯂꯨ ꯁꯤꯗꯤ ꯁꯣꯏꯔꯦ ꯅꯣꯏꯅ ꯄꯔꯗꯥ ꯃꯌꯥꯝꯁꯦ ꯐꯠ ꯁꯦꯒꯥꯏ ꯑꯩꯈꯣꯏꯅ ꯑꯗꯒꯤꯗꯤ ꯄꯥꯔꯇꯤꯁꯟ ꯄꯤꯔꯝꯕ ꯄ꯭ꯂꯥꯏꯁꯦ ꯍꯦꯛꯇ ꯆꯩꯇꯨꯞꯁꯦ ꯄꯥꯏꯔ ꯇꯣꯞ ꯊꯨꯒꯥꯏ ꯃꯄꯥꯟꯗ ꯄꯨꯊꯣꯛꯏ ꯃꯩ ꯊꯥꯗꯣꯛꯏ ꯍꯦꯛꯇ ꯑꯩꯈꯣꯏꯁꯦ ꯒꯥꯔꯤ 6-7 ꯆꯠꯂꯤ ꯃꯤ 90-50 ꯆꯠꯂꯤ ꯃꯤ 5-10ꯅꯒ ꯆꯠꯂꯨ ꯌꯥꯕ ꯅꯠꯇꯦ ꯑꯗꯩ ꯂꯩꯔꯝꯃꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗꯤ ꯄꯦꯔꯦꯟꯁ ꯀꯧꯔ ꯁꯤꯟꯅꯗ꯭ꯔꯗꯤ ꯁꯨꯝ ꯊꯥꯗꯣꯛꯈ꯭ꯔꯗꯤ ꯄꯦꯔꯦꯟꯁꯇꯨꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯇꯧꯔꯨꯒꯦ ꯍꯥꯏꯔꯒꯗꯤ ꯃꯌꯨꯝꯗꯩ ꯑꯝꯇ ꯂꯥꯛꯄꯗꯤ ꯑꯣꯏꯔꯝꯃꯣꯏ ꯑꯉꯥꯡ ꯃꯆꯥ ꯌꯥꯎꯔꯤꯗꯩ ꯁ꯭ꯀꯨꯜꯒꯤꯅꯦ ꯕꯦꯛꯇꯅꯦ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯌꯥꯎꯋꯦꯕ ꯁ꯭ꯀꯨꯜꯗꯩ ꯍꯣꯡꯗꯣꯛꯑꯒ ꯂꯥꯛꯄ ꯁꯤꯗꯤ ꯌꯥꯔꯔꯣꯏꯅ ꯑꯩꯈꯣꯏꯅ ꯂꯥꯛꯑꯣ ꯆꯠꯁꯤꯅ ꯑꯩꯈꯣꯏꯅ ꯂꯣꯏ ꯄꯨꯈꯠꯂꯛꯏ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯏ ꯄꯦꯔꯦꯟꯁꯇ ꯄꯥꯎ ꯄꯤ ꯄꯦꯔꯦꯟꯁꯀꯁꯦ ꯍꯦꯛꯇ ꯀꯞꯄꯅꯤ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯗꯤ ꯕꯥꯔꯗꯦ ꯆꯠꯈꯤꯕꯅꯤ ꯑꯗꯩ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯅꯤ ꯇꯨꯏꯁꯟ ꯆꯠꯈꯤꯕꯅꯤ ꯕꯖꯥꯔꯗ ꯐꯨꯔꯤꯠ ꯂꯩꯔꯨꯒꯦꯅ ꯆꯠꯈꯤꯕꯅꯤ ꯑꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯐꯪꯖꯍꯧꯔꯦ ꯑꯩꯈꯣꯏꯗꯤ ꯁꯨꯈꯪ ꯈꯪꯗꯦꯅ ꯌꯥꯝ ꯀꯞꯄꯤꯀꯣ ꯃꯃꯥ ꯃꯄꯥꯒꯁꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯁꯦ ꯍꯥꯏꯕꯗ ꯑꯗꯩ ꯃꯇꯝꯁꯤꯗ ꯔꯦꯁꯇꯨꯔꯦꯟ ꯗ꯭ꯔꯥꯏꯚ ꯆꯠꯂꯦꯅ ꯍꯦꯛꯇ ꯃꯅꯤꯄꯨꯔ ꯄꯨꯝꯕꯁꯤ ꯆꯦꯛꯂꯥ ꯀꯥꯏꯈ꯭ꯔꯦꯀꯣ ꯈꯕꯔꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯦ ꯄꯥꯎꯃꯤ ꯃꯌꯥꯝꯁꯤ ꯇꯧꯔꯒ ꯄꯥꯎꯃꯤꯐꯧ ꯌꯥꯎꯅ ꯆꯠꯈꯠꯂꯛꯑꯦꯕꯀꯣ ꯂꯩꯔꯝꯃꯤꯕ ꯔꯦꯁꯇꯨꯔꯦꯟꯒꯤ ꯐꯤꯕꯝ ꯅꯣꯏꯁꯨ ꯍꯥꯞꯄꯨ ꯌꯦꯡꯉꯨ ꯅꯣꯏ ꯑꯅ ꯄꯥꯎꯃꯤ ꯍꯥꯏꯁꯤꯁꯨ ꯄꯨꯔꯥ ꯃꯅꯤꯄꯨꯔꯁꯦ ꯁꯦꯝꯗꯣꯛꯄꯩ ꯊꯧꯗꯥꯡ ꯂꯧꯔꯤꯅꯤꯗꯅꯀꯣ ꯃꯣꯏꯁꯨ ꯐꯣꯇꯣ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯔꯦꯁꯇꯨꯔꯦꯟꯗ ꯂꯩꯔꯝꯃꯤꯕ ꯀꯦꯕꯤꯟꯒꯤ ꯃꯑꯣꯡ ꯑꯗꯩ ꯇꯥꯔꯝꯃꯤꯕ ꯀꯩ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝ ꯑꯗꯒꯤ ꯃꯣꯏ ꯗ꯭ꯔꯤꯡꯛꯁ ꯇꯧꯕꯒꯤ ꯀꯩꯅꯣꯒꯁꯦ ꯌꯥꯝꯅ ꯂꯣꯏ ꯇꯥꯔꯝꯃꯦ ꯑꯗꯨꯒꯤꯒꯁꯦꯀꯣ ꯑꯗꯩꯗꯤ ꯃꯣꯏꯁꯨ ꯂꯣꯏ ꯐꯣꯇꯣ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯍꯥꯞꯀꯠꯂꯤ ꯃꯇꯝꯗꯣ ꯀꯅꯥꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯦꯗꯤꯌꯥ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯦꯀꯣ ꯃꯤ ꯃꯁꯛꯇꯤ ꯑꯩꯈꯣꯏ ꯑꯝꯇ ꯍꯥꯞꯀꯠꯇꯦꯀꯣ ꯑꯗꯨꯒ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯖꯌꯟꯇꯁꯦ ꯏꯝꯐꯥꯜ ꯋꯦꯁꯀꯤ SP ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯤꯗꯤ ꯏꯝꯐꯥꯜ ꯋꯦꯁ ꯑꯣꯏꯕꯅꯤꯅ ꯁꯥꯔ ꯖꯌꯟꯇꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯁꯥꯔꯗꯣ IG ꯑꯣꯏꯈ꯭ꯔꯦ ꯃꯇꯝꯗꯣ SP ꯑꯣꯏ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯩꯈꯣꯏ ꯁꯥꯔ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯖꯒꯦ ꯁꯤꯗꯤ ꯁꯥꯔ ꯌꯦꯡꯕꯤꯌꯨ ꯈꯣꯠꯂꯣꯅ ꯑꯩꯈꯣꯏ ꯐꯣꯇꯣꯁꯦ ꯂꯣꯏ ꯀꯥꯞꯄ ꯄꯣꯔꯛꯑꯦꯕꯀꯣ ꯍꯧꯖꯤꯛꯐꯥꯎꯁꯨ ꯑꯩꯉꯣꯟꯗ ꯁꯣꯛ ꯌꯥꯝꯃꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯔꯦꯁꯇꯨꯔꯦꯟ 1,100-1,500 ꯐꯣꯇꯣ ꯑꯩꯉꯣꯟꯗ ꯂꯣꯏ ꯂꯩ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯀꯦꯕꯤꯟ ꯅꯨꯡꯕꯤꯟꯒ ꯀꯩꯒꯤ ꯐꯣꯇꯣ ꯅꯨꯡꯗꯣꯗꯣ ꯌꯦꯡꯍꯟꯕꯗ ꯃꯥꯁꯨ ꯄꯨꯡꯉꯛꯉꯛꯑꯦꯕꯀꯣ ꯁꯤꯗꯤ ꯀꯥꯏꯗꯩꯅꯣꯗ ꯁꯤꯗꯤ ꯀꯥꯏꯗꯩꯅꯣ ꯁꯤꯗꯤ ꯂꯣꯏ ꯁꯣꯏꯔꯅꯤꯅ ꯃꯥꯁꯨ ꯁꯥꯔꯗꯣ ꯑꯗꯩꯗꯤ ꯁꯥꯔ ꯑꯩꯈꯣই ꯁꯨꯃꯥꯏꯅ ꯇꯧꯖꯒꯦ ꯈꯔ ꯁꯦꯝꯗꯣꯛꯆꯒꯦ ꯑꯗꯨꯗ ꯁꯥꯔ ꯑꯅ ꯁꯦꯝꯗꯣꯛ ꯑꯩꯈꯣꯏꯁꯨꯅꯦ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯁꯨ ꯄꯨꯂꯤꯁ ꯃꯤ ꯌꯥꯝ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯂꯣꯏ ꯉꯝꯗ꯭ꯔꯦ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯍꯥꯏꯕ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯕꯁꯤꯗꯤ ꯁꯃꯥꯖ ꯑꯃꯒꯤ ꯐꯠꯇꯕ ꯈꯣꯠꯇꯕ ꯂꯥꯛꯀꯗꯕꯁꯨ ꯁꯦꯝꯗꯣꯛꯄ ꯍꯥꯏꯕꯁꯦ ꯅꯣꯏ ꯅꯊꯧꯅ ꯁꯦꯝꯗꯣꯛꯑꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯒꯦ ꯅꯣꯏ ꯑꯗꯨꯝꯕꯅ ꯀꯩꯅꯣꯝ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯄꯗ ꯍꯥꯏꯔꯣ ꯑꯩ ꯑꯗꯨꯝ ꯄꯨꯂꯤꯁ ꯊꯥꯔꯛꯀꯦ ꯈꯣꯠꯀꯦꯅ ꯁꯥꯔꯁꯤꯅ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯩ ꯏꯝꯐꯥꯜ ꯍꯧꯖꯤꯛꯀꯤ ꯋꯦꯁꯀꯤ ꯏꯝꯐꯥꯜ ꯊꯅꯥꯁꯦ ꯁꯤꯒꯤ OCꯅ ꯁꯥꯔ ꯔꯤꯁꯤꯀꯦꯁ ꯁꯔꯃꯅ ꯑꯣꯏꯌꯦꯕ ꯏꯝꯐꯥꯜ ꯏꯁꯀꯤ OCꯅ ꯃꯇꯝꯗꯨꯗ ꯁꯥꯔ ꯆꯟꯗ꯭ꯔꯀꯨꯃꯥꯔꯅ ꯑꯣꯏꯌꯦꯕ ꯃꯣꯏꯅꯤꯁꯨ ꯑꯩꯈꯣꯏ ꯎꯅꯊꯣꯛꯑꯦꯀꯣ ꯏꯝꯐꯥꯜ ꯏꯁ ꯋꯦꯁ ꯑꯁꯤꯗꯤ ꯀꯩꯅꯣꯝ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯇꯥꯟꯅꯗ ꯌꯥꯗꯕꯅꯤ나 ꯃꯣꯏꯁꯨ ꯀꯩꯅꯣꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯒꯦꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯤꯅ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯑꯣꯄꯟ ꯑꯣꯏꯍꯜꯂꯣꯅ ꯃꯅꯤꯄꯨꯔꯒꯤ ꯔꯦꯁꯇꯨꯔꯦꯟ ꯄꯨꯝꯅꯃꯛꯁꯤ ꯀꯦꯕꯤꯟ ꯍꯥꯏꯕ ꯖꯥꯠꯁꯤ ꯂꯧꯊꯣꯛꯑꯦ ꯅꯣꯏꯅ ꯍꯥꯡꯒꯦ ꯍꯥꯏꯔꯒꯗꯤ ꯑꯆꯥꯄꯣꯠ ꯆꯥꯍꯜꯂꯨ ꯋꯥꯔꯤ ꯁꯥꯍꯜꯂꯨ ꯉꯥꯜꯍꯜꯂꯨ ꯃꯤ ꯑꯃꯒ ꯎꯅꯍꯜꯂꯨ ꯇꯦꯕꯜ ꯆꯧꯀꯤ ꯁ꯭ꯋꯥꯏꯗ ꯑꯃ ꯊꯥꯎ ꯅꯤꯌꯝ ꯆꯨꯝꯅ ꯇꯧꯅ ꯂꯣꯏ ꯁꯦꯝꯗꯣꯛꯑꯦ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯃꯌꯥꯝ ꯆꯥꯎꯅ ꯄꯥꯡꯊꯣꯛꯑꯦ ꯃꯅꯤꯄꯨꯔ ꯍꯦꯛ ꯂꯩꯔꯤꯕ ꯔꯦꯁꯇꯨꯔꯦꯟ ꯃꯌꯥꯝꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯀꯩꯅꯣ ꯑꯣꯅꯔꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯏꯟꯚꯥꯏꯠ ꯇꯧꯋꯦꯕꯀꯣ ꯑꯗꯨ ꯄꯥꯡꯊꯣꯛꯃꯤꯟꯅꯩ ꯅꯤꯌꯝ ꯆꯨꯝꯅ ꯑꯗꯨꯝ ꯐꯖꯅ ꯑꯣꯄꯟ ꯑꯣꯏꯅ ꯀꯦꯕꯤꯜ ꯊꯝꯗꯕꯤꯗ ꯇꯧꯔꯝꯕ ꯔꯦꯁꯇꯨꯔꯦꯟꯁꯨ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯃꯣꯏꯒꯤꯁꯨ ꯔꯦꯁꯇꯨꯔꯦꯟꯒꯤ ꯀꯩꯅꯣ ꯑꯃꯈꯛ ꯂꯩꯔꯝꯃꯦ ꯒ꯭ꯔꯨꯞ ꯍꯥꯏꯇꯥꯔꯦꯅꯦ ꯔꯦꯁꯇꯨꯔꯦꯟ ꯇꯧꯕꯁꯤꯡꯁꯤꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯣꯏ ꯑꯃꯈꯛ ꯂꯩꯔꯝꯃꯦꯕ ꯑꯗꯨꯒ ꯃꯣꯏꯗꯣ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗ ꯃꯣꯏꯅ ꯍꯥꯏꯌꯦꯕ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁꯁꯤꯗꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯇꯧꯋꯦꯗ ꯃꯣꯏꯅ ꯍꯥꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯑꯣꯄꯟ ꯂꯣꯏ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣই ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯗ ꯌꯥꯎꯗꯕ ꯃꯔꯥ ꯅꯥꯏꯅ ꯂꯤꯡꯈꯠꯂꯛꯄ ꯑꯗꯨꯝꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯄꯪꯅꯤꯡꯗ ꯂꯤꯡꯈꯠꯂꯛꯑꯦ ꯑꯗꯨꯒ ꯑꯣꯄꯟ ꯂꯣꯏꯕ ꯔꯦꯁꯇꯨꯔꯦꯟꯁꯤꯡꯁꯤꯅ ꯃꯤ ꯆꯪꯗ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯊꯝꯕꯗꯨꯅ ꯆꯪꯉꯦ ꯑꯗꯨꯗꯩ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯇꯧꯈꯤꯕꯅꯤ ꯃꯌꯥꯝꯁꯨ ꯇꯧꯅꯩꯌꯦꯅ ꯑꯩꯈꯣꯏ ꯂꯧꯊꯣꯛꯆꯒꯦ ꯈꯣꯠꯇꯣꯛꯆꯒꯦꯅ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯗ꯭ꯔꯤꯉꯩ ꯀꯥꯏꯗ꯭ꯔꯤꯉꯩꯗ ꯃꯣꯏꯅ ꯂꯧꯊꯣꯛꯆꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯝ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯣꯏ ꯂꯧꯊꯣꯛꯄꯤꯔꯝꯃꯣ ꯑꯩꯈꯣꯏꯅꯁꯨ ꯊꯨꯒꯥꯏꯕ ꯌꯥꯕꯁꯨ ꯑꯩꯈꯣꯏ ꯊꯨꯒꯥꯏꯈ꯭ꯔꯦ
ꯑꯗꯣ ꯂꯣꯏ ꯂꯧꯊꯣꯛꯄꯤꯔꯝꯃꯣ ꯑꯃꯨꯛꯅꯁꯨ ꯈꯥꯕꯤꯔꯝꯃꯅꯨ ꯑꯅ ꯇꯧꯀꯥꯟꯗ ꯃꯣꯏ ꯃꯁꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯊꯪ ꯑꯃꯨꯛ ꯗ꯭ꯔꯥꯏꯕ ꯆꯠꯄꯗ ꯂꯣꯏ ꯑꯣꯄꯟ ꯑꯣꯏꯍꯜꯂꯝꯃꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯔꯦꯁꯇꯨꯔꯦꯟꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯎꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯄꯥꯡꯊꯣꯛꯏ ꯑꯩꯈꯣꯏꯅ ꯗ꯭ꯔꯥꯏꯕ ꯆꯠꯂꯨꯔꯒ ꯑꯌꯨꯛ ꯄꯨꯡ 10 ꯁ꯭ꯋꯥꯏꯗꯩ ꯗ꯭ꯔꯥꯏꯕ ꯆꯠꯂꯒ ꯄꯨꯡ 3 ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁꯁꯦ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯄꯥꯎꯗꯝꯃꯦꯕ ꯈꯕꯔ ꯃꯇꯝꯗꯨꯒꯤ ꯈꯕꯔꯁꯤꯡꯗ ꯑꯗꯨꯒ ꯄꯥꯎꯁꯤꯡꯗ ꯅꯨꯃꯤꯠꯀꯤ ꯔꯦꯁꯇꯨꯔꯦꯟꯒꯤ ꯄꯥꯎꯁꯤꯡꯁꯦ ꯌꯥꯎꯔꯦꯗꯅ ꯄꯦꯔꯦꯟꯁꯁꯤꯡꯁꯦ ꯃꯤꯠ ꯅꯥꯀꯣꯡ ꯂꯣꯏ ꯑꯣꯏꯈ꯭ꯔꯦꯕ ꯑꯗꯩ ꯃꯆꯥ ꯃꯆꯥꯁꯦ ꯆꯦꯛꯁꯤꯟꯅꯈ꯭ꯔꯦꯀꯣ ꯍꯥꯏꯁꯤꯗꯤ ꯁꯨꯃꯥꯏꯅ ꯊꯥꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯩ ꯀꯥꯏꯗꯅꯣ ꯀꯩꯗꯅꯣ ꯊꯤꯒꯠꯅꯔꯦ ꯑꯗꯩ ꯗ꯭ꯔꯥꯏꯕꯁꯦ ꯇꯣꯏꯅ ꯆꯠꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯐꯥꯒꯠꯂꯒ ꯄꯦꯔꯦꯟꯁꯇ ꯁꯤꯟꯅꯔꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯁꯨ ꯔꯦꯁꯇꯨꯔꯦꯟꯗ ꯎꯅꯕꯒꯤ ꯆꯥꯡꯁꯦ ꯍꯟꯊꯔꯦ ꯀꯤꯁꯨ ꯀꯤꯅꯔꯦ ꯃꯤ ꯆꯪꯗ꯭ꯔꯕꯅꯤꯅ ꯔꯦꯁꯇꯨꯔꯦꯟꯁꯦ ꯍꯥꯡꯅꯗ꯭ꯔꯦ ꯃꯨꯠꯄ ꯌꯥꯕ ꯃꯨꯠꯈ꯭ꯔꯦ ꯃꯁꯥꯅ ꯇꯣꯛꯅꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯁꯨ ꯂꯣꯏ ꯈꯪꯉꯝꯒꯅꯤ ꯉꯁꯤꯗꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯤꯔꯣꯜ ꯆꯍꯤ 13-15ꯒꯤ ꯃꯃꯥꯡꯗꯅ ꯔꯦꯁꯇꯨꯔꯦꯟꯁꯦ 2011-12 ꯀꯩꯁꯤꯗꯅ ꯀꯃꯥꯏꯅ ꯂꯩꯔꯝꯕ ꯍꯧꯖꯤꯛꯅ ꯀꯃꯥꯏꯅ ꯂꯩꯔꯝꯕꯁꯦ ꯑꯗꯨꯃꯥꯏꯅ 2012ꯇꯒꯤꯅ 13-14 ꯐꯥꯎꯁꯦ ꯑꯩꯈꯣꯏꯅ ꯂꯦꯞꯇꯅ ꯗ꯭ꯔꯥꯏꯕꯁꯦ ꯊꯥ ꯑꯃꯃꯨꯛ ꯂꯦꯞꯄ ꯑꯗꯩ ꯑꯃꯨꯛ ꯆꯠꯄ ꯇꯧꯔꯒ ꯀꯃꯥꯏꯅ ꯂꯩꯔꯤ ꯔꯦꯁꯇꯨꯔꯦꯟꯁꯤꯡꯁꯦ ꯑꯃꯨꯛ ꯈꯥꯖꯤꯜꯂꯝꯕ꯭ꯔꯥ ꯀꯔꯤꯅ ꯇꯧꯔꯒ ꯄꯨꯔꯥ ꯍꯦꯛꯇ ꯆꯍꯤ 2 ꯑꯃ ꯆꯪꯅ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯇꯧꯔꯒ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗꯒꯤ ꯇꯛꯈꯥꯏꯔꯛꯄꯗꯒꯤ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯄꯨꯔꯥ ꯔꯦꯁꯇꯨꯔꯦꯟꯒꯤ ꯀꯩꯅꯣꯁꯤꯃ ꯄꯨꯔꯥ ꯃꯥꯡꯍꯟꯈꯤꯕꯅꯦꯕ ꯑꯗꯨꯒ ꯂꯩꯔꯒꯁꯨ ꯈꯔ ꯅꯤꯌꯝ ꯆꯨꯝꯅ ꯂꯩꯔꯦ ꯑꯗꯩ ꯍꯥꯡꯅꯗ꯭ꯔꯦ ꯑꯗꯩ ꯆꯪꯅꯗ꯭ꯔꯦ ꯀꯤꯟꯅꯔꯦ ꯑꯗꯩ ꯔꯦꯁꯇꯨꯔꯦꯟꯗ ꯍꯦꯛ ꯆꯪꯉꯨꯕꯁꯦ ꯃꯁꯥꯅꯁꯨ ꯏꯀꯥꯏꯖꯔꯦꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯊꯣꯛꯂꯛꯄꯕꯨ ꯏꯀꯥꯏꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒꯤ ꯃꯥꯡꯉꯛꯈꯤꯕ ꯃꯥꯡꯊꯔꯛꯈꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯐꯖꯅ ꯀꯜꯍꯧꯋꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯃꯅꯨꯡꯁꯤꯗ ꯎꯔꯛꯄꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏꯅ ꯄꯔꯗꯥꯁꯦ ꯐꯠ ꯍꯥꯡꯗꯣꯛꯎꯕꯗꯅꯦ ꯑꯩꯈꯣꯏꯒꯤꯅꯦ ꯑꯁ ꯐꯤꯕꯝꯁꯦ ꯀꯥꯏꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏꯅ ꯑꯣꯏꯅꯅꯦ ꯐꯤꯔꯣꯟ ꯁꯦꯠꯆꯜꯂꯣꯅꯣꯏ ꯑꯩꯈꯣꯏ ꯁꯤꯗ ꯉꯥꯏꯒꯦ ꯍꯥꯏꯔ ꯉꯥꯏꯕ ꯑꯗꯒꯤꯗꯤ ꯃꯣꯏꯗꯤ ꯍꯦꯛꯇ ꯔꯦꯁꯇꯨꯔꯦꯟ ꯗ꯭ꯔꯥꯏꯕ ꯂꯥꯛꯑꯦꯅ ꯍꯦꯛꯇ ꯆꯦꯟꯊꯣꯔꯛꯄꯗꯅꯦ ꯑꯁ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯀꯥꯟꯗ ꯃꯈꯣꯏ ꯈꯁꯦ ꯊꯥꯡꯒꯠꯂ ꯅꯨꯄꯥꯁꯦ ꯆꯦꯟꯊꯣꯔꯛꯄꯗꯅꯦ ꯁꯨꯝ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯝꯅꯤ ꯑꯗꯨꯝ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯆꯦꯟꯒꯁꯦ ꯆꯤꯡꯈꯠꯍꯧꯗ꯭ꯔꯕ ꯑꯗꯨ ꯑꯗꯩ ꯈꯣꯡꯒ꯭ꯔꯥꯎ ꯃꯅꯨꯡꯒꯤ ꯀꯩꯅꯣꯒꯁꯦ ꯁꯦꯠꯍꯧꯗꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯣꯕꯦ ꯁꯦꯠꯆꯜꯂꯛꯑꯃꯤꯅ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯑꯅ ꯇꯧꯋꯦ ꯏꯕꯨꯡꯉꯣ ꯍꯣꯏ ꯀꯩꯁꯨꯕꯨꯗꯤ ꯇꯧꯔꯝꯃꯣꯏ ꯑꯗꯨꯝꯇ ꯍꯥꯟꯅ ꯆꯤꯡꯈꯠꯂꯨꯒ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯐꯣꯟꯁꯤꯒꯤ ꯃꯩꯁꯦ ꯀꯥꯞꯄꯦꯗꯅꯀꯣ ꯄꯥꯈꯪꯁꯤꯅ ꯑꯗꯨꯒ ꯀꯩꯗꯧꯔꯤꯕ ꯅꯣꯏꯗꯤꯅ ꯇꯧꯏꯅꯦꯌꯦ ꯅꯨꯄꯥꯗꯨꯅ ꯐꯣꯟꯗꯣ ꯃꯩꯗꯣ ꯀꯥꯞꯄꯤꯕ ꯇꯧꯕꯁꯦ ꯄꯥꯈꯪꯅ ꯑꯗꯨꯃꯥꯏꯅ ꯃꯩ ꯀꯥꯞꯄꯒ ꯑꯅ ꯑꯁ ꯍꯦꯛꯇ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏꯁꯤ ꯄꯨꯔꯥ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯊꯤꯅ ꯊꯃꯣꯏ ꯀꯥꯏꯒꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯅꯨꯄꯤ ꯂꯩꯔꯝꯕꯁꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯀꯧꯈꯠꯄꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯗ ꯄꯥꯎ ꯄꯤꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤꯗꯨꯅ ꯑꯁ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅ ꯀꯨꯏꯔꯕꯅꯤ ꯐꯥꯒꯦꯅ ꯈꯜꯂꯛꯄ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤꯒ ꯇꯧꯔꯒ ꯃꯇꯨꯡꯗꯤ ꯁꯤꯗꯩꯗꯤ ꯈꯪꯉꯅꯤꯗꯅ ꯍꯨꯔꯥꯟꯕ ꯐꯥꯔꯦꯗꯅ ꯑꯗꯨ ꯇꯧꯔꯒ ꯃꯥꯁꯦ ꯌꯥꯝ ꯄꯦꯟꯅ ꯃꯥꯏ ꯅꯨꯄꯥꯗꯨ ꯄꯨꯔꯒ ꯆꯠꯈꯤꯕꯀꯣ ꯑꯗꯨꯒ ꯑꯁ ꯑꯩꯈꯣই ꯒꯥꯔꯤ ꯁꯤꯠꯀꯁꯦ ꯃꯥꯏ ꯅꯨꯄꯤ ꯑꯃꯗꯨꯅ ꯇꯣꯡꯉꯝꯕꯅꯦꯒ ꯍꯥꯏꯕꯁꯦ ꯃꯥꯡꯉꯦ ꯁꯤꯠꯁꯦ ꯃꯥꯡꯉꯦꯒ ꯏꯁꯤꯡꯒ ꯈꯤꯛꯇꯣꯛꯑꯒ ꯇꯩꯊꯣꯛꯑꯒꯀꯣ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯃꯥꯅ ꯇꯣꯡꯕ ꯁꯤꯠꯁꯦ ꯑꯩ ꯇꯣꯡꯅꯤꯡꯗꯦ ꯀꯥꯏꯅ ꯇꯧꯗꯅꯅꯦ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯄꯨꯈꯤꯕ ꯑꯗꯨꯒ ꯅꯨꯄꯤꯁꯤꯒꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥꯗ ꯄꯥꯎ ꯍꯥꯏꯕꯗ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯟꯗ꯭ꯔꯦꯕꯀꯣ ꯑꯗꯩ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯀꯥꯏꯔꯛꯑꯦꯗꯅꯀꯣ ꯑꯩꯈꯣꯏꯁꯦ ꯄꯥꯎ ꯄꯤꯕ ꯉꯝꯗ꯭ꯔꯦꯕ ꯅꯨꯄꯥꯗ ꯑꯗꯩ ꯑꯃꯨꯛ ꯃꯄꯥꯝꯗ ꯑꯣꯏꯅ ꯄꯥꯎ ꯄꯤꯔꯦꯕ ꯃꯧ ꯐꯥꯕꯈꯩꯁꯦ ꯃꯧꯁꯦ ꯄꯥꯛꯇꯛꯅꯅ ꯂꯩꯔꯝꯃꯕꯅꯦ ꯍꯦꯛꯇ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯒ ꯃꯧꯒꯁꯦ ꯑꯗꯩ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯒ ꯂꯩꯁꯥꯕꯤꯒꯁꯨ ꯑꯃꯨꯛ ꯂꯩꯔꯝꯃꯦꯕ ꯄꯥꯛꯇꯛꯅꯅ ꯍꯦꯛꯇ ꯂꯩꯔꯝꯗꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏꯁꯦ ꯃꯄꯥꯝꯗ ꯑꯣꯏꯅ ꯄꯥꯎ ꯄꯤꯔꯦꯕ ꯍꯥꯏꯕꯗꯤ ꯃꯥꯏ ꯅꯨꯄꯥꯅ ꯂꯧꯁꯟꯗ꯭ꯔꯕꯅꯤꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯅꯣꯏ ꯅꯆꯥꯁꯦ ꯁꯨꯃꯥꯏꯅꯅ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯤ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯈꯪꯍꯜꯂꯒ ꯁꯤꯟꯅꯗ꯭ꯔꯒꯗꯤ ꯃꯇꯨꯡꯁꯨ ꯑꯗꯨꯝ ꯇꯧꯔꯛꯇꯣꯏꯅꯦꯕ ꯑꯗꯩ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯀꯌꯥ ꯃꯃꯥ ꯃꯄꯥ ꯀꯌꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯅ ꯑꯩꯈꯣꯏꯗ ꯄꯦꯟꯅ ꯑꯁ ꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦꯗꯀꯣꯅꯅꯦ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯀꯩꯅꯣ ꯇꯧꯔꯝꯃꯦꯕ ꯑꯗꯨꯅ ꯑꯗꯨꯗꯒꯤ ꯃꯥꯡꯉꯛꯈꯤꯕ ꯃꯌꯥꯝ ꯑꯗꯩꯗꯤ ꯊꯨꯡꯅꯈꯤꯕꯗꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯃꯁꯥꯅ ꯌꯥꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕꯗ ꯌꯥꯎꯖꯗꯅ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯊꯨꯡꯅꯈꯤꯕꯗꯨꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇ꯭ꯔꯦ ꯊꯨꯡꯅꯗꯕꯗꯗꯤ ꯀꯦꯁ ꯂꯥꯛꯑꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯅꯔꯛꯑꯦꯀꯣ ꯑꯗꯩ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯪꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯪꯕ ꯑꯩꯈꯣꯏ ꯃꯤ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏꯗꯅ ꯃꯊꯟꯇ ꯂꯩꯍꯧꯕꯅ ꯀꯣꯡꯒꯥꯏ ꯑꯃꯅꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯒꯨꯝꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯌꯥꯗꯣ ꯂꯥꯟꯖꯗꯕ ꯅꯨꯄꯥ ꯑꯃꯗꯗꯤ ꯈꯪꯗꯗꯅ ꯀꯣꯏꯖꯔꯒ ꯃꯤꯒꯤ ꯅꯤꯇꯤ ꯅꯤꯌꯝ ꯆꯨꯝꯕ ꯏꯃꯨꯡ ꯑꯃꯗꯗꯤ ꯃꯧ ꯑꯣꯏꯔꯨꯗꯣꯏꯅꯦꯕ ꯑꯗꯨ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇꯗꯤ ꯑꯃꯨꯛ ꯈꯥꯏꯅꯔꯤꯅꯦꯕ ꯑꯗꯩ ꯈꯪꯉꯛꯀꯗ꯭ꯔꯥꯅ ꯑꯃꯨꯛ ꯄꯥꯈꯠꯅꯕ ꯑꯗꯩ ꯈꯪꯗꯅ ꯑꯗꯨꯝ ꯂꯩꯈꯤꯕꯁꯨ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯈꯪꯉꯛꯇꯅ ꯌꯨꯝ ꯀꯥꯏꯕꯁꯨ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯦꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯂꯩꯁꯥꯕꯤ ꯃꯆꯥꯈꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯌꯥꯎꯔꯝꯕꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯍꯪꯉꯦꯕꯀꯣ
ꯀꯃꯥꯏ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣꯅ ꯍꯪꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯗꯅꯦ ꯑꯗꯨꯝ ꯌꯥꯎꯕ ꯔꯤꯂꯦꯁꯟ ꯁꯤꯁꯦ ꯑꯗꯨꯝ ꯆꯠꯅꯕꯤ ꯃꯤꯁꯨ ꯎꯗꯕ ꯀꯅꯥꯝ ꯍꯥꯏꯗꯣꯛꯅꯒꯗꯕꯁꯨ ꯅꯠꯇꯕ ꯑꯗꯨꯃꯥꯏꯅ ꯏꯟꯖꯣꯏꯃꯦꯟ ꯇꯧꯃꯤꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯅꯕ ꯃꯌꯥꯝꯁꯨ ꯂꯣꯏ ꯇꯧꯅꯩꯌꯦꯅꯅꯦ ꯃꯣꯏ ꯈꯜꯂ ꯂꯩꯔꯝꯃꯦꯕ ꯆꯠꯅꯕꯤꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯁꯦ ꯄꯨꯡꯉꯛꯉꯛꯈ꯭ꯔꯦꯕ ꯀꯥꯏꯗꯩ ꯋꯥꯅꯣ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯟꯕ ꯅꯨꯃꯤꯠꯇ ꯏꯖꯠꯁꯦ ꯄꯤꯅꯩ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯃꯟꯗꯅ ꯃꯣꯏꯁꯦ ꯃꯔꯤ ꯊꯝꯅꯒꯅ ꯌꯥꯝ ꯅꯨꯡꯁꯤꯅꯖꯕ ꯂꯧꯅꯔꯅꯦꯅ ꯂꯦꯞꯆꯕ ꯑꯗꯨꯒꯨꯝꯕꯗꯒꯗꯤ ꯈꯤꯇꯪ ꯅꯛꯁꯟꯅꯖꯈꯤꯕ ꯌꯥꯎꯏ ꯑꯗꯨ ꯅꯠꯇꯅꯅꯦ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛꯇ ꯁꯤ ꯔꯤꯂꯦꯁꯟꯁꯦ ꯊꯝꯒꯗꯕ ꯅꯠꯇꯦꯀꯣ ꯅꯪ ꯍꯌꯦꯡ ꯅꯨꯄꯥꯁꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯗꯤꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯩ ꯅꯨꯄꯥ ꯑꯃ ꯂꯧꯔꯒ ꯅꯪ ꯈꯪꯉꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯞꯅ ꯇꯥꯛꯑꯦꯕ ꯑꯗꯩ ꯅꯪ ꯅꯨꯄꯥ ꯀꯌꯥ ꯊꯝꯃꯦ ꯔꯦꯁꯇꯨꯔꯦꯟꯗ ꯎꯅꯕꯁꯦ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯀꯌꯥ ꯎꯅꯔꯦ ꯍꯥꯏꯕꯁꯦ ꯅꯨꯄꯥ 3 ꯁꯨꯔꯦ ꯑꯗꯩ ꯑꯃꯗꯤ ꯃꯥꯅ ꯑꯗꯨꯝ ꯀꯔꯤꯝ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯑꯩꯁꯨ ꯑꯗꯨꯝ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯦꯒ ꯍꯥꯏꯕ ꯑꯗꯩꯗꯤ ꯑꯃꯗꯤ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯈꯤꯕꯅꯤ ꯑꯩꯉꯣꯟꯗ ꯑꯩ ꯇꯣꯛꯅꯔꯒ ꯑꯗꯨꯒꯤ ꯑꯩꯁꯨ ꯃꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯕꯗꯤ ꯌꯥꯔꯒꯅ ꯑꯩꯁꯨ ꯑꯗꯨꯝ ꯑꯇꯣꯞꯄ ꯊꯝꯃꯦꯒ ꯍꯥꯏꯕ ꯑꯗꯩ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯄꯥ 2-3ꯁꯦ ꯔꯦꯁꯇꯨꯔꯦꯟꯗ ꯑꯗꯨꯝ ꯂꯣꯏ ꯎꯅꯩ ꯑꯗꯨꯝ ꯁꯨꯝꯕ ꯔꯤꯂꯦꯁꯟꯁꯦ ꯑꯗꯨꯝ ꯂꯣꯏ ꯊꯝꯅꯩ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯉꯛꯑꯦꯕ ꯑꯗꯩ ꯅꯨꯄꯥ ꯃꯆꯥꯗꯁꯨ ꯑꯃꯨꯛ ꯑꯗꯨꯝꯕꯁꯦ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯋꯥꯈꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯔꯦꯁꯇꯨꯔꯦꯟꯗ ꯎꯅꯕꯁꯤꯃ ꯑꯗꯨꯝ ꯂꯣꯏ ꯆꯠꯅꯕꯤ ꯑꯣꯏꯔꯛꯑꯦ ꯑꯗꯩ ꯑꯃꯨꯛꯁꯨ ꯔꯤꯂꯦꯁꯟꯁꯦ ꯀꯩꯝꯇ ꯍꯦꯛ ꯂꯩꯇꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯩꯁꯨ ꯅꯨꯡꯁꯤꯅꯕꯗ ꯑꯗꯨꯝ ꯃꯁꯥꯒꯤ ꯌꯥꯎꯖꯒꯗꯕ ꯑꯣꯏꯅꯒ ꯃꯣꯏꯅ ꯈꯜꯂꯛꯄꯗꯣ ꯍꯁ ꯑꯗꯨꯗꯤꯀꯃꯥꯏꯅ ꯇꯧꯅꯤꯅ ꯑꯩꯈꯣꯏꯅꯒ ꯂꯥꯟꯅ ꯑꯗꯨꯃꯥꯏꯅꯒ ꯂꯣꯏꯅ ꯈꯜꯂꯝꯃꯦꯕ ꯃꯣꯏ ꯀꯩꯁꯨ ꯂꯩꯇꯅꯒꯀꯣ ꯃꯣꯏꯗ ꯑꯩꯈꯣꯏ ꯑꯗꯩ ꯃꯣꯂꯦꯁ ꯑꯗꯩ ꯑꯗꯨꯃꯥꯏꯅꯒ ꯀꯩꯅꯣꯁꯦ ꯀꯩꯝꯇꯒ ꯈꯟꯗꯕ ꯋꯥꯅꯤꯗ ꯍꯥꯏꯁ ꯑꯗꯨꯗꯤ ꯃꯥꯏ ꯄꯦꯝꯃ ꯁꯣꯏꯔꯛꯑꯅꯤ ꯁꯤꯗꯤꯅꯅꯦ ꯇꯧꯋꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯗꯅ ꯂꯤꯗꯅ ꯄꯦꯔꯦꯟꯁꯇ ꯁꯤꯟꯅꯗꯅ ꯊꯣꯛꯄ ꯊꯤꯅ ꯁꯣꯛꯂꯛꯀꯗꯕ ꯐꯤꯕꯝ ꯑꯃꯗꯒꯤ ꯑꯩꯈꯣꯏꯅ ꯀꯜꯍꯧꯋꯦꯕ ꯂꯣꯏꯅꯃꯛ ꯃꯨꯊꯠꯂ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯔꯦꯁꯇꯨꯔꯦꯟꯁꯦ ꯌꯥꯡ ꯍꯥꯡꯗꯅ ꯑꯗꯨꯝꯕ ꯀꯦꯕꯤꯟ ꯊꯝꯗꯅꯗꯤ ꯑꯝꯇ ꯇꯧꯔꯝꯃꯔꯣꯏꯕ ꯃꯅꯤꯄꯨꯔꯗ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯈꯤꯕꯁꯦ ꯑꯆꯧꯕ ꯂꯥꯜꯂꯝꯅꯦꯕ ꯉꯁꯥꯏꯒꯤ ꯉꯥꯎꯅꯤꯡꯕ ꯅꯨꯄꯥ ꯃꯌꯥꯝ ꯂꯩꯕꯅꯤꯅꯀꯣ ꯃꯣꯏꯗꯤ ꯔꯦꯁꯇꯨꯔꯦꯟꯁꯤꯗ ꯃꯇꯥꯡ ꯂꯩꯁꯥꯕꯤꯁꯦ ꯀꯣꯏꯔ ꯑꯗꯨꯝꯕꯒꯤ ꯍꯦꯕꯤꯠꯁꯦ ꯂꯩꯈ꯭ꯔꯕ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯀꯌꯥ ꯑꯃ ꯑꯗꯩ ꯄꯥꯈꯪ ꯑꯣꯏꯔꯁꯨ ꯅꯨꯄꯤꯁꯦ ꯑꯇꯝꯅꯅ ꯅꯨꯄꯤ ꯑꯃꯗꯤ ꯂꯧꯗ꯭ꯔꯕ ꯑꯃꯃꯨꯛ ꯀꯣꯏ ꯑꯗꯨꯝꯕ ꯀꯌꯥꯁꯦ ꯁꯥꯎꯔꯛꯏꯃꯤꯀꯣ ꯑꯁ ꯐꯦꯁꯕꯨꯛꯁꯤꯗ ꯍꯦꯛꯇ ꯀꯃꯦꯟꯗ ꯍꯦꯛꯇ ꯃꯤ ꯃꯁꯥ ꯌꯥꯅ ꯀꯩꯗꯧꯕ ꯅꯣꯏ ꯀꯔꯤ ꯑꯣꯏꯒꯦ ꯅꯣꯏ ꯑꯣꯊꯣꯔꯤꯇꯤꯗ ꯅꯣꯏꯅ ꯀꯩꯅꯣ ꯇꯧ ꯌꯥꯕ꯭ꯔꯥ ꯑꯗꯨ ꯇꯧ ꯌꯥꯕ꯭ꯔꯥꯅ ꯍꯦꯛꯇ ꯑꯩꯈꯣꯏꯁꯤꯗ ꯍꯨꯟꯒꯠꯂꯛꯄꯤꯅꯤ ꯌꯣꯟꯈꯠꯂꯛꯄꯤꯅꯤ ꯍꯣꯏꯅꯦ ꯃꯁꯥ ꯌꯥꯅꯕꯩꯅꯦꯅ ꯈꯜꯂꯁꯦꯕꯀꯣ ꯅꯝꯐꯨꯗꯁꯨ ꯄꯨꯁꯟꯕꯤꯔꯒ ꯃꯈꯨꯠ ꯄꯥꯏꯔ ꯆꯤꯡꯁꯤꯟꯕꯤꯔꯒ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯂꯥꯎꯕꯁꯨ ꯍꯦꯛ ꯐꯔꯛ ꯇꯥꯕ ꯇꯧꯔꯒ ꯍꯥꯗꯅ ꯃꯁꯥꯅꯗꯤ ꯀꯌꯥ ꯌꯥꯖꯗ꯭ꯔꯒ ꯇꯧꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯑꯗꯒꯤ ꯑꯃꯨꯛ ꯑꯗꯨꯝ ꯃꯁꯥꯅ ꯌꯥꯅꯔꯒ ꯂꯤꯁꯥꯡꯁꯤꯠꯅ ꯑꯗꯨꯝ ꯆꯠꯊꯅꯕꯁꯨ ꯌꯥꯎꯏ ꯊꯨꯡꯅꯈꯤꯕꯗꯗꯤ ꯐꯔꯦ ꯊꯨꯡꯅꯗꯕꯗꯗꯤ ꯀꯦꯁ ꯂꯥꯛꯑꯦꯕ ꯀꯦꯁ ꯂꯥꯛꯑꯦ ꯃꯤ ꯃꯌꯥꯝꯗꯤ ꯃꯥꯡꯍꯧꯔꯦꯗꯅꯀோ ꯂꯩꯊꯣꯛꯈꯤꯕ ꯃꯤꯗꯨꯅꯗꯤ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯂꯩꯊꯣꯛꯇꯕ ꯃꯤ ꯅꯨꯡꯁꯤꯖꯍꯧꯕ ꯃꯤꯗꯨꯅꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯤꯔꯣꯟꯁꯤꯜꯂꯛꯏꯃꯦꯕ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯅ ꯃꯣꯠꯂꯛꯏꯕ ꯃꯌꯥꯝ ꯑꯗꯩ ꯃꯥꯒꯤ ꯃꯆꯟ ꯃꯆꯦꯗ ꯊꯣꯛꯑꯒꯗꯤꯃꯛꯇꯤ ꯃꯣꯏ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯗꯩ ꯑꯗꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯔꯦꯁꯇꯨꯔꯦꯟꯗ ꯎꯅꯔꯒ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ 2 ꯍꯨꯟꯗꯣꯛꯑꯝꯃꯕ ꯅꯨꯄꯤꯗꯣ ꯅꯨꯄꯥ ꯀꯩꯁꯨ ꯂꯥꯟꯖꯗꯕ ꯑꯃꯅ ꯂꯧꯔꯒꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯗꯒꯤ ꯃꯤꯒꯤ ꯃꯧꯗꯣ ꯑꯗꯨꯃꯥꯏꯅ ꯎꯅꯕꯗꯣ ꯃꯥꯏ ꯅꯨꯄꯥꯅ ꯈꯪꯉ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯗꯩ ꯃꯤꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯔꯦꯁꯇꯨꯔꯦꯟꯗ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤ ꯑꯃ ꯎꯅꯗꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯅꯕꯁꯦ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯗꯩ ꯃꯃꯥ ꯃꯄꯥꯅ ꯑꯗꯨꯝꯕ ꯂꯤꯆꯠꯇꯣ ꯆꯠꯄꯗ ꯍꯔꯥꯎꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯃꯃꯥ ꯃꯄꯥ ꯑꯝꯇꯗꯤ ꯈꯪꯄꯣꯟꯇꯦ ꯑꯩ ꯁꯨꯃꯥꯏꯅ ꯆꯪꯉꯨꯒꯦ ꯍꯥꯏꯔꯒꯗꯤ ꯑꯝꯇ ꯂꯥꯛꯄꯣꯟꯇꯦꯕ ꯑꯗꯨꯗꯨꯅ ꯃꯣꯏ ꯃꯁꯥ ꯈꯛꯇꯪꯒꯤ ꯌꯥꯔꯔꯣꯏ ꯗ꯭ꯔꯥꯏꯕ ꯁꯨꯃꯥꯏꯅ ꯆꯠꯂꯗꯤ ꯔꯦꯁꯇꯨꯔꯦꯟꯁꯤꯡꯁꯦ ꯊꯤꯡꯈ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕ ꯅꯨꯡꯉꯥꯏꯐꯝꯁꯦ ꯂꯩꯔꯔꯣꯏꯅ ꯁꯥꯎꯒꯠꯂꯛꯏꯅꯦꯕ ꯄꯨꯔꯥ ꯑꯆꯧꯕ ꯃꯥꯌꯣꯛꯅꯔꯤꯅꯦ ꯑꯩꯈꯣꯏꯒꯀꯣ ꯉꯥꯡꯉꯛꯇꯅ ꯆꯩꯔꯛꯇꯅ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯈꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯦ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯇꯕ ꯌꯥꯗꯦ ꯂꯥꯟꯅ ꯄꯨꯔꯥꯅ ꯂꯝꯖꯤꯡꯈꯤꯗꯣꯔꯦ ꯑꯉꯥꯡ ꯄꯨꯝꯅꯃꯛꯁꯤ ꯉꯥꯎꯔꯛꯀꯗꯧꯔꯦ ꯑꯗꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯨꯝꯕꯒꯤ ꯏꯔꯥꯡꯁꯤ ꯐꯪꯈꯤꯕ ꯑꯉꯥꯡꯗꯗꯤ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣꯁꯤ ꯄꯥꯝꯗꯅ ꯅꯨꯄꯤꯁꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯎꯅꯁꯤ ꯍꯥꯏꯕ ꯑꯗꯩ ꯎꯅꯁꯤ ꯌꯥꯗ꯭ꯔꯒꯅ ꯁꯥꯎꯕ ꯑꯗꯩ ꯑꯗꯨ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯣꯔꯛꯀꯅꯤ ꯍꯥꯞꯀꯠꯂꯛꯀꯅꯤ ꯇꯧꯔꯒ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯍꯟꯖꯤꯟ ꯏꯖꯠ ꯂꯧꯔꯝꯕ ꯑꯗꯩ ꯔꯦꯞ ꯀꯦꯁꯇꯁꯨ ꯑꯩꯈꯣꯏꯒꯤ ꯑꯩ ꯃꯁꯛ ꯃꯃꯤꯡꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯍꯦꯛ ꯃꯌꯥꯝꯅ ꯈꯪꯕ ꯁꯛꯅꯥꯏꯕ ꯐꯥꯎꯕ ꯃꯤꯒꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯁꯥꯇ꯭ꯔꯤꯗ ꯀꯩꯅꯣ ꯔꯦꯁꯇꯨꯔꯦꯟꯗ ꯄꯨꯁꯜꯂꯒ ꯃꯤꯒꯤ ꯀꯣꯏꯅꯔꯤꯕ ꯃꯃꯥꯟꯅꯕꯗꯨ ꯈꯛꯅ ꯏꯖꯠ ꯂꯧꯖꯕ ꯅꯠꯇꯅ ꯃꯥ ꯃꯁꯥꯕꯨ ꯌꯥꯎꯅ ꯂꯧꯔꯨꯕꯒꯤ ꯖꯦꯟꯗꯒ ꯆꯪꯅꯗꯅ ꯌꯥꯝ ꯀꯨꯏꯅ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯣꯏꯈ꯭ꯔꯤꯗꯨꯅꯦꯕ ꯑꯗꯨꯝꯕ ꯀꯌꯥ ꯔꯦꯁꯇꯨꯔꯦꯟꯗꯒꯤ ꯄꯨꯁꯜꯂꯒ ꯏꯖꯠ ꯂꯧꯕꯤꯔ ꯃꯣꯏꯅ ꯒꯨꯂꯤꯒꯁꯦ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨ ꯄꯪꯊꯍꯜꯂꯒ ꯏꯖꯠꯀꯁꯦ ꯂꯧꯕꯤꯔꯒ ꯃꯣꯏ ꯑꯅꯤ ꯆꯪꯗꯅ ꯑꯗꯨꯝꯕꯁꯦ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯔꯦꯁꯇꯨꯔꯦꯟꯗꯒꯤ ꯌꯥꯝ ꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯂꯥꯟꯅ ꯃꯅꯤꯄꯨꯔ ꯄꯨꯝꯅꯃꯛꯁꯤ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄ ꯄꯨꯝꯅꯃꯛꯁꯤ ꯑꯗꯩ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯃꯣꯔꯦꯜ ꯑꯗꯩ ꯀꯦꯔꯦꯛꯇꯔ
loimak mangpham oiraktana adumba sobamdagidi akoina yam wana kalhawi khonthi kaya saba marakta kalhawe ba koina mai tawdon loi semdoga de do akoina adum nungtigi chatlubadi ngamponte akoi di haigre media da kai da loi phongdokre mama pa na section jagadami ado section na gare hojik maming yoina khar khak lairi hojik ti lairi ba restaurant jing je khoi ju changbang ngamde moi kamai lairi ba no manung dana kari oiri changbang ngamde du ju lairi ba ji amani aduni ado sauna restaurant da unani khoni restaurant smai tawni haibagi kaino jimadi loina makti mangre adu madi phajana kalhawe ba yam thina di wagi member sukimatik sangi akoi da pangal sukimatik wai adagi di matam yam mangi purana sahi anum changna khoina le sang sina tawra kanda pura tap tap na du gi kaino jima manghalam bane ba aduma yam ta sengna khoina thamoi sengna tungi laiba chajing inaujing mayam je kalhauna ba khoiju khonthi marakte yang wana restaurant gi kaino jima hotna raga yam phajana khoina semdoki haidare restaurant jing je niam chumba asengba restaurant gi wahan thok leiba aduma na di ohellamme ba aduga hojik se kaino sigi matung dang tang break am lor gai maka ta wari jilijak me ameng ta don le view matang asida khoi break ma sam dang lojage Kaithel Macha Jewels Jewelry Store asida anti tarnish jewelries makhal kya fangbiragani mapam asida fangbigani anti tarnish pendants mini pendants Korean earrings bangles anti tarnish rings silver studs amadi jewelry makhal kya akupa product catalog yengbina ba ngasimak ekhogi Instagram page Kaithel Macha Jewels bu follow to sinbiyo amadi online order su tobibi yaragani Wangkai Kaithel asang bida leiba ekhogi store da su lakpiduna apamba item khanbibagi khudong chaba su leizari Medical amasung line da khongda bining basingna NEET amasung jigi coaching gi mafam career point kota Imphal center hairangoi thongning themsa karongda scholarship ki khudong chaba pizari chada 100% fawba free gi khudong chaba su phangbigani amadi board exam da 90% henba singi damakta di free da coaching yawba su yaragani loina na class 8 ki 12 fawba gi COSEM BOSEM CBSE gi coaching class ki scholarship ki khudong chaba su pizari career point kota NEET amasung jigi coaching da phawraba coaching institute asigi Imphal center da sel sang kota da chatrabasu tambagi khudong chaba asi lobiu career point kota Imphal center hairangoi thongning themsa karong Imphal akopa marol gidamak 8132869797 da contact tobiu Welcome back after the break ekhoi ngasigi Crime Diaries ki episode number 13 yengbiriba singdagi ekhoina break lawruba matungda amuka taramna okchari loina na ekhoigi break ki mamangda ozaro bitana thambigiba matam amagi restaurant lana chalaiba singdagi tholakhiba crime kaya ama ekhoigi imung manung kaya amada problem legiba crime legiba handokpa yadaba kaya ama lebanina masina su ekhoi hojik phogdi ozana habibada aduki mati hanthakre haina ozana thambiri adubo haibadi restaurant asi lana chalaiba sing mafam kharada leibiragasu mayamna gyan tabiraga ngasige ekhoi crime diaries ki episode 13 sidagi ekhoina wakhallon taminarba matungda adugumba restaurant singda ekhoina changhaide aduga mafam aduda ekhoina tawhaidaba thabak tawhaide haibasima mayam thaminaraga ekhoigi ngasigi 13 sube episode ki ahamba part sida ekhoi ozaro bitan leimana thambikhiba restaurant gi crime singdu mayam gyan taminasi haina thamjage makha chathara jarakpasi ekhoigi ozada muko sinajage habidi makha gi crime sina karamba mongda ekhoigi manipur society da karamba mongda atopa crime karamba no habiduma ozada gi khangminasi aduna ainga saigi restaurant gi wari jida aingonda adu yamba manipur gi restaurant mayam je singam ga chani chahum lom ji aina litar ga koi mini phuyang kai chalaga cabin mayam je thugai ramba mai thadom ba adu opalo helamba mi gi restaurant do koina theng banate restaurant do thugai banate niam sa da budulok thom niam lan ba singdu singdu charam bane koi chaitu par ga top thugai thok tana mai thadom ba adum ba mayam do opalo helamba adu kanam tana smaina robitana litar ga laga aigi restaurant thugaira medu toramena aigi thakte pyaram ta palakte habdi moiju akoina niom lan banina hoi adu akoina case mayam gi wari li dana adagi di chi lai phim ji yengo sumbra nangi na chana nangi nu pinas mai lai noi ju nungai gadra akoi smai tawmina ji kho si sina kam soira kani yengo angang gai ji loimbak sumba mafam ja sanga di unari ba mafam jina masana ta na masada dum kainom phawre hoi adum lairami ba mafam jina aduna si je koi ki adum balam chat se kam bam pham lamchat kam baje lamchat sajat
se kamba chat ke haraju mafam matam je leitadi yaba na te mafam do leitragadi chatfam do leitragadi mafam do pira banina mayam do henjalak pado aduda mafam do mayam leira banina dum habit lore dai mu contact tawraga ne adum nupi je pusan ba moi dum ha ne contact ka padan leiba nu pa ga leirame adai mu phamung tha ba restaurant ga leirame ba adai khoi phamung ga je putho eta khoi thuga yan that pine mai tha do pine ba restaurant ga na phamung tha na ke si kai da ka gi thai no na mai taw don yam na sathi na theng na re do khoi ga gyan ta min na gi kana bongna kai bongna khoi da moina thuga du tawe na khoi da laman kumak pa phatta ba torok pa yam bu yaw de do khoi gi khoi iram dam ji gi mi jing je yam nuk si e loin ba gyan ta min nei ba khoi na si hab da di dum loin ba ko hoi admai na khoi yeng thi na da yek na da na khoi de ta phatna la na ta laman kum da na ga di am ta tong na de ba ko adai police ki ju mateng yam chaw na jan phangi kainom tawre khole habda adum moi sat sat adum police tharak tan khotana lak tana admai na moi ju mateng chaw na phangi ba dei media jing yam chaw na thodang logi ba moi mak na ju khange ba sidi yam ti na soi dei che song thoga si taw da di su ya roi atam na na ma si taw da ga di na moi mak su yaning da na ko yam na admai na support taw min ra kan da changjan min na gi ba joint venture na yam successfully pangthokhi aduna ngam mi ne ba ko dei aina aduna ne ba nga sai han ba da ise na le tor ga madu tugairam maga cabin nungbin khari ba partition pada ite madu chaitup ampa loi thugairam badu madu ise pele thamoi je matik chai na kamen je pining bra madu kachu tawda bana phai adum masam sagi magi mangera takira mai apam bani mi ana pining bra adu apam kamen dam to pibiro bo sigi matang khogi aham batang ka ki ozagi restaurant gi drive cha thaw matam da ozana pangthokhiba activities myam habidi ozagi su ozagi personal interest natte adubu ozagi intention ozagi ekhogi wakhalon do mayam gi comments ta ekhogi comments ki through da mayam amamam tang thambiro haina nizage habidi ekhogi ozagi sisu joint venture oraga ozana lead toroga aduki matik thona phana ekhogi manipur dagi adugumba yamna open orakpa phattaba lichat chajat mayam si semdok na bagi thodang do ozana lawkhibadu mayam ozagi spirit ozagi ekhogi encouragement mayam do comment da thambiro aduga mayam na sugum basi karamba mongda midyeng si karamba mongda yengi habadu ozagi su mayam dagi comments gi matungi na mayam gi wakhalon do ozana read to bangam jadoini aduna sugsoi soidana ngasi gi akhogi restaurant gi drive ta thabadu gi matang du mayam comment amam tang thambiraga ozagi wakhalon si karamba mongi wakhalon no ozana pangthok ki basi mayam na penbi da bra amadi karamba ahenba ozada suggestion feedback thambini mage habadu comment ki khuthang da mayam da thambiro haina nizage aduga kano je hangna dum thabak se yam li sang chitna aduga thawak sang yauna hoi koi iram dam je kan da ya de na angamba thabak se isamakna koi letter ga thengna ra kan da thengna badu ngak tane aina li jariba wari ji de aina thabak oina tawru baje wari oina ji kuya kan da aina li thok sarak pane ba hak thengna na thengna gi ngak toy bani na oi ba ngak tane ba aduga hoi hujikti aduna aina sum wari myam li bangam mi ba adai myam na aina wa ngang thorok pada ise mana adu haibdu yam summe yam phajai gana mai thamoi daga ting ga pal liba mayam na yabi ningi ba ta ning ba phauri je si je atai kaim na te aina hairu bagi kholu ba amta na te ba experience thabak mayam thengnak bagi wari du liba khaktang ne ba adu du mayam na thabak tu mayam tawra aga lirak pani na dum tabi ning bane ba ko daga amana mathang li doi ba wari jina koigi mane makuna sagaina nupagi sagai do sagaina imung manuna recognize taw da bamau okay adugumba mayam lei ko adugi wari mai yam pasan li jage ko thambi sijina mayam message piraktana koigi nupi la na mi gi nupi leibda lai chanba khotpa mayam je tawraktana bane ba koina si wari je puthora ije naktho hongna ba hairi ba ibema ji majina han bala khibje koigi maji masak yam phajaba nu pim sa ne ba college ha pim sa ma pan daga ma je graduation lorakpa adum imung anung je yai marab lai nungai ba duga magi laikai khundu da dum maming laina moi je am standard laina nan bulu ba ke ba je hairaga mayam no usitna dum ba lai rak pa lai sa yauna lai yauna nupi ha ba sida ne as aina ke sida thengna ri ba masak phajaba nupi ji di asuk ki matak masak phajaba nupi thengnai film komi ba heroine hai je film da yauri ba nupi jing je masak phajare na thoklai na tra moi dagi hen ba kaya ma loi le haure kum da ba am lai ri ba mit se kup ta gai sumai yeng lai ba tong na phajagare da kon phajaman da na adum ba am lai ba ju ki hari ba ibe ma ji adu ai je sak phajare na ne heta
ꯅꯨꯡꯉꯥꯏꯕꯗ ꯂꯩꯔꯅꯤ ꯅꯨꯄꯥ ꯅꯨꯡꯉꯥꯏꯕꯅ ꯂꯧꯔꯅꯤꯒ ꯍꯥꯏꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯛ ꯐꯖꯕ ꯅꯨꯄꯤ ꯑꯃꯃꯝꯅꯦ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯄꯨꯡꯁꯣꯏ ꯁꯣꯏꯗꯅꯅꯦ ꯌꯨꯝꯕꯥꯟꯁꯨ ꯅꯥꯇꯩ ꯆꯥꯗꯗꯅ ꯑꯃꯨꯛ ꯈꯥꯏꯅ ꯑꯃꯨꯛ ꯄꯥꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯅꯥꯇꯩ ꯆꯥꯗꯗꯅ ꯄꯨꯡꯉꯥꯡ ꯃꯥꯡꯉ ꯑꯅꯤꯔꯣꯝꯂꯛ ꯃꯌꯨꯝ ꯄꯥꯜꯂꯒ ꯃꯤꯅ ꯃꯤꯊꯥꯅꯗꯅ ꯃꯌꯥꯝ ꯂꯩꯕ ꯌꯥꯎꯋꯦꯕꯀꯣ ꯀꯥꯇꯨ ꯀꯥꯔꯟ ꯄꯨꯡꯉꯥꯡ ꯉꯥꯡꯅꯔꯒ ꯐꯖꯔꯒ ꯃꯒꯨꯟ ꯌꯥꯎꯗꯗꯅ ꯑꯗꯨꯃꯥꯏꯅ ꯄꯨꯡꯁꯣꯏ ꯁꯣꯏꯔꯨꯕ ꯂꯩꯔꯨꯔꯤꯕ ꯅꯨꯄꯥꯗꯨꯒ ꯌꯥꯝ ꯆꯥꯟꯅꯗꯕ ꯏꯁ ꯃꯥꯡꯉꯦꯍꯦ ꯁꯤꯗꯤꯒ ꯈꯟꯕ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯑꯩ ꯁꯛ ꯐꯖꯔꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯕ ꯅꯨꯄꯥ ꯂꯧꯔ ꯅꯨꯡꯉꯥꯏꯔꯅꯤ ꯒꯥꯏꯒꯗꯤ ꯈꯜꯂꯨꯅꯨ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯐꯖꯩ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯑꯍꯥꯟꯕ ꯂꯥꯛꯄꯁꯦ ꯃꯥꯁꯦ ꯃꯁꯛ ꯐꯖꯕ ꯃꯤꯅꯦ ꯍꯥꯏꯕꯁꯦ ꯑꯩ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯦꯕ ꯉꯁꯥꯏꯒꯤ ꯃꯥꯅ ꯀꯦꯗꯕꯤꯗ ꯉꯁꯥꯏ ꯋꯥꯈꯜꯁꯦ ꯌꯥꯝ ꯁꯣꯛꯅ ꯂꯥꯛꯄꯅꯤꯅ ꯃꯥꯁꯦ ꯐꯤꯕꯝꯁꯦ ꯃꯈꯖꯥꯏꯒꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯏꯔꯨꯡꯒꯁꯦ ꯆꯞꯄ ꯀꯣꯔꯣꯛ ꯇꯥꯔ ꯃꯃꯤꯠꯀꯁꯦ ꯂꯥꯎꯊ꯭ꯔꯛ ꯂꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯩ ꯃꯥꯁꯦ ꯁꯛꯐꯝꯗ ꯂꯥꯛꯑꯦꯕ ꯑꯗꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯆꯦꯐꯣꯡꯁꯦ ꯁꯨꯝ ꯄꯥꯔꯒ ꯃꯥꯒꯤ ꯊꯧꯅꯥꯁꯦ ꯑꯣꯏꯖꯔꯒ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯇꯧꯕ ꯑꯗꯣ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯃꯥꯒ ꯑꯩꯒ ꯊꯦꯡꯅꯈꯤꯕꯁꯦ ꯆꯍꯤ 9 ꯃꯃꯥꯡꯗꯅꯦꯕꯀꯣ ꯃꯥꯁꯤꯅ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯂꯤꯌꯦ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯃꯄꯥꯟꯗꯩꯒ ꯊꯣꯛꯂꯛꯑꯒ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯃꯣꯏ ꯃꯆꯤ ꯍꯣꯏꯒꯅꯦ ꯊꯕꯛ ꯑꯗꯨꯝ ꯀꯔꯕꯥꯔ ꯕꯤꯖꯤꯅꯦꯁ ꯇꯧꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯀꯣ ꯃꯥꯅ ꯄꯥꯝꯃꯦ ꯈꯣꯠꯂꯦꯅ ꯃꯆꯤ ꯍꯣꯏꯁꯤꯗ ꯀꯟꯅ ꯍꯥꯏꯕ ꯑꯗ ꯃꯥꯃꯛꯇꯤ ꯃꯥꯏ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯑꯔꯦꯞꯄ ꯂꯩꯌꯦꯕ ꯑꯔꯦꯞꯄ ꯌꯥꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄ ꯃꯥꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯇꯒꯤ ꯑꯗꯨ ꯂꯩ ꯃꯆꯤ ꯍꯣꯏꯁꯨ ꯑꯗꯨꯝ ꯈꯪꯉꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯗꯤ ꯈꯔ ꯏꯃꯨꯡ ꯃꯅꯨꯡ ꯀꯟꯗꯤꯁꯟꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯉꯣꯟꯗ ꯑꯃꯨꯛ ꯅꯧꯅ ꯃꯆꯦ ꯍꯣꯏꯗ ꯃꯥꯁꯦ ꯂꯥꯛꯄꯗꯒꯤ ꯃꯆꯦꯒꯤ ꯃꯅꯥꯎꯅꯨꯄꯥꯁꯦ ꯂꯨꯍꯣꯡꯕ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕꯩ ꯃꯥꯁꯦ ꯂꯩꯕꯅꯦꯕ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒ ꯕꯤꯖꯤꯅꯦꯁ ꯄꯨꯜꯂꯤꯕ ꯅꯨꯄꯥ ꯄꯥꯈꯪꯁꯤꯅ ꯎꯈꯤꯕꯗꯒꯤ ꯃꯥꯁꯦ ꯄꯥꯝꯕꯅꯦꯕ ꯍꯦꯛꯇ ꯃꯥꯅ ꯏꯆꯦ ꯑꯩꯗꯤ ꯅꯣꯏ ꯏꯅꯥꯎꯄꯤꯁꯦ ꯌꯥꯝ ꯄꯥꯝꯖꯔꯦ ꯑꯝꯇ ꯀꯩꯗꯧꯕꯤꯅ ꯍꯦꯛꯇ ꯃꯆꯦ ꯍꯣꯏꯒꯤ ꯂꯨꯍꯣꯡꯕꯗ ꯄꯩꯁꯥ ꯄꯥꯡꯗꯅ ꯒꯥꯔꯤ ꯄꯥꯡꯗꯅ ꯑꯔꯩꯕꯁꯦ ꯄꯨꯔꯛꯇꯅ ꯑꯗꯩ ꯏꯆꯦꯅ ꯌꯦꯟ KG 2 ꯂꯩꯁꯜꯂꯛꯀꯅꯤ ꯆꯥꯃꯤꯟꯅꯅꯤ ꯑꯗꯩ ꯃꯆꯦꯁꯦ ꯃꯄꯥꯝ ꯆꯠꯄꯒꯁꯦ ꯀꯩꯅꯣ ꯕꯥꯕꯤ ꯑꯩ ꯊꯤꯟꯒꯦ ꯈꯣꯠꯀꯦꯅ ꯊꯤꯟꯗꯅ ꯕꯥꯕꯤ ꯄꯨꯅꯕ ꯄꯣꯠ ꯆꯩ ꯁꯤ ꯂꯩꯌꯣ ꯈꯣꯠꯂꯣ 1,2,000ꯒꯁꯦ ꯁꯠꯇꯅ ꯃꯥꯗꯤ ꯄꯥꯝꯖꯔꯕ ꯌꯥꯝꯅ ꯑꯗꯩ ꯃꯆꯦꯒꯤ ꯅꯨꯄꯥꯁꯤꯒꯁꯦ ꯃꯥꯅ ꯗꯗꯥ ꯑꯗꯨ ꯑꯁꯤꯅ ꯇꯧꯗꯅ ꯑꯗꯩ ꯃꯣꯏꯅꯁꯨ ꯑꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯩꯈꯣꯏꯕꯨꯁꯨ ꯃꯥꯅ ꯐꯖꯅ ꯔꯦꯁꯄꯦꯛ ꯇꯧꯏ ꯑꯅ ꯇꯧꯔꯀꯥꯟꯗ ꯃꯅꯥꯎꯄꯤꯁꯤꯗ ꯍꯥꯏꯕꯗ ꯀꯩꯅꯣꯍꯦ ꯑꯩꯗꯤ ꯏꯁꯥꯒꯤ ꯆꯍꯤ 10 ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯔꯒ ꯀꯥꯏꯗꯩ ꯍꯧꯖꯤꯛ ꯑꯗꯨ ꯌꯥꯗꯣꯏꯅꯣ ꯅꯣꯏ ꯉꯥꯎꯕ꯭ꯔꯥ ꯏꯆꯦꯅꯗ ꯁꯣꯝꯗꯗꯤ ꯅꯨꯄꯥ ꯑꯃꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯐꯖꯅ ꯄꯥꯏꯕ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯕꯅꯤꯅ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝ ꯈꯦꯠꯅꯩ ꯑꯗꯨꯒ ꯁꯤꯁꯤꯅ ꯌꯥꯝ ꯍꯦꯜꯂꯤ ꯑꯗꯨꯅ ꯅꯪ ꯅꯨꯡꯁꯤꯅꯕꯁꯤꯗꯤ ꯀꯥꯏꯅꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪ ꯆꯦꯜꯂꯨꯕ ꯅꯠꯇꯦ ꯅꯪ ꯂꯩꯁꯥꯕꯤꯅ ꯃꯆꯦ ꯍꯣꯏꯁꯦ ꯌꯥꯝ ꯀꯟꯅ ꯍꯥꯏꯌꯦꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯀꯅꯨ ꯏꯆꯦ ꯅꯪ ꯌꯨꯝꯁꯦ ꯈꯣꯡꯒꯨꯟ ꯇꯥꯔꯛꯀꯅꯨ ꯅꯪ ꯑꯗꯩ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯗꯤ ꯆꯪꯉꯛꯑꯣꯏ ꯌꯦꯡꯉꯣ ꯃꯉꯣꯟꯗ ꯅꯪ ꯂꯨꯍꯣꯡꯉꯗꯤ ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯣꯏ ꯆꯪꯅꯔꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯀꯥꯟꯅ ꯆꯪꯀꯅꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯩ ꯅꯪ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯐꯥꯎꯗꯩꯗꯤ ꯏꯄꯥꯝꯁꯤꯗ ꯂꯥꯛꯑꯣꯏ ꯀꯥꯏꯅ ꯂꯥꯛꯀꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯥꯏꯅ ꯃꯆꯤꯟ ꯏꯅꯥꯎꯁꯦ ꯌꯥꯝ ꯍꯨꯟꯅꯩꯌꯦꯕ ꯑꯗꯩ ꯅꯣꯡꯃꯗꯤ ꯃꯆꯦꯁꯤꯅꯅꯦ ꯊꯦꯝꯃꯒꯀꯣ ꯃꯅꯥꯎꯄꯤꯁꯦ ꯏꯆꯦꯅꯤ ꯄꯨꯡ ꯑꯉꯥꯡꯒꯤꯕꯅꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯥꯟꯅ ꯈꯟꯅꯨ ꯈꯣꯠꯅꯨ ꯑꯩꯈꯣꯏꯗ ꯑꯝꯇ ꯂꯥꯛꯎ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯤ ꯈꯣꯠꯁꯤ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯁꯦꯝꯃꯔꯣꯏ ꯅꯪ ꯑꯗꯨꯝ ꯄꯥꯝꯖꯩꯕ ꯅꯨꯄꯥꯗꯣ ꯂꯩꯔꯣ ꯃꯆꯦꯅꯕꯨ ꯃꯅꯥꯎꯄꯤꯕꯨ ꯀꯅꯥꯅ ꯃꯥꯡꯍꯟꯅꯤꯡꯒꯦ ꯅꯪ ꯐꯅꯕ ꯅꯪ ꯈꯔ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯑꯅ ꯑꯩꯈꯣꯏꯅ ꯁꯦꯝꯕꯅꯤ ꯃꯥꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕꯗꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯩꯗꯧꯕꯩ ꯋꯥꯅꯤꯅ ꯃꯥꯅ ꯃꯆꯦꯁꯤꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨ ꯍꯥꯏꯕꯁꯤꯗ ꯑꯗꯩ ꯃꯥꯁꯨ ꯃꯅꯥꯎꯄꯤ ꯀꯧꯕꯅꯤꯅ ꯑꯗꯩ ꯑꯉꯥꯡꯁꯨ ꯅꯥꯏ ꯈꯣꯠꯂꯦ ꯅꯪ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯂꯩꯔꯨ ꯂꯥꯛꯑꯣ ꯈꯣꯠꯂꯨ ꯂꯥꯛꯑꯣ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯆꯠꯂꯦꯕ ꯅꯣꯡ ꯅꯤꯅꯤꯁꯦ ꯂꯩꯔꯦ ꯑꯗꯨꯒꯗꯤ ꯃꯆꯦꯁꯤꯅꯅꯦ ꯏꯕꯥꯅꯤ ꯀꯩꯅꯣ ꯊꯕꯛ ꯑꯝꯇ ꯆꯧꯁꯦꯅ ꯄꯨꯊꯣꯛꯑ ꯆꯠꯂꯒꯅꯦ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁꯁꯤꯗ ꯃꯤ ꯑꯃ ꯎꯅꯒꯗꯕꯅꯤ ꯍꯥꯏꯔꯒ ꯃꯊꯛꯁꯤꯗꯅꯦ ꯀꯥꯈꯠꯂꯒ ꯃꯤꯁꯦ ꯉꯥꯏꯔꯦ ꯑꯗ ꯅꯪ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯨꯀꯣ ꯑꯩ ꯃꯈꯥꯗ ꯑꯝꯇ ꯀꯨꯝꯃꯨꯒꯦ ꯍꯥꯏꯔ ꯃꯆꯦꯁꯦ ꯁꯨꯡꯀꯥ ꯀꯥꯔꯛꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯄꯥꯁꯦ ꯆꯪꯉꯛꯑꯦꯕꯀꯣ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯃꯥꯅ ꯅꯣꯏꯗꯤ ꯁꯤꯟꯅꯔꯤ ꯖꯥꯠꯅꯤꯅꯦ ꯑꯅ ꯅꯨꯄꯥꯁꯦ ꯍꯦꯛ ꯆꯪꯉꯛꯄꯁꯦ ꯃꯥ ꯍꯥꯏꯔꯦꯕ ꯅꯣꯏꯗꯤ ꯁꯤꯟꯅꯔꯤ ꯖꯥꯠꯅꯤꯅꯦ ꯑꯩꯃꯛꯀꯤ ꯏꯆꯦꯅꯥꯅ ꯑꯗꯩ ꯃꯥꯅ ꯄꯠ ꯍꯧꯒꯠꯂ ꯀꯨꯝꯒꯦ ꯇꯧꯕꯁꯤ ꯅꯨꯄꯥꯁꯤ ꯃꯈꯨꯠꯁꯦ ꯄꯥꯛ ꯆꯤꯡꯁꯤꯜꯂꯦꯕ ꯅꯨꯄꯤꯁꯤꯅ ꯊꯣꯡ ꯍꯥꯡꯒꯦ ꯇꯧꯕꯁꯤꯗ ꯑꯗꯩꯗꯤ ꯊꯣꯡꯁꯦ ꯑꯗꯨꯁꯨ ꯃꯥꯅ ꯀꯟꯊꯣꯛꯑꯝꯃꯒ ꯅꯨꯄꯤꯁꯤꯅ ꯅꯝꯗꯅ ꯊꯣꯡꯁꯦ ꯍꯥꯡꯉꯤꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯆꯤꯡꯊꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯏꯁꯨ ꯃꯄꯥꯟꯗꯩꯁꯨ ꯂꯣꯜꯂꯛꯑꯦꯕ ꯊꯣꯡꯗꯣ ꯉꯝꯗ꯭ꯔꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯊꯨꯅ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯌꯦꯡꯉꯣ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯦꯛꯇ ꯑꯩꯅ ꯀꯩꯗꯧꯒꯗꯕ ꯅꯠꯇꯦꯅ ꯌꯥꯗꯦ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯖꯩ ꯅꯣꯟꯖꯩ ꯑꯩ ꯇꯁꯦꯡꯅ ꯅꯪ ꯅꯨꯡꯁꯤꯃꯟꯗꯅ ꯑꯩꯅ ꯏꯆꯦꯗ ꯑꯝꯇ ꯎꯅꯖꯒꯦꯅ ꯉꯁꯤꯁꯦ ꯍꯥꯏꯕꯅꯤ ꯏꯆꯦꯗꯤ ꯀꯩꯁꯨ ꯂꯥꯟꯗꯦ ꯑꯗꯣ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯆꯦꯜꯂꯁꯦ ꯅꯪ ꯁꯤ ꯌꯥꯕꯤꯌꯨ ꯈꯣꯠꯂꯣꯅ ꯑꯗꯨꯝ ꯊꯦꯝꯅꯩ ꯑꯩꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩ ꯑꯩ ꯁꯨꯡꯌꯥ ꯌꯥꯕ ꯉꯝꯃꯣꯏ ꯑꯩ ꯅꯪꯒꯤ ꯅꯃꯥꯏ ꯁꯨꯡꯉꯥꯡ ꯉꯥꯛꯑꯣꯏ ꯅꯪꯅ ꯉꯝꯃꯦꯅ ꯉꯁꯤ ꯆꯦꯜꯂꯕ ꯅꯪ ꯖꯦꯜ ꯆꯪꯅꯤ ꯀꯦꯁ ꯇꯧꯅꯤ ꯑꯩꯗꯤ ꯌꯦꯡꯉꯨ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩ ꯐꯥꯖꯤꯜꯂ ꯊꯝꯕꯗꯤ ꯌꯥꯔꯣꯏꯗꯅ ꯑꯩ ꯌꯨꯝꯗꯗꯤ ꯆꯠꯀꯅꯤꯗꯅ ꯑꯗꯨꯅ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯕꯗ ꯏꯃꯥ ꯏꯄꯥꯅ ꯍꯦꯛꯇ ꯄꯤꯔꯛꯀꯗ꯭ꯔꯥ ꯑꯗꯨꯅ ꯇꯧꯔꯒꯅꯦ ꯅꯪꯅ ꯑꯩ ꯂꯧꯕꯗꯤ ꯅꯠꯇꯦ ꯁꯨꯡꯅꯠ ꯅꯠꯇꯦꯅ ꯇꯧꯔꯀꯥꯟꯗ ꯑꯩ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯔꯒ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯁꯨꯡꯐꯥꯎ ꯐꯥꯎꯗꯕ
nang kanano kainosu khangdaba nangona ai hekta leiba pamde nangi naran na thum nangi nungaiba ai kaisu kalakte nangi da aina leiba da ai nungsiba yaudana ai nungsiba kainaraga nangi da leiba da aina mitai pi kangdan leini nungsiba jekta semjan sajan ba yaba pot na te dai nupa dun kari haini sukuina koinaraga ai ba hen pamine hairoidra ana taraga yam khanai edum khana na ngang na chaina mana manung da leiba pot chai khara lang ama khara taw du building ama da thong lon jalaga leigra babje makha da kana na su ta de na ko adum upai leite ba aduna adum numit adumaina nupi jingje yam pangan thongna je yauja de ba nupa do phudat lamaga nupi imtana tholak pa jingam de maram di pangan sole ba nupi je punar ju nupa na ngam doine ba adumaina dum chen ki ba nupi kaya ni ko ngasi manipur jida adu masana yade na thongna phana chong thoga alamana ju yada di piroi na ke stong naraga pi ki da bana kongai ma masadi dak kham di le hoba chelure pharure ai bagi adu kanam ne jatra ni chu pam de lei go dum leiyu chelamina nam da pi ba kaya ma adum kap na len ba kaya am ne ba amain taw dum nungdang oi gi ma ju dei ma che ju sangak tana them na kotana tawi ma che ga che mana khubak na olon tha dana nang punsi da ina nang na kaino taw ba ya tam te chinau mari kakna rami ai sip da ju nang chang kan nang sip da ju ai changoi ma che yaw na manau pi mangan ban nang ai sia na te nang pesa kya lo re mangon dei nang pesa kya pa mi ai yon thok pa na aseta aroi bini hadmai taw dana dai di moje thin bakan zamana mayum je yaw ga kaino ga phi ga lak tan lang thorak tan ek ta po chai porok ga lang thorak tan no pi jina ko phibam mam ni taw nei je adai ma chem naw je khanna re ma chong ga je ta phoina re adai di mama oina mapa oina ju kai do boino mi mang da phajade don masane ada din nang da ka do semi kholi na adu ju na chen naw ni na se na ju nang phaga da sem bani yare mi ga je halan ga akhoi ko na khana ra jin taraga mi ga je hanna gare dana naw pi na ai lei ba sungam ngamoi nang ai lai ngai si yum je da nang la ka no ma chem naw je la oi nang i naw pi ni phana ba sem da na se na ai na hai ba wa lo dramina nang hek yum pan di bok de ai pam je changoi nang ana lamai taw re dai di ki hairi ba maga koina ba nupa je aduna ju walo chana go ai nang lawni adum haire ba amai ban je dum wari watai cha dana khotana adai lai bang amaroi dum haira bani na walo chana re ba ko ma je adu loi chana re dukan da adum ma che du ju yenga ga moi kes nung oina di tauna dre ba adum pi roi haira dum loi chana re ba adai di adumaina hana gi mai nung sina jaban pa je ga pau i adum phauna re khole adum jumaina lai re adu ga di kamai tau ge da nung sina ri banu pa jina koi mana yam thajaraga wadu lo chanari ni ko mana duga hoi mana ju dum leining dabagi nungsi dabani na nupa do nungsi ba phau dabni na doju amadu na ju ai nangi dam lep kani ko kani nang na sana ya dabni na yam lepi bu do magi adamai tor maga ne sum ma je tap tam na sum lai thoki ba chela je habje ya daba nang chelu ram ni nai di pakhang ni na aina kamai nang je pusala sang ni ade khoi ma ba na ju ya de nang je ma di maung ni mi mang de kai chelo ba nu pi pusan ba na tok no na ai chi am ten san lai re yum da du na sum ma su sum lai thore i ko adu dai di ma na di mi na pharo ba ko bani na ma je thona phu dok pa ngam jadre ba adai di adumai taw dana nu pa jina atop nu pi moi mama pa na sinara adum chen dana lo hong gre ba adai ma je pura ning ba kai na lai bane ba na ra ga ta wa khan jina ta ma che jina kalak peli nang kalak peli lauju logbi roi da dai chelo ba nu pi bu kana na pharo kano logbi ke du nang na sma gi da makta ga lep tana lauju logbi roi da na jiti kari thoen ikai mana sidra ana taw dana nungai ga da ba jidar maharani oyu harga ana taw dra na ma che jina dai di mana nang na thon gi ba ngak tani aina ngasi mangi ba punsi je nang na thon gi ba ngak tani aina dum le sabi ora ma di law roi dra na tawe admai tra ga ma ja khalena na dan lei ba jida ne ba khoida mana wari li ba khoi ga sum loina raga maje matam khara mai gi wakhan thongna ju oina bana lakhi da mai thengna gi ba sabi msa am khak ne ba maje hoi hoi dumaina matam khara khoi onai chan gi thapak ka je ma ju yaw dana khotana sahi mani chenjarami ko adai du maje mapan da thapak taw khre na adum maje khoi ga kaina khre ba ko ma ga i ga je pau su pau phongna gi dre ba ko aduga maje na mu handa khakta aingon da sigi kaino jing ji yenga ga maje phone taw re ba yang kappa ga ma phone taw rei aduga maje si ja dum yeng bana pra si je edik oi le rame ba hoi hoi adu mana aingon da la ga ne kappa ga ma wari li ba nungai ta ba gi mangon da tari ba da sa ji mingon da ta haning da ba gi ne ba adu mana maje ma pa na tabak tro ma tung da ne koi business amagi business taw ba nu pa manipur nu pa nu pi ti thira ba si je ma pa da lak pa da ne ma ga theng na ra ba hoi adugi thengna dai nu pa jina maje matam doi maje mapan da thabak torga koi gi kaino da gi mapan ga thokta bi dai ramina maje masai khara ga phajare ke ra khola ga office ki thabak to tor lai ramina
마기 하네 파자브지 로이 라에다나 파자 레비제 누파자 ngawdana 마지 koitan tanareba koitan tanare de 마지 한보다 마 kaiNoni na kaimta mai maramsida haide bako adai madi mai masagi kaino ma leirabanina nupaje yamju lemba yam jenta loiba yamna mangonda kaino oibasida maju sum ningba kairakpanina magi sum partner di pamidana ko nupajna maji tana ba khotpa ma sangja ba khotpa moigi office ki makha daga se ngai ba khotpa moina thoklak aga sum moi adum no aga lai ja hoba dai moina laibam moigi kaino du boga se inarakpa dai sum moi je mai sum tawdai mana is yam nungsibi boirena amai sum moi je asngasi khoi drop tor mage khoi gai je ka khalo kholo khoi mai tai ma sen ngak tani kaino nabungum bani gaina dai asidi kainom cha je gaina adum kainom da sang dan ko da kainom chamin na dan sum wayu dai sana re dana dai mana mangon je propose tor eba du tor pas da mana hai reba propose mana wari loili ai smai mai tor re ai di le chabi na te ko te na adanu pa dan zo ai zo ai nu pi khaina gare ai cha gai di lei aduna sana re ai le chabi lo budi pam de aduna sana re hayang le chabi lo ro ga nu pi thiram banang na adu du na ponga kani chaw kani du nei bani sana re khole ga ha ga moi je nuksina re ba ada khoi lam gi nu pi jing ya pang ba mane ma koi na ri ba nu pa je sap sana sung ti thiga loi doi ne ba ma na je ka dai bu sum me nu pi je khaina bra lai bra pa khang la je ada ina sida lai chabi gai da de gi di khoi gi yum pa lo ra ga lai ra ba nu pi jing lai na dum ba jida khoi nu pa kai na ra ga lai ba jing je sida amu han na yum pan gi na to pa nu pa mu koi na ko matam je sidai dai na hajaning badi nu pa ji Aadhaar card se hana lo biyo ba number 1 Aadhaar card lo yaw re ko Aadhaar card se piu ya dra ba du minam ma nu pa ne ba ma bu thamoi chena nungsi ba ma na hai do minam da ba ma bu lo ge khan bo de Aadhaar card pi ra ka ne ba adun si hana lo biyo ba ado ma ju ma na hai do krai bu sum mi nu pi je khaina lei bra khot project thigatana dum nungsina re ko sang na nungsina re mai sang nungsina kan da di sai gi moi relation ka kai chi hekta nungsina ra di khara bu sang a di relationship ta thamna ba admai na moi judum thamna gare adu gi matung nu pi ji ju manipur da thole manipur dang ma ju thabak tor lei re nu pa ji ma ga ji nga lai tan loina dana adum hotel da kai da unna dana khotana khara standard lei ba cha pai ba lai ra su hei ba adum khara mi je admai oi ha de moi hotel da ga unna se dum yamna moi da kai no oina khanjei ba ko standard lei boina khara lai ra ba cha pai da ba mi na ga di hotel gi no moi pisa ji pingam bon te ba singa mani je adai di admai na ga adum unna re moi ju aduga nupi ji ju kaino magi business ka je sida oina mapan da gi ahong ba posai potro sida yon dan khotana nupa ju ju mateng pang da moi ni posai lok thok mina da dum loina re aduga khala ga mai nupa ju na khang e ba khang mai nupi na nupa du gi nupi na khang e ko mama na ba pau tam ba paisa loi thada lai re nupi du da ana taw na dai di nupi mai nupi do no ma la e ba la ga ai mai nupi ni mani cha ni lai re ai chingna ba ko irabani adu bo ai gi no pa ju di yum da kya lai ta ba no pa oi bani na mana sala kan da taw bani na yum da le ga di nang ga pholam taw na de ma phone pai de ma sa ga na dum game sa na lai adu na ai khang de da pa cha ji maram sa da ni roi loi chali de ai khal le yum da ju kya di ai lai ning de adu ai ga ju ma ji wari kya sa na ning da ba dum tum ba hi po ro ma thok pa dum tum gi ba ngon da kya interest lai ta pa sum ma am la e mung nung da yam kai re adu na nang lap thok pi ko na no pi ne a phajana hai bala e ba ko lak pa ji da ma ji kape ko kape da ko ma no pa ji da hai re nang ni no pi na mai la hai ram ba kot pa yam ti ne kai je nang no pi kai na ghar ba no pa ni hai ba gi ai di nang ga no sina ba ni nang no pi la ra ga ngon da mai ka da ba sit taw bi di ai di ai isa je ai sini ai che lo re tu taw re na ai loin bak nang ngon da wari li dra na ma ju kape ba ko to ga amon na ngon da yela no ko la no hai ba ji da nupa jina yadre ba nang hujing nupa atopam da mu kaino taw ge haira nang nupa ama mu koina ama mod mai to nang lamsat nai da bi ola lai ra ge haira aina nang nusi da na law ge na ai sumani ban je loina grabani mi ma sa ama ai mangal la moy dui pap to ai pu bang moy ai nang law ne na nupa jin suya yadre ba dum suya yadre ha da yada da di ma je ma ju nga sai la sabi ju na lak tre ade adu jung mange sahi ju yam jale manga ba ije kai do doino na ma je khalle ba ko ma ju ad mai khalla kanda ban je dum loina re ma khatan no madi kaino tore ma ban ji gi ko gi birthday party yum khak moi che ma na ba gi sat la ga yaw lai mina ba ji da mai no pisina ma na ba na pau ta ma ta phang ga la ga no pi je ta phu ne ba ma mang ata phu da ma ban ji khana da na dai mai no pa da no ju mo mai no pi je phu da na to pa irang am tho e ba adai kai khang ba da gi dum no pa jina ju nang nga si ai thama maroi nang pu ra ni ha re ba no pi da ju
mayam mangdu manabi mayam mangdu ikaramina mazu matung inareba adu mazu hotel amda thamme chele adai nupijna dum moi asongiju ai je mange nupaje ai aduna haidok pokop amta la halaroige ibane dum lemina jarage hayangwai kharlega lokot pokot tawbirona huje haidok palai lakte amta tawbirano na habdi somgiju nupi leibanina mage haidok chapiu habsi yaroi daba adu imana dum solve tawgreba moi mayum longgi je hadu admaina laire nupaji be chapaiba nupani aduna yum yaw bingolam laire nupi je thamme ko nupaji makhata na dum business tawre adu nupaji ayung de laiba jasimadi ayam matam da mai manakta lei nungdang di adu hinglekte adu moi asonggi kaino jana yum jana maje manem boksina haeba aina punsigi moi makubok ti leigidre punsigi lausaloi imau ahal hongaga koina yaraga sagaina tai khangna lauba mau isu nupa nupi leidana yum paliba aigi mau leina kanano kaino khangdaba nupi do aina lausaloi kaidongai dana manem makuna maje lausande bako adaidi ka adu nang bema phajana layo koi gi seba tawdana aduga nang nungthang haiba jasima nang atombi manakta leibasu yairoi sita leigadamne hoi ayung dindi nang thabak chale akoina pharuba puluba ngamoi nang na yumje pubani aduna na ayung din chatpada nangi nupido changgera unagera tawjo duga ahingdi aigi imaugi manakta lekadamen sumaina manembo amam yam gyan taba manembo sina lep khradine ko mai macha nupi thira jo matara jo mau hanjina loi khangba ngamgane ba amai to madi yunggi mauni na torkanda phajana moigi seba sebi tawdana moi yumje dum leiba dumaina kedawre asonggi nupi ju sana lupa kai walhande ko nupa jina matik chana loin tawi mana koiba chali pubi moi foreign country daga mang koi chali birthday party ka moi mamana ba mana bi moi ka tinaba kole friends jing yam nungai na maju lei ado nupi je macha yaute ba ko hojik se sahi ma ga mayum pamin je sahi ahumari phara bok je ma macha yautre ba adai mu kaino je moi yeng ba ya ba ju yengi ado dum nupi macha ji da soira bane ba ko adai ma ji am nungai tana ne yum building ji da nupi je mathanda ne ba leiri ji ko ado ma gi nupa jina nungai ta da mai helper thammi nungthang do ma di atom da di lek pa yadra bani na mathanda tum hob do nungai ta mina do nungthang ama baudi mana somgi mai nupi gi mama gi wanga eba hin lekte ba somda ado adai ma ju sana lupa phanam sira ju mapam ga di moi changthok changjin loi tawna re ko mana sana lupa phanam si nungai kara tang ba thawi ama tawi mana setning chaning ba maning tawi ke ba mau ba pura kusi ni ko adu phanam oiraga june asai gi kaino je nupi ji magi mane maku sagai abdi nupa gi sagai na recognize tawba lausan ba masak khang ba accept tawba maudi oidre nupa dugi moi sagai gi oiba masan mase manau pa kaino ma lohong ba mi ma leita ba matamda magi nupi ne na yaudre moi lausan bidre moi na masak khang dre maje adai di moi la harau ba ma thoju adai khoi gi mayang be ba kainom thoju mai nupa da nupi du ga di adum yawminagi ko adai macha nupi lohonge photo kape mai nupa du mai nupi dum kapminagi ma de aduna yamna mana yawning ba sagai jina loksal haning ba ado ma ji yam thina nungai tana ne khaina ge jungamda kaina ge jungamda mai punsi je nai tom taraga sana lupa pa sa mayang gi marakta building du da matanda magi helper nupi mcha duga yawolaga leyeba macha ju yawda ada mana haiba kaidawru doino ai gi punsi ji bo ingonda sana lupa mayam leyena hojikti ai isa sahi ju yama banina maga khaina basu ai pamdre nupa ama gam loina basu pamdre adai ai isa kaino khaina raga thanda naitom hinge naitom lebe awab ju ai khang bangamoi atopa nupa muk hairakani adamai nupa ama gam toroga mina yam phajadana haibu ju ai pamdre adubu ahanba punsi gi khongthang ama kaibadagi soirakhiba ai gi punsi jidi adum laibak thi hore khongthang ama kaibda koi nupi ma ama dum mathang thang marai bak thiba oiba dumaina maji nungai bam khangdana lei aduna mana su koi gi nupi leibada lei sanba dei bara daga thamba ma am yauri ba pusanda ba sugumba nupi je oidana ba hotno hana mana ju koi ju pange thiga laudre nupa jina haije dum sumam gani da na dum thiga laudabagi asoi bani aduna munna thidoga mana ju nupi leire hadi leiru daba mi gi nupi na usitana ngang ba maji phanam sak phaja ju mana phanam atang ba sela ju sana phanam sira ju hariba mai nupa du nupi na de maji mi oin thaba na teba moi sagai na tai du gi mauna maji mi oin thaba na teba adu punsi do kai doroni izat leitana hingeba aduna mana yam thina nungai te ai je sidribo sumaina karaga saaga mama leitaba nupi moina leiradabani yumam gi mawum ne na duk thang mai katana lain dau lai men khoram dane nem ko seba tawdana sagai na tai du gi maw mayam mirak tin dana e sagai jimagi sima thoena ai je mai nupi ne na uttana adumaina leiba habje punsi gi phangdana
인ꯊꯣꯛꯑꯒ ꯂꯧꯁꯟꯗꯅ ꯁꯨꯃꯥꯏꯅ ꯂꯩꯔꯗꯕꯅꯤꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯃꯅꯦꯝ ꯃꯀꯨ ꯁꯥꯒꯩꯅ ꯂꯧꯁꯟꯗꯕ ꯅꯨꯄꯤ ꯃꯌꯥꯝ ꯉꯁꯤ ꯂꯩꯌꯦꯕ ꯑꯗꯩ ꯚꯔꯥꯗ ꯀꯩꯗ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯊꯝꯕꯤꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯅꯨꯄꯤ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯂꯣꯟꯅ ꯂꯧꯕ ꯂꯣꯟꯅ ꯂꯧꯕ ꯑꯗꯩ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯤꯗꯤ ꯁꯤꯗ ꯂꯣꯏꯒꯦꯕꯀꯣ ꯑꯗꯨꯒ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯈꯔ ꯍꯥꯞꯆꯔꯝꯒꯦꯕ ꯑꯗꯨꯒ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯀꯣ ꯋꯤꯛꯁꯤꯒꯤ ꯑꯩ ꯋꯥꯔꯤꯗꯨꯗꯤ ꯁꯥꯡꯅ ꯀꯣꯟꯅ ꯂꯤꯒꯦꯕꯀꯣ ꯋꯤꯛꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯇ ꯌꯥꯝ ꯐꯖꯕ ꯑꯅꯤꯈꯛ ꯂꯥꯛꯑꯦꯕ ꯅꯨꯄꯤꯁꯤꯅ ꯃꯆꯥ ꯄꯣꯛꯄ ꯅꯨꯃꯤꯠ 9ꯈꯛ ꯁꯨꯔꯤꯕ ꯑꯗꯨꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯔꯦꯗꯅ ꯑꯗꯨꯒ ꯃꯆꯥꯁꯦ ꯃꯥꯁꯦ ꯂꯧꯊꯕ ꯃꯆꯥ ꯄꯣꯛꯄꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯩ ꯄꯨꯊꯕ ꯂꯥꯛꯄꯗꯣ ꯑꯗꯨ ꯅꯨꯄꯥꯁꯤ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯁꯤꯅ ꯈꯝꯕꯟꯕꯣꯏ ꯀꯔꯤꯕꯣꯏ ꯒꯥꯔꯤ ꯊꯥꯒꯣ ꯅꯪ ꯆꯠꯂꯨꯅꯨ ꯒꯥꯔꯤ ꯐꯥꯖꯤꯜꯂꯒ ꯊꯝꯃꯒ ꯉꯁꯤ 이바ꯅꯤ ꯆꯦꯜꯂꯗꯝꯃꯤ ꯒꯥꯏꯅ ꯑꯗꯨꯝ ꯈꯠꯅꯗꯅ ꯍꯣꯇꯦꯜ ꯑꯃꯗ ꯂꯩꯃꯤꯟꯅꯗꯅ ꯑꯗꯩ ꯅꯨꯄꯥꯗꯨꯅ ꯌꯥꯔꯣꯏ ꯑꯩ ꯅꯨꯄꯤꯗꯣ ꯑꯝꯇ ꯐꯖꯅ ꯁꯤꯜꯂꯨꯈꯤꯒꯦ ꯑꯩ ꯅꯨꯄꯤꯅ ꯏꯆꯥ ꯄꯣꯛꯑ ꯄꯨꯊꯔꯛꯄ ꯅꯨꯃꯤꯠꯇ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯒꯤ ꯏꯆꯥ ꯑꯣꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯒ ꯍꯥꯏꯔꯒ ꯃꯤꯒꯤꯅ ꯅꯨꯄꯥꯅ ꯐꯥꯖꯤꯜꯂꯦ ꯃꯥꯒꯤꯅ ꯅꯨꯄꯤꯗꯨꯅ ꯑꯣꯏꯅ ꯐꯥꯖꯤꯜꯂꯤꯕꯀꯣ ꯑꯗꯨ ꯅꯨꯄꯥꯗꯨꯅ ꯍꯦꯛꯇ ꯍꯣꯇꯦꯜꯁꯦ ꯊꯣꯡꯒꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯅꯨꯄꯤꯗꯣ ꯏꯟꯊꯨꯔꯝꯃ ꯈꯣꯠꯂꯝꯃꯒ ꯆꯦꯜꯂꯛꯑꯕ ꯑꯗꯨꯒ ꯆꯦꯜꯂꯛꯑꯒ ꯃꯥꯏ ꯅꯨꯄꯤꯗꯣ ꯀꯩꯅꯣ ꯇꯧ ꯃꯥꯏ ꯅꯨꯄꯤꯁꯤꯅꯁꯨ ꯑꯁꯣꯝꯗ ꯁꯥꯎꯔꯕꯀꯣ ꯅꯪ ꯀꯣꯏꯅꯩ ꯅꯨꯄꯤꯗꯨꯒ ꯁꯣꯏ ꯆꯠꯂꯝꯒꯅꯤ ꯑꯗꯨ ꯇꯧꯔꯝꯒꯅꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯃꯣꯏꯁꯦ ꯍꯦꯛꯇ ꯈꯟꯅꯗꯅ ꯈꯣꯠꯇꯅ ꯂꯣꯏꯔꯦ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏ ꯍꯥꯏꯌꯨ ꯀꯗꯥꯏ ꯆꯠꯂꯨꯏ ꯍꯥꯏꯌꯣꯅ ꯅꯨꯄꯥꯁꯤꯅꯒ ꯑꯁ ꯑꯩꯁꯦ ꯅꯣꯡꯃꯩꯅ ꯅꯝꯃ ꯄꯨꯔꯤꯃꯤ ꯑꯗꯨ ꯇꯧꯔꯤꯃꯤ ꯄꯨꯋꯥꯏꯒ ꯍꯥꯏꯖꯤꯜꯂꯒꯀꯣ ꯂꯥꯁꯇꯗꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤ나 ꯅꯆꯥꯁꯤ ꯃꯀꯣꯛ ꯄꯥꯏꯔ ꯋꯥꯁꯧ ꯅꯪ ꯑꯗꯨꯗꯣ ꯍꯥꯏꯕꯗꯤ ꯎꯄꯥꯏ ꯂꯩꯇꯅ ꯍꯣꯏ ꯅꯨꯄꯤꯗꯨꯅ ꯑꯝꯇ ꯊꯦꯡꯅꯁꯦꯅ ꯀꯧꯔꯒ ꯑꯩꯁꯦ ꯅꯪ ꯂꯧꯕ ꯗꯥꯛꯇꯔꯗ ꯂꯥꯛꯑꯝꯃꯕꯅꯦ ꯑꯗꯣ ꯃꯥꯅ ꯌꯥꯗꯗꯅ ꯁꯨꯃꯥꯏꯅ ꯃꯥꯅ ꯊꯣꯡ ꯂꯣꯟꯖꯜꯂ ꯆꯠꯄ ꯌꯥꯔꯣꯏ 이바ꯅꯤ ꯆꯦꯜꯂꯗꯝꯃꯦꯅ ꯇꯧꯗꯅ ꯈꯔ ꯉꯪꯅꯔ ꯂꯩꯈ꯭ꯔꯦ ꯅꯪ ꯁꯥꯎꯅꯨ ꯈꯣꯠꯅꯨ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯑꯦꯗꯅ ꯑꯗꯩ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯒꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯂꯥꯛꯑꯣ ꯌꯥꯝ ꯊꯨꯅ ꯅꯪ ꯂꯥꯛꯑꯣ ꯅꯪ ꯍꯦꯛ ꯂꯥꯛꯇ꯭ꯔꯗꯤꯅ ꯇꯧꯕꯗꯒꯤ ꯅꯨꯄꯥꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯀꯧꯕꯅꯤꯅ ꯅꯨꯡꯁꯤꯅꯔꯨꯕ ꯀꯧꯕꯅꯤꯅ ꯑꯗꯩ ꯅꯨꯄꯤꯗꯨꯁꯨ ꯃꯥꯏ ꯅꯨꯄꯥ ꯂꯩꯔꯤꯕ ꯑꯗꯨꯅ ꯑꯩ ꯅꯨꯄꯥꯅ ꯈꯪꯈ꯭ꯔꯦ ꯑꯩ ꯅꯨꯄꯥꯅ ꯍꯧꯖꯤꯛ ꯂꯥꯟ ꯇꯥꯔꯦ ꯑꯗꯨ ꯅꯣꯏꯅ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯦ ꯑꯗꯨꯅ ꯇꯧꯔꯗꯤ ꯅꯪꯁꯨ ꯂꯩꯀꯥꯏ ꯋꯥ ꯂꯥꯎꯅꯔꯅꯤ ꯑꯗꯨꯅ ꯂꯥꯛꯎ 이바ꯅꯤ ꯋꯥ ꯉꯥꯡꯅꯁꯤꯅ ꯅꯨꯄꯤꯁꯤꯅ ꯀꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯃꯕꯥꯅꯤꯁꯦ ꯍꯦꯛꯇꯅꯦ ꯉꯥꯏꯍꯥꯛ ꯂꯩꯒ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯛꯑꯦꯕ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯁꯦ ꯇꯧꯔꯛꯑꯒ ꯃꯥꯏ ꯃꯆꯥ ꯑꯍꯜ ꯑꯃ ꯂꯩ ꯑꯅꯤ ꯁꯨꯏꯕ ꯑꯃ ꯄꯣꯛꯏꯁꯤꯅ ꯑꯅꯤ ꯁꯨꯕꯅꯦꯕ ꯃꯆꯥꯅꯨꯄꯤꯁꯤꯗꯒ ꯏꯆꯥꯊꯣꯏꯕꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯎꯀꯣ ꯅꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯛꯎ ꯅꯅꯥꯎꯄꯥꯗꯣ ꯅꯪ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯛꯎꯀꯣ ꯕꯕꯥꯗꯤ ꯆꯠꯂꯒꯦ ꯄꯨꯟꯁꯤ ꯇꯦꯜꯂꯣꯟ ꯇꯝꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯒ ꯍꯥꯏꯔꯒꯅꯦ ꯑꯗꯩ ꯃꯅꯥꯛꯇꯨꯗ ꯅꯨꯄꯤꯗꯨꯁꯨ ꯂꯩꯕ ꯑꯗꯨꯒꯅꯦ ꯍꯨ ꯃꯣꯡꯒ ꯄꯥꯏꯔꯒꯅꯦ ꯕꯕꯥꯗꯣ ꯇꯧꯅ ꯃꯥꯏ ꯅꯨꯄꯤꯁꯤꯅꯒ ꯐꯣꯟꯒ ꯃꯨꯜꯂ ꯅꯪ ꯇꯩꯗꯣ ꯀꯩꯅꯣ ꯅꯪ ꯀꯥꯏꯗ ꯂꯩꯅꯣ ꯑꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯦꯒ ꯍꯥꯏꯔꯒ ꯍꯨꯁꯦ ꯑꯗꯨꯝ ꯃꯕꯥꯏꯅꯗꯤ ꯑꯗꯨꯝ ꯊꯛꯃꯤꯟꯅꯈ꯭ꯔꯕ ꯍꯨ ꯑꯃꯣꯡꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯀꯩꯅꯣ ꯐꯣꯟ ꯊꯝꯈꯤꯅꯨ ꯇꯧꯔꯒ ꯍꯦꯛꯇ ꯃꯣꯏꯁꯦ ꯃꯆꯥ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯅꯨꯄꯤꯗꯨ ꯇꯧꯔꯒ ꯃꯣꯏꯁꯦ ꯀꯣꯏꯊꯤ ꯊꯤꯅꯗꯅꯅꯦ ꯇꯧꯔꯒ ꯃꯣꯏꯅ ꯌꯧꯕ ꯀꯥꯟꯗꯗꯤ ꯃꯕꯥꯅꯤꯁꯦ ꯑꯣꯗꯅ ꯈꯣꯠꯇꯅ ꯍꯨ ꯊꯛꯎꯕꯒꯤꯀꯣ ꯇꯧ ꯂꯩꯔꯝꯃꯕ ꯃꯕꯥꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯅꯤꯃꯛꯁꯦ ꯗꯥꯛꯇꯔ ꯄꯨꯈꯠꯂꯕ ꯑꯗꯨꯒ ꯗꯥꯛꯇꯔꯗꯒꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯀꯧꯕꯗ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯅꯨꯄꯥ ꯑꯃꯒ ꯍꯨ ꯊꯛꯃꯤꯟꯅꯔꯝꯕ ꯅꯨꯄꯤꯗꯨꯕꯨ ꯑꯩꯅ ꯀꯩꯗꯧꯕꯩ ꯂꯧꯗꯣꯏꯅꯣ ꯂꯥꯛꯇ꯭ꯔꯦꯕ ꯑꯗꯩ ꯃꯄꯥ ꯑꯃꯅ ꯂꯥꯛꯑ ꯄꯨꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯣꯏꯒꯤꯁꯦ ꯌꯥꯝ ꯕꯦꯔꯥ ꯑꯃ ꯑꯣꯏꯅꯗꯣꯔꯤꯀꯣ ꯑꯗꯨꯃ ꯂꯩ ꯑꯗꯨꯒ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯒ ꯅꯨꯄꯤꯁꯤꯗꯤ ꯈꯥꯏꯅꯔ ꯂꯩꯕꯅꯤ ꯅꯨꯄꯥꯗꯨꯗꯤ ꯅꯨꯄꯤ ꯂꯩ ꯑꯗꯨꯒ ꯀꯣꯏꯅꯒꯅꯨ ꯈꯣꯠꯀꯅꯨ ꯁꯤꯒꯤ ꯃꯔꯝꯒꯤ ꯌꯥꯝꯅ ꯃꯣꯏꯁꯦ ꯅꯩꯅꯔꯦ ꯅꯨꯄꯤꯗꯨ ꯐꯣꯟ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯥꯏ ꯅꯨꯄꯤꯁꯤꯒ ꯈꯟꯅꯗꯅ ꯈꯣꯠꯇꯅ ꯌꯥꯝꯅ ꯇꯧꯔꯦꯀꯣ ꯃꯣꯏꯁꯦ ꯌꯥꯝ ꯅꯩꯅꯔꯦ ꯑꯗꯨꯒ ꯏꯃꯨꯡꯗꯁꯨ ꯌꯥꯝ ꯇꯦꯟꯁꯟ ꯂꯩꯅꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤ ꯃꯕꯥꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯒ ꯃꯕꯥꯅꯤꯁꯤ ꯎꯅꯔꯒ ꯑꯩꯈꯣꯏ ꯌꯨꯁꯦ ꯐꯖꯅ ꯊꯛꯃꯤꯟꯅꯔꯦꯗꯅ ꯑꯗꯨ ꯌꯨꯁꯦ ꯐꯖꯅ ꯉꯥꯎꯔꯒ ꯒꯥꯔꯤꯁꯦ ꯊꯧꯒꯠꯂꯛꯄꯅꯦꯕ ꯑꯦꯛꯁꯤꯗꯦꯟꯁꯦ ꯊꯣꯛꯑꯕ ꯑꯗꯨ ꯊꯣꯛꯄꯁꯦ ꯃꯕꯥꯅꯤꯃꯛꯁꯦ ꯁꯣꯛꯑꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯄꯨꯈꯠꯂꯛꯑꯕ ꯄꯨꯈꯠꯂꯛꯄ ꯀꯥꯟꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯅ ꯍꯪꯕꯗꯅꯦ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯑ ꯃꯤ ꯄꯨꯈꯠꯂꯦ ꯈꯣꯠꯂꯦ ꯍꯥꯏꯕꯅꯤꯅ ꯗꯥꯛꯇꯔ ꯍꯣꯁꯄꯤꯇꯥꯜ ꯃꯅꯥꯛꯇ ꯂꯩꯕ ꯄꯨꯂꯤꯁꯁꯦ ꯆꯪꯁꯤꯜꯂꯛꯑꯦꯗꯅ ꯑꯗꯨ ꯍꯪꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯤ ꯅꯠꯇꯦꯁꯦ ꯃꯣꯏꯅ ꯈꯪꯉꯦꯗꯅ ꯅꯨꯄꯥꯗꯨꯒꯤꯗꯤ ꯃꯌꯨꯝꯗ ꯄꯥꯎ ꯄꯤꯔꯦ ꯅꯨꯄꯤꯗꯨꯒꯤꯗꯤ ꯄꯤꯁꯤ ꯌꯥꯗ꯭ꯔꯦꯕꯀോ ꯑꯗꯩ ꯄꯤꯔꯀꯥꯟꯗꯗꯤ ꯃꯥꯏ ꯅꯨꯄꯥ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦꯅ ꯂꯥꯛꯏꯕꯗꯨꯗ ꯅꯨꯄꯤ ꯑꯃꯁꯨ ꯑꯃꯨꯛ ꯌꯥꯎ ꯂꯩꯔꯝꯃꯤꯅꯤꯗꯣ ꯑꯗꯩꯗꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯅꯨꯄꯤꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯄꯥꯝꯅ ꯂꯧꯕ ꯂꯥꯛꯎ ꯌꯥꯗ꯭ꯔꯦꯕ ꯅꯨꯄꯤꯁꯦ ꯑꯗꯣ ꯗꯣꯛꯇꯔꯗꯩ ꯄꯨꯊꯔꯒ ꯃꯣꯏꯗꯗꯤ ꯊꯝꯃꯤꯕꯀꯣ ꯑꯗꯣ ꯃꯣꯏꯁꯨ ꯀꯦꯁꯁꯦ ꯂꯣꯏꯁꯟꯅꯗ꯭ꯔꯤꯕ ꯁꯤ ꯌꯦꯡꯉꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯃꯤꯟꯅ ꯈꯜꯂꯛꯏꯃꯤ ꯀꯣꯏ ꯆꯠꯄꯗ ꯑꯗꯨꯃꯥꯏꯅꯗꯩ ꯍꯨ ꯊꯛꯃꯤꯟꯅ ꯈꯜꯂꯛꯏꯃꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯁꯦꯟ ꯅꯨꯡꯁꯤꯅꯕꯗ ꯃꯤ ꯑꯃꯒꯤ ꯌꯨꯝꯕꯥꯟꯗꯗꯤ ꯀꯥꯏꯕꯀꯣ ꯁꯨꯝꯕꯁꯦ ꯍꯧꯖꯤꯛꯁꯦ ꯂꯦꯞꯇꯅ ꯑꯗꯨꯝ ꯊꯣꯛꯏꯕ ꯑꯗꯩ ꯁꯤꯃ ꯊꯝꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯔꯤꯁꯦ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯅꯦ ꯁꯤꯁꯦ ꯆꯍꯤ 8-9 ꯁꯨꯃꯥꯏꯅ ꯐꯥꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯃꯥꯅ ꯐꯖꯕ ꯃꯁꯛꯁꯦ ꯍꯦꯛꯇ ꯈꯨꯐꯖꯕꯅꯦ ꯃꯥꯁꯦ ꯑꯩꯈꯣꯏ ꯉꯧꯔꯣꯛ ꯃꯈꯨꯠ ꯃꯁꯥ ꯃꯉꯛ ꯃꯅꯥ ꯈꯪꯗꯦ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯃꯥꯅꯒꯅꯦ ꯑꯩꯈꯣꯏꯗꯒ ꯆꯥꯛꯀ ꯊꯣꯡꯕꯁꯦ ꯏꯔꯣꯟꯕꯒꯁꯦ ꯍꯦꯛꯇ ꯍꯥꯎꯗꯧ ꯃꯥꯜꯂꯦꯕ ꯑꯩꯈꯣꯏꯅꯒ ꯊꯕꯛꯀ ꯆꯠꯂꯨꯔ ꯋꯥꯅꯒ ꯍꯜꯂꯛꯄꯗ ꯃꯥꯅꯒ ꯆꯥꯛ ꯊꯣꯡ ꯂꯩꯔꯝꯕꯁꯦꯀꯣ
ꯑꯁ ꯏꯕꯦꯝꯃ ꯏꯃꯥ ꯏꯕꯦꯝꯃ ꯏꯃꯨꯡꯗ ꯂꯥꯛꯈꯃꯤ ꯑꯃꯅ ꯆꯥꯛ ꯊꯣꯡꯕꯒ ꯃꯥꯅ ꯍꯦ ꯅꯪꯅ ꯂꯩꯔꯝꯕꯁꯤꯗꯤꯅꯅꯦ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯩꯕ ꯆꯍꯤ ꯑꯗꯨꯝ ꯈꯔꯗꯤ ꯀꯨꯏꯔꯦ ꯃꯇꯝꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯡꯕ ꯅꯣꯡꯊꯣꯡꯕꯝ ꯂꯩꯀꯥꯏꯁꯦ ꯃꯇꯝꯗ ꯇꯣꯇꯤ ꯇꯥꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯈꯨꯟ ꯏꯁꯤꯡ ꯊꯛꯅꯕꯁꯤꯅ ꯂꯩꯔꯒ ꯁꯤꯖꯤꯟꯅꯩꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯥ ꯊꯣꯡ ꯊꯥꯛꯅꯕ ꯀꯩꯁꯤꯅ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯈꯇꯪ ꯍꯦꯛ ꯃꯃꯥꯡ ꯆꯠꯂ ꯑꯃ ꯑꯗꯨꯝ ꯂꯩꯌꯦꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯁꯤꯗ ꯏꯁꯤꯡ ꯁꯣꯛꯅꯩꯌꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯗ ꯃꯇꯝꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄ ꯏꯅꯥꯎꯁꯤꯡ ꯏꯆꯦꯁꯤꯡꯁꯦ ꯑꯗꯨ ꯃꯣꯏ ꯌꯥꯝꯕꯅꯤꯅ ꯏꯁꯤꯡꯁꯦ ꯂꯣꯏ ꯂꯩ ꯉꯝꯗꯕꯅꯤna ꯃꯣꯏ ꯄꯨꯂꯞ ꯊꯣꯛꯑꯒ ꯑꯗꯨꯝ ꯁꯣꯛꯑꯦꯕꯀꯣ ꯑꯗꯨꯒ ꯁꯤꯖꯤꯟꯅꯩꯌꯦꯕ ꯏꯁꯤꯡꯁꯦ ꯑꯗꯨꯗ 마지 ꯊꯣꯛꯄꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯌꯦꯡꯅꯕꯅꯦ ꯕꯦꯛꯇ ꯐꯖꯕꯗ ꯑꯗꯨꯒꯅꯦ ꯀꯩꯅꯣ ꯅꯨꯄꯤ ꯈꯔꯅ ꯑꯍꯟ ꯈꯔꯅꯀꯣ ꯑꯁꯔꯣꯕꯤꯇꯥ ꯅꯪꯅ ꯃꯌꯥꯝꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯅꯤ ꯅꯪꯒꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯏꯆꯥꯒꯨꯝꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ 이ꯆꯥꯁꯨ ꯁꯨꯃꯥꯏꯅ ꯃꯔꯥꯏꯕꯛ ꯊꯤꯔꯗꯤ ꯏꯄꯥꯝꯗꯁꯨ ꯂꯩꯅꯤꯡꯗꯦ ꯑꯩ ꯃꯧ ꯃꯌꯥꯝ ꯃꯔꯛꯇ ꯒꯥꯏꯅ ꯅꯪꯒꯤꯗ ꯂꯥꯛꯇꯣꯏꯃꯦꯗꯣ ꯌꯥꯝ ꯐꯩꯌꯦ ꯅꯪ ꯇꯧꯏꯖꯦꯗꯣ ꯑꯁꯤ ꯅꯨꯄꯤꯁꯤꯗꯗꯤ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯣ ꯑꯁꯤ ꯃꯁꯛ ꯐꯖꯃꯜꯂꯤ ꯋꯥꯊꯣꯛ ꯂꯥꯛꯀꯅꯤ ꯑꯗꯩꯗꯤ ꯊꯣꯛꯍꯟꯗ꯭ꯔꯦꯕ ꯑꯩꯅ ꯃꯥꯁꯦꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯁꯦ ꯃꯇꯝꯗꯨ ꯌꯨꯝꯁꯦ ꯂꯣꯏꯁꯟꯗꯕꯩ ꯕꯥꯠꯔꯨꯝꯒꯁꯦ ꯁꯥꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯌꯨꯝꯒꯤ ꯃꯈꯥꯒꯤ ꯀꯩꯅꯣꯁꯤꯗꯒ ꯏꯔꯨꯖꯕꯤꯗꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯃꯥꯅ ꯏꯔꯨꯖꯕꯒꯁꯦ ꯌꯥꯝ ꯐꯖꯕꯗꯨꯅꯤꯗ ꯑꯩꯅ ꯏꯕꯦꯝꯃ ꯅꯪ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯟꯈꯣ ꯖꯣꯝ ꯁꯥꯏꯗꯣ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯟꯈꯣꯅ ꯀꯨꯆꯨ ꯀꯨꯃꯦꯟꯁꯦ ꯌꯥꯝ ꯐꯖꯩ ꯑꯁ ꯑꯩ ꯈꯪꯗꯦ ꯃꯤꯠꯇ ꯍꯧꯖꯤꯛꯁꯨꯅꯦ ꯑꯩ ꯃꯤꯠꯇ ꯎꯏ ꯃꯥꯒꯤ ꯐꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯣꯏꯕꯁꯨ ꯅꯠꯇꯕ ꯗꯨꯞ ꯗꯨꯞ ꯂꯥꯎꯔ ꯃꯌꯥꯡ ꯀꯪꯕꯁꯨ ꯅꯠꯇꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯌꯦꯡꯕ ꯑꯗꯨ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯃꯥꯅ ꯂꯥꯛꯈꯤꯕ ꯃꯔꯝꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥꯒ ꯃꯥꯒꯁꯦ ꯕꯔꯥꯗ ꯂꯩꯕꯅꯦꯕꯀꯣ ꯃꯥꯏ ꯅꯨꯄꯥꯁꯦ NGO ꯑꯃ ꯇꯧꯏ ꯊꯕꯛ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯃꯆꯥꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯣꯐꯤꯁ ꯆꯠꯄꯗ ꯑꯗꯨꯝ ꯄꯨꯈꯤꯕ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯃꯆꯥꯁꯦ ꯁ꯭ꯀꯨꯜꯗꯩ ꯂꯧꯔ ꯍꯜꯂꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯃꯆꯥ ꯅꯨꯄꯥꯁꯤꯅ ꯇꯨꯏꯁꯟ ꯑꯃꯨꯛ ꯆꯠꯈꯤꯕ ꯇꯨꯏꯁꯟ ꯃꯐꯝꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯊꯥꯗꯔꯝꯕ ꯗꯦ ꯕꯣꯔꯗꯤꯡ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯍꯜꯂꯛꯄꯗ ꯄꯨꯡ 9:30 ꯁ꯭ꯋꯥꯏꯁꯤꯗ ꯄꯨꯔ ꯂꯥꯛꯄ ꯃꯔꯛꯁꯤꯗꯤ ꯕꯔꯥꯁꯤꯗ ꯃꯥꯗꯤ ꯔꯦꯟꯁꯤꯗ ꯃꯊꯟꯇ ꯂꯩꯔꯤꯃꯤꯗꯅ ꯑꯗꯩꯗꯤ ꯃꯥ ꯁꯨꯝ ꯐꯣꯟ ꯅꯨꯡ ꯁꯨꯝ ꯌꯦꯡꯕꯗ ꯃꯥꯒꯤ ꯁꯨꯝ ꯍꯥꯞꯀꯠꯄꯗ ꯁꯨꯝ ꯌꯦꯡꯕꯗ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯦꯕ ꯃꯥꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯦ ꯈꯣꯠꯂꯦ ꯅꯨꯄꯥꯁꯤꯒ ꯊꯕꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯨꯝ ꯅꯨꯄꯥꯁꯤꯁꯨ ꯀꯩꯅꯣ ꯅꯨꯄꯤꯁꯦ ꯃꯊꯪ ꯑꯃꯃꯨꯛ ꯂꯧꯕ ꯑꯃꯃꯨꯛ ꯀꯥꯏꯅꯈꯤꯕ ꯌꯥꯝ ꯍꯩꯔꯕ ꯃꯐꯤ ꯃꯔꯣꯟ ꯗ꯭ꯔꯦꯁ ꯀꯌꯥꯝ ꯅꯥꯟꯕ ꯑꯩꯈꯣꯏ ꯃꯄꯥꯟ ꯊꯣꯛꯄ ꯃꯤꯔꯛ ꯇꯤꯟꯕ ꯀꯩ ꯊꯕꯛ ꯏꯟꯈꯥꯡ ꯆꯦ ꯆꯥꯡ ꯀꯩꯅꯣꯝꯒꯤ ꯆꯦꯟꯕ ꯂꯩꯀꯥꯏ ꯈꯨꯟꯁꯨ ꯌꯥꯝ ꯍꯩꯕ ꯑꯗꯣ ꯅꯨꯄꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝ ꯉꯥꯎꯒꯟꯕ ꯁꯛꯇ ꯑꯣꯏꯕ ꯑꯩꯈꯣꯏ ꯀꯥꯔ ꯑꯃꯒ ꯊꯧꯔꯒ ꯑꯗꯨꯝ ꯉꯥꯡꯊꯣꯛ ꯁꯛꯇꯣꯛꯄꯁꯦ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯂꯦꯝꯕ ꯃꯁꯥꯒꯁꯦ ꯌꯥꯝ ꯅꯥꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯕꯥꯅꯤꯁꯦ ꯊꯦꯡꯅꯕꯁꯤꯗ ꯃꯥꯅꯁꯨ ꯅꯨꯄꯤꯁꯦ ꯐꯖꯅ ꯄꯥꯝꯃꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯄꯤꯁꯤꯁꯨ ꯋꯥꯈꯟꯁꯦ ꯈꯟꯊꯍꯧꯗꯅ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯦꯕꯀꯣ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯁꯦ ꯈꯪꯉꯛꯄꯗꯒꯤꯅꯦ ꯕꯔꯥꯁꯦ ꯃꯥꯅ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯄꯣꯠ ꯆꯩ ꯊꯤꯟꯗꯅ ꯇꯧꯕꯁꯤꯗ ꯃꯌꯥꯝ ꯂꯩꯃꯤꯟꯅꯕꯁꯤꯅ ꯂꯣꯟꯅ ꯍꯥꯏꯔꯛꯑꯦꯕ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯁꯨꯃꯥꯏꯅ ꯂꯥꯛꯏ ꯈꯣꯠꯂꯤꯅ ꯃꯌꯥꯝꯁꯤꯅ ꯂꯣꯟꯅ ꯄꯥꯎꯁꯦ ꯇꯝꯅꯔꯛꯑꯦꯕ ꯃꯥꯏ ꯅꯨꯄꯥꯁꯤꯗꯀꯣ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯑꯃ ꯅꯪ ꯅꯨꯄꯤꯁꯦ ꯂꯨꯝꯕ ꯁꯨꯃꯥꯏꯅ ꯂꯥꯛꯏ ꯈꯣꯠꯂꯤ ꯑꯗꯩ ꯊꯣꯛꯑꯒꯁꯨ ꯎꯅꯔꯨꯏ ꯃꯕꯥꯅꯤꯁꯦ ꯆꯠꯃꯤꯟꯅꯔꯨꯏ ꯑꯩꯈꯣꯏꯅ ꯍꯥꯏꯔꯛꯑꯗꯤ ꯍꯥꯏꯅꯨ ꯈꯣꯠꯅꯨꯅꯀꯣ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯐꯨꯔꯦ ꯅꯨꯄꯤꯁꯦ ꯉꯥꯡꯉꯦ ꯀꯅꯥꯅꯣ ꯂꯥꯛꯑꯦ ꯍꯥꯏꯁꯦ ꯑꯗꯨꯗꯣ ꯑꯗꯩ ꯐꯣꯟꯒꯁꯦ ꯊꯨꯒꯥꯏꯗꯅ ꯐꯣꯟ ꯄꯥꯏꯕ ꯌꯥꯔꯣꯏ ꯅꯪ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯀꯥꯏꯅ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯦ ꯈꯠꯅꯗꯅꯀꯣ ꯑꯗꯩ ꯃꯕꯥꯅꯤ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯒ ꯃꯥꯒꯁꯦ ꯄꯥꯎꯁꯦ ꯐꯥꯎꯅꯗ꯭ꯔꯦ ꯑꯁꯣꯝꯗꯗꯤ ꯅꯨꯄꯥꯗꯨꯁꯨ ꯂꯩ ꯉꯝꯗ꯭ꯔꯦ ꯅꯨꯡꯇꯤꯒꯤ ꯐꯣꯟ ꯐꯥꯎꯅꯗꯅ ꯈꯣꯠꯇꯅ ꯃꯕꯥꯅꯤꯁꯦ ꯂꯩꯔꯝꯕꯅꯤꯅ ꯅꯣꯡ ꯅꯤꯅꯤ ꯐꯣꯟ ꯐꯥꯎꯅꯔꯛꯇꯕꯗꯨꯗꯤ ꯅꯨꯄꯤꯁꯨ ꯁꯨꯡꯇꯣꯛ ꯊꯣꯛꯂꯛꯇꯕꯗꯨꯗꯗꯤ ꯃꯥꯗꯤ ꯂꯥꯛꯑꯒꯗꯤ ꯑꯗꯨꯝ ꯁꯪꯉꯤꯀꯣ ꯑꯗꯩꯗꯤ ꯁꯣꯝꯗꯗꯤ ꯅꯨꯄꯤꯁꯤꯅ ꯄꯥꯈꯠꯂꯦꯕ ꯃꯥꯅ ꯑꯗꯨꯝ ꯁꯪꯉ ꯈꯣꯠꯂ ꯂꯩꯕꯁꯦ ꯃꯥꯗꯤ ꯃꯥꯏ ꯕꯔꯥꯒꯤ ꯊꯣꯡꯅꯥꯎꯗꯩ ꯎꯔꯤꯃꯤꯗꯅꯀꯣ ꯑꯗꯨ ꯃꯥꯏ ꯅꯨꯄꯥꯗꯨꯅꯗꯤ ꯌꯨꯝꯕꯨꯗ ꯃꯄꯥꯟ ꯊꯣꯛꯍꯟꯒꯅꯨ ꯑꯩ ꯅꯨꯄꯤ ꯍꯥꯏꯔꯝꯃꯕꯅꯤꯅ ꯃꯥ ꯊꯣꯛꯄ ꯉꯝꯗ꯭ꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯥꯅ ꯅꯣꯡꯃꯗꯤ ꯑꯁ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯑꯩꯁꯦ ꯑꯩ ꯅꯨꯄꯥꯅ ꯈꯪꯉꯗꯤ ꯁꯣꯏ ꯈꯠꯅ ꯆꯩꯅ ꯊꯣꯛ ꯇꯥꯔꯦ ꯃꯤ ꯂꯩꯀꯥꯏꯁꯤꯗ ꯑꯗꯨꯅ ꯑꯩꯗꯣ ꯀꯩꯅꯣ ꯃꯉꯣꯟꯗ ꯐꯖꯅ ꯍꯥꯏꯔꯨꯒꯦ ꯑꯩꯁꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯏꯆꯥ ꯁꯦꯕꯥ ꯇꯧ ꯂꯩꯔꯒꯦ ꯅꯪꯁꯨ ꯐꯖꯅ ꯂꯩꯈ꯭ꯔꯣ ꯃꯣꯟ ꯌꯦꯜꯂꯛꯑꯅꯨ ꯍꯥꯏꯔꯨꯒꯦ ꯊꯦꯝꯃ ꯊꯥꯗꯣꯛꯈ꯭ꯔꯒꯦꯅ ꯊꯣꯛꯂꯛꯄ ꯑꯗꯨ ꯊꯣꯛꯂꯛꯄꯁꯤꯗꯗꯤ ꯃꯥꯅ ꯍꯥꯏꯔꯦꯕ ꯅꯪ ꯑꯃꯨꯛ ꯂꯥꯛꯀꯅꯨ ꯑꯩ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯑꯩ ꯂꯥꯟ ꯇꯥꯗꯅ ꯐꯣꯟꯒ ꯂꯣꯏ ꯊꯨꯒꯥꯏꯈ꯭ꯔꯦ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯌꯨꯝꯕꯨꯗ ꯁꯤꯟꯅꯔꯦ ꯁꯤꯁꯨ ꯌꯨꯝꯕꯨꯗꯣ ꯇꯨꯝꯈ꯭ꯔꯤꯉꯩꯗ ꯑꯩ ꯂꯣꯟꯅ ꯊꯣꯛꯂꯛꯏꯃꯤ ꯌꯨꯝꯕꯨꯔꯗꯤ ꯑꯃꯨꯛ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯆꯠꯂꯣ ꯅꯪ ꯆꯠꯂꯣ ꯍꯥꯏꯕꯁꯦ ꯑꯁ ꯑꯩ ꯉꯝꯃꯣꯏ ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯗꯤ ꯑꯩ ꯂꯩꯕ ꯉꯝꯃꯣꯏꯅ ꯆꯠꯂꯣ ꯅꯪ ꯃꯇꯨꯡ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯨ ꯈꯣꯠꯀꯅꯨ ꯈꯔ ꯇꯞꯅ ꯑꯣꯏꯔꯁꯨ ꯂꯩꯔ ꯐꯥꯎꯅꯁꯤ ꯈꯣꯠꯁꯤꯅ ꯅꯨꯄꯥꯁꯤꯅ ꯇꯣꯡꯉꯣ ꯑꯝꯇ ꯇꯣꯡꯉꯣ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯋꯥꯔꯤ ꯁꯥꯔꯨꯕꯁꯤ ꯉꯥꯛꯇ ꯇꯣꯡꯉꯣꯅ ꯅꯝꯗꯅ ꯄꯨꯔꯕꯀꯣ ꯑꯗꯨꯒꯗꯤ ꯆꯦꯜꯂꯗꯕꯅꯤ ꯏꯕꯥꯅꯤ ꯌꯥꯔꯣꯏ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏꯅ ꯉꯪꯅꯗꯅ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯁꯥꯡꯅ ꯊꯧꯗꯅ ꯅꯨꯄꯤꯁꯤꯅꯗꯤ ꯀꯥꯔꯗꯩ ꯊꯣꯡ ꯍꯥꯡꯗꯣꯛ ꯆꯣꯡꯊꯍꯧꯕꯗꯤ ꯉꯝꯄꯣꯟꯇꯦꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯑꯗꯨꯁꯨ ꯆꯦꯜꯂꯕꯀꯣ ꯑꯗꯨꯒ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯑꯒ ꯅꯨꯄꯥꯁꯤꯅ ꯒꯨꯍꯥꯇꯤꯗ ꯃꯕꯥꯅꯤꯁꯦ ꯅꯣꯡꯉꯥꯟꯕꯒ ꯅꯨꯃꯤꯠꯇꯨꯃ ꯑꯍꯤꯡ ꯍꯣꯇꯦꯜꯗ ꯂꯦꯛꯑꯦ ꯑꯗꯨꯒ ꯅꯣꯡꯉꯥꯟꯕꯒ ꯆꯠꯈ꯭ꯔꯦꯕ ꯁꯣꯝꯗꯅ ꯀꯣꯏꯊꯤ ꯊꯤꯅꯔꯦꯀꯣ ꯍꯜꯂꯛꯇ꯭ꯔꯦꯅ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯇꯧꯔꯦ ꯈꯣꯠꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒꯗꯤ ꯃꯣꯏꯁꯦ ꯒꯨꯍꯥꯇꯤꯗ ꯁꯣꯝꯗꯅ ꯂꯣꯠꯂ ꯂꯩꯈ꯭ꯔꯦꯀꯣ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯀꯩꯒꯨꯝꯕ ꯑꯃꯐꯥꯎ ꯐꯪꯕ ꯉꯝꯗ꯭ꯔꯦꯕ ꯃꯥꯏ ꯅꯨꯄꯤꯗꯣ ꯐꯣꯟꯁꯨ ꯄꯥꯏꯈꯤꯗ꯭ꯔꯕꯅꯤꯅꯀꯣ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯂꯩꯃꯤꯟꯅꯔꯀꯥꯟꯗꯅꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤ ꯀꯗꯔ ꯃꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯅꯨꯄꯤꯗꯨꯅ ꯈꯪꯉꯛꯑꯦꯕ ꯃꯥ ꯅꯨꯄꯤ ꯑꯇꯣꯞꯄꯁꯨ ꯀꯣꯏꯕ ꯈꯣꯠꯄ ꯊꯣꯛꯑꯒ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯈꯤꯕ
ꯑꯗꯩꯗꯤ ꯃꯦꯁꯦꯖ ꯂꯥꯛꯄ ꯑꯗꯩ ꯃꯥꯁꯦ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯅꯨꯄꯥꯅꯦ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯒꯤ ꯁꯅꯥ ꯂꯤꯛꯁꯤ ꯁꯅꯥꯁꯤ ꯈꯨꯗꯣꯞꯁꯤ ꯑꯗꯨꯁꯦ ꯀꯥꯏꯊꯣꯛꯑꯒꯅꯦ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯍꯣꯇꯦꯜꯒꯤ ꯀꯩꯒꯤꯁꯦ ꯄꯤꯔꯦꯕ ꯑꯗꯣ ꯁꯤ ꯂꯣꯏꯈ꯭ꯔꯒꯗꯤ ꯏꯕꯥꯅꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣꯅ ꯃꯕꯥꯅꯤꯁꯦ ꯈꯠꯅꯔꯦꯕ ꯅꯪꯅ ꯑꯄꯥꯝꯕꯗꯤ ꯄꯩꯁꯥ ꯀꯧꯁꯤꯅꯦꯕ ꯅꯨꯄꯥꯗꯨꯅ ꯑꯩ ꯑꯁꯣꯝꯗ ꯃꯥꯡꯈ꯭ꯔꯦꯅ ꯊꯤꯅꯔꯤꯕ ꯑꯩꯅ ꯄꯩꯁꯥ ꯀꯧꯗꯣꯏꯕꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯠꯅꯔꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯁꯤ ꯅꯨꯄꯥꯁꯤꯗꯤ ꯑꯩ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯅꯠꯇꯦ ꯁꯤꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯁꯤꯗꯤꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯍꯨꯟꯗꯣꯛꯑꯝꯃꯦ ꯅꯨꯄꯥꯁꯤꯅꯀꯣ ꯚꯔꯥꯁꯤꯗ ꯍꯣꯇꯦꯜꯗꯨꯗ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗꯕꯅꯦꯃꯤ ꯑꯗꯩ ꯎꯄꯥꯏ ꯂꯩꯇꯗꯅ ꯃꯥꯁꯨ ꯕꯁ ꯇꯣꯡꯉ ꯊꯣꯛꯂꯛꯄꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯆꯪꯐꯝꯉꯩꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯄꯥꯝꯗꯁꯨ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯑꯩꯈꯣꯏ ꯁꯣꯔꯤꯁꯇꯦ ꯍꯣꯝꯗ ꯃꯥꯁꯦ ꯂꯥꯛꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯈꯔ ꯂꯩꯖꯒꯦꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗꯣ ꯃꯄꯥꯝ ꯀꯩ ꯄꯥꯎ ꯄꯤꯔꯒ ꯂꯣꯏꯁꯟꯅꯩꯌꯦꯕ ꯃꯥꯏ ꯅꯨꯄꯥꯗꯨꯅꯅꯦ ꯌꯥꯝ ꯀꯞꯄꯦ ꯑꯩ ꯏꯆꯥ ꯌꯣꯛꯄꯒꯤ ꯃꯥꯅ ꯁꯣꯏꯔꯁꯨ ꯂꯥꯜꯂꯁꯨ ꯑꯩ ꯂꯧꯁꯟꯖꯒꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯆꯍꯤ ꯊꯥꯃꯨꯛ ꯀꯩꯃꯨꯛ ꯃꯥꯡꯉꯨꯔꯕ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯔꯕ ꯅꯨꯄꯤꯗꯣ ꯀꯃꯥꯏꯅ ꯃꯥꯅ ꯀꯩꯅꯣ ꯇꯧꯅꯤ ꯑꯗꯣ ꯃꯣꯏ ꯁꯥꯒꯩ ꯅꯥꯇꯩꯅꯗꯤ ꯌꯥꯗꯦ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤ ꯃꯁꯥꯅꯁꯨ ꯌꯥꯖꯗ꯭ꯔꯦꯕ ꯑꯩ ꯂꯥꯜꯂꯨꯔꯦ ꯑꯗꯨꯅ ꯑꯩ ꯅꯪꯉꯣꯟꯗ ꯂꯩꯕ ꯑꯩ ꯉꯝꯃꯔꯣꯏꯅ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯒ ꯃꯣꯏꯒꯤ ꯃꯆꯦ ꯍꯣꯏ ꯀꯩ ꯍꯣꯏꯅ ꯅꯨꯄꯤꯁꯤ ꯄꯨꯔ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯗ ꯃꯄꯥꯟ ꯊꯣꯛꯇꯅ ꯃꯥꯁꯦ ꯊꯥ 2 ꯂꯩꯔꯝꯃꯤꯀꯣ ꯑꯗꯒꯤꯗꯤ ꯃꯥꯁꯨ ꯌꯥꯝ ꯅꯤꯡꯕ ꯀꯥꯏꯅ ꯃꯆꯥ ꯀꯥꯏꯅꯔꯛꯄ ꯃꯆꯥ ꯅꯤꯡꯁꯤꯡꯉꯛꯄ ꯃꯄꯨꯔꯣꯏꯕ ꯅꯤꯡꯁꯤꯡꯕ ꯃꯥꯁꯨ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯍꯦꯛ ꯈꯟꯊꯍꯧꯗꯦꯗꯀꯣ ꯌꯥꯝ ꯐꯥꯒꯤꯗꯧꯅ ꯄꯨꯟꯁꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯊꯥꯡꯉꯨꯔꯤꯕ ꯈꯣꯡꯊꯥꯡꯁꯤꯕꯣꯅ ꯃꯥꯁꯨ ꯌꯥꯝ ꯀꯞꯇꯅ ꯈꯣꯠꯇꯅ ꯂꯩꯔꯝꯃꯤꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯥꯁꯦ ꯃꯆꯦ ꯍꯣꯏ ꯀꯩ ꯍꯣꯏꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯅꯦ ꯊꯥ 4 ꯃꯨꯛꯇꯅꯤꯗ ꯂꯩꯔꯒ ꯂꯥꯛꯑꯦꯕꯀꯣ ꯌꯥꯝ ꯅꯣꯛꯅꯤꯡꯗꯣꯏꯅꯦꯕ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔ ꯑꯇꯥꯡꯕ ꯑꯃꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯏꯟꯖꯤꯅꯤꯌꯥꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯒꯤꯁꯨ ꯆꯍꯤ ꯀꯩꯅꯣꯃꯨꯛ ꯍꯟꯗꯣꯏꯅꯦꯕꯀꯣ ꯆꯍꯤ 10 ꯆꯍꯤ 10 ꯍꯟꯅꯤꯗ ꯅꯨꯄꯥꯗꯣ ꯑꯩꯉꯣꯟꯗꯒꯤ 10 ꯍꯟꯅꯤ ꯑꯍꯟꯅꯦꯕ ꯌꯥꯝꯅ ꯑꯗꯨꯒ ꯀꯥꯔ ꯑꯇꯥꯡꯕ ꯑꯃꯗ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯊꯧꯔꯒ ꯃꯕꯥꯅꯤꯁꯦ ꯃꯅꯤꯡꯗꯒ ꯇꯣꯡꯉꯒ ꯂꯥꯛꯑꯒꯅꯦ ꯅꯨꯄꯤꯁꯦ ꯁꯅꯥ ꯂꯤꯛꯀꯣꯟꯁꯦ ꯌꯣꯝꯗꯅ ꯁꯤꯔꯛꯏꯀꯣ ꯑꯗꯨꯒ ꯌꯣꯝꯗꯅ ꯁꯤꯔꯛꯏ ꯑꯗꯨꯒ ꯀꯩꯅꯣ ꯏꯟꯖꯥꯡ ꯅꯥꯄꯤ ꯄꯣꯠ ꯆꯩ ꯆꯦꯡ ꯑꯗꯒꯤ ꯃꯌꯥꯝ ꯄꯨꯔ ꯂꯥꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯕ ꯑꯩꯉꯣꯟꯗꯁꯨ ꯃꯣꯏ ꯃꯌꯥꯝꯅ ꯏꯆꯦ ꯀꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅꯅꯦ ꯏꯆꯦ ꯑꯩꯁꯨ ꯌꯥꯎꯖꯔꯛꯏ ꯀꯥꯟꯅ ꯃꯥꯏ ꯅꯨꯄꯥꯁꯨ ꯏꯟꯖꯤꯅꯤꯌꯥꯔꯅꯤ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤꯗꯅꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗꯒ ꯏꯆꯦ ꯀꯥꯟꯅ ꯄꯨꯔꯥ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 10 ꯍꯜꯂꯤꯕꯗꯨꯅꯀꯣ ꯃꯥꯏ ꯅꯨꯄꯤꯅ ꯀꯧꯋꯦꯅ ꯑꯗꯣ ꯏꯆꯦ ꯑꯩꯈꯣꯏ ꯏꯆꯟꯁꯤꯡ ꯑꯩꯈꯣꯏ ꯏꯕꯦꯝ ꯍꯣꯏꯒ ꯂꯩꯃꯤꯟꯅꯔꯝꯕ ꯃꯌꯥꯝꯗꯣ ꯃꯥꯅ ꯅꯤꯡꯁꯤꯡꯉꯦꯅ ꯎꯅꯅꯤꯡꯉꯦꯅ ꯑꯩꯈꯣꯏꯁꯦ ꯂꯥꯛꯄꯅꯤ ꯀꯩ ꯆꯥꯅꯕ ꯈꯔ ꯊꯤꯜꯂꯛꯄꯅꯤ ꯏꯆꯦ ꯆꯦꯡ ꯆꯥꯛꯀꯥꯟꯅ ꯃꯥꯏ ꯗ꯭ꯔꯥꯏꯚꯔꯗꯨꯅꯒ ꯊꯥꯡꯖꯜꯂꯛꯇꯅ ꯈꯣꯠꯇꯅ ꯃꯥꯅ ꯏꯆꯦꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯌꯥꯝ ꯊꯥꯒꯠꯂꯦ ꯏꯆꯦꯒ ꯇꯧꯔꯒꯀꯣ ꯑꯩꯗꯤ ꯅꯣꯛꯅꯤꯡꯕꯗ ꯏꯊꯟꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗ ꯃꯁꯛꯇꯣ ꯐꯖꯃꯟꯗꯅꯅꯦ ꯌꯥꯝ ꯊꯨꯅ ꯑꯗꯨꯝ ꯅꯨꯄꯥꯗꯨꯅ ꯂꯥꯛꯈꯤ ꯍꯥꯏꯕ ꯃꯥꯁꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦꯕ ꯃꯁꯛ ꯐꯖꯔꯁꯨ ꯁꯨꯃꯥꯏꯅ ꯈꯨꯗꯤꯁꯦ ꯄꯪꯊꯤꯗ ꯊꯤꯕ ꯅꯨꯄꯤꯁꯨ ꯂꯩꯌꯦꯕ ꯑꯗꯩ ꯈꯨꯗꯤ ꯃꯐꯝ ꯑꯃ ꯆꯨꯝꯗꯅ ꯈꯔ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯃꯥꯏ ꯅꯨꯄꯤꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯌꯦ ꯁꯨꯃꯥꯏꯅꯒ ꯂꯩꯈꯤꯗꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯍꯜ ꯑꯃꯅꯒꯁꯨ ꯂꯧꯕꯤꯗꯅ ꯑꯗꯨꯝ ꯈꯣꯡꯒꯨꯟ ꯇꯥꯅ ꯐꯖꯅ ꯂꯩꯈꯤꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯈꯨꯏꯔꯝꯃꯝꯃꯦꯕ ꯏꯆꯦ ꯑꯩ ꯌꯨꯝꯕꯥꯟꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯒꯦ ꯑꯩꯅ ꯁꯣꯏꯔꯨꯕ ꯈꯣꯠꯂꯨꯕ ꯃꯌꯥꯝꯗꯣ ꯑꯩ ꯀꯩꯅꯣ ꯅꯍꯥꯒꯤ ꯏꯔꯥꯡ ꯐꯂꯥꯡ ꯀꯔꯤꯝ ꯌꯥꯎꯗꯅ ꯑꯩ ꯁꯤ ꯌꯨꯝꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯥꯟꯖꯒꯦ ꯑꯩ ꯐꯣꯟ ꯅꯨꯡꯒ ꯑꯝꯇ ꯄꯥꯏꯖꯔꯔꯣꯏ ꯑꯅ ꯇꯧꯗꯅ ꯃꯥꯁꯦ ꯑꯩꯅ ꯁꯣꯏꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯗꯣ ꯏꯆꯦ ꯑꯅ ꯇꯧꯗꯅꯅꯦ ꯏꯆꯦ ꯑꯣꯏꯅꯁꯨ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯕꯤꯅꯨ ꯈꯣꯠꯅꯨ ꯑꯩ ꯈꯟꯊꯍꯧꯗꯕꯅꯤ ꯈꯣꯠꯇꯕꯅꯤꯅ ꯇꯧꯔꯒ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯆꯥꯁꯨ ꯀꯥꯏꯅꯔꯦ ꯏꯄꯨꯔꯣꯏꯕꯗꯨꯁꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩ ꯏꯆꯥꯗꯨꯗꯤ ꯏꯆꯦ ꯃꯇꯦꯡ ꯑꯗꯨꯝ ꯁꯦꯟ ꯊꯨꯝ ꯑꯩ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯀꯩꯗ ꯑꯩ ꯄꯩꯁꯥ ꯍꯥꯞꯄ ꯂꯣꯟꯅ ꯊꯝꯃꯤ ꯑꯩ ꯃꯥꯒꯤꯗꯃꯛꯇꯗꯤ ꯏꯆꯥꯒꯤꯗꯤ ꯑꯩꯅ ꯁꯥꯒꯩ ꯑꯣꯜꯂꯁꯨ ꯑꯩ ꯃꯇꯦꯡ ꯄꯥꯡꯅꯤ ꯀꯥꯏꯅ ꯃꯥ ꯍꯥꯏꯕ ꯂꯥꯛꯑꯝꯃꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯖꯥꯠꯅꯤ ꯍꯧꯖꯤꯛ ꯊꯣꯛꯅꯔꯤꯕ ꯃꯌꯥꯝꯁꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯀꯩꯅꯣꯅꯦ ꯑꯩꯅ ꯑꯃꯈꯛ ꯆꯤꯊꯍꯧꯕ ꯑꯃꯈꯛ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯗꯦꯠ ꯀꯩꯅꯣꯁꯦ 3 ꯖꯨꯟꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯦ ꯍꯥꯏꯕ ꯐꯤꯂꯝꯁꯦ ꯑꯇꯩ ꯂꯣꯏ ꯅꯝꯕ ꯂꯣꯏꯈ꯭ꯔꯦꯕ ꯁꯤꯗ ꯐꯥꯏꯠ ꯁꯤꯟ ꯑꯃꯈꯛ ꯅꯝꯒꯗꯕ ꯂꯩꯌꯦꯕ ꯁꯤ ꯂꯩꯕꯒ ꯑꯚꯤꯒ ꯃꯕꯥꯅꯤꯁꯤꯅ ꯀꯩꯅꯣ ꯑꯣꯏꯅꯔꯒ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖꯤꯡ ꯇꯧꯅꯔ ꯃꯣꯏꯁꯦ ꯁ꯭ꯀꯨꯜꯗꯒꯁꯦ ꯄꯛꯀ ꯈꯟꯅꯕ ꯑꯗꯩ ꯁ꯭ꯀꯨꯜꯗ ꯈꯟꯅꯔꯗꯤ ꯑꯣꯖꯥꯅ ꯀꯩꯅ ꯀꯧꯈꯠꯂꯤ ꯁ꯭ꯀꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏ ꯄꯦꯔꯦꯟꯁ ꯀꯧꯏ ꯑꯗꯨꯒꯤ ꯃꯣꯏꯗꯣ ꯑꯇꯣꯞꯄ ꯖꯒꯥ ꯑꯝꯗ ꯈꯟꯅꯁꯤꯅꯅꯦ ꯃꯣꯏ ꯃꯇꯝꯒ ꯊꯥꯅꯔ ꯐꯨꯗꯠꯅꯩꯅꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨ ꯅꯪꯅ ꯀꯣꯏ ꯑꯩꯅ ꯂꯧꯕꯗꯤ ꯑꯩꯅ ꯒꯥꯏꯅ ꯑꯗꯨꯗꯤ ꯉꯝꯕ꯭ꯔꯦ ꯌꯦꯡꯁꯤ ꯍꯣꯔꯦꯟ ꯄꯨꯡ 10ꯗ ꯆꯦꯟꯁꯤ ꯅꯪꯅ ꯉꯝꯃꯦ ꯅꯪ ꯆꯦꯜꯂꯨ ꯑꯩꯅ ꯉꯝꯃꯦ ꯑꯩꯅ ꯆꯦꯟꯅꯤ ꯀꯥꯏꯅ ꯆꯦꯂꯦꯟꯖꯤꯡ ꯌꯥꯝ ꯇꯧꯅꯕ ꯑꯉꯥꯡ ꯃꯁꯦꯟꯒꯤ ꯐꯤꯂꯝꯅꯦꯕ ꯑꯗ ꯐꯥꯏꯠ ꯁꯤꯟꯁꯦ ꯈꯛ ꯉꯥꯏꯔꯦ ꯗꯦꯠ 3 ꯖꯨꯟꯁꯤꯗ ꯅꯝꯒꯅꯦꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯤꯁꯦ ꯁꯤꯒꯤ ꯁꯤꯟꯁꯦ ꯑꯩꯈꯣꯏ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯇ ꯐꯤꯂꯝꯗ ꯌꯥꯎꯗ꯭ꯔꯤꯕ ꯐꯥꯏꯠ ꯁꯤꯟ ꯑꯃꯈꯛ ꯑꯩꯅ ꯑꯣꯏꯍꯟꯅꯤꯡꯕ ꯑꯦꯛꯁꯟ ꯑꯗꯨꯗꯨꯒ ꯃꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯒ꯭ꯔꯨꯄꯤꯡ ꯁꯦꯝꯃꯒ ꯈꯠꯅꯕꯗꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯕꯥꯏꯛ
कोई बुलेट कुम बाई तारे सी याम दरकार ओइबको अदुदा अखोइना बाइक ngaktaga moije laaga wang tra fudat na bidune ba nupa masa pakhang masa na thauba gai ji atai tai thauba budi bike si thaubana lemjai dana adugi bike si mam darkar oiba aduna bike thaubi ba koi crime diary su yengbiri ba ipwasing na koi gi mateng pangbiyo si fight sin je yawbiyo saru yabiyo lakbiyo do ai gi contact number da amtang call tawbiraga koi ipwa myam je saru yaminna ninge sidai aduga amana koi gi kaino je ai nupa di sanani haiba kaino nungsi chairak si film je aina date June gi 20 dagina 30 bawda ai number hujadore loimbak artist kai ready da lai jare ba adu mayam na dum khoina film shooting tawringa sport mafam da o yengbi ninga ju mayam adum lakpiyo adu ai gi number da dum call tawbiro adum tangai phongdok sai mafam sing khang na ba yam nungai je habidi ozagi hoji kan namni ba loisan ga dori ba nupandi sanani habisi da khoi gi mayam manipur sida khoi gi fight ki scene mayam sida gi ozagi sina focus taroga karamba mawong da habidi mayam ga manadaba suman manadaba bike mayam amma tawraga ozana namga darba shooting asida akhoi interested oiba akhoi gi fight asida akhoi gi movie sida yawning ba amadi bike leba singna hena phajana bagi damakta bike leba singna bike puthok piraga ozagi sida akhoi gi interested oi taraga di yawbiu haina thamjabani yam nungai je ozagi akhoi gi si fight ki sin si June gi tang ahum mayam ningsing biu June gi tang ahum da nupadi sanani gi yamna chawrba fight ki cinema namjagani sida sida akhoi gi khudong jaba habedi sida khoi yawning ba yawbining ba lebiragadi ozana bike tu ga loina na mayam yawbiu haina invite tawjabani akhoi interested oba mayam yawbiu loina na ozagi anoba nungsi chairak June gi tang kun dagina kun cha sida number hogani hanji thambiri mayam yengduna akhoi gi ngai miyang ta minasi puthorok matam da aduga hojik se mayam singai minasi aduga akhoi gi ngasi gi crime diaries ki episode tara taruk suba ngasi gi Saturday numisi da pangthok liba akhoi gi ozana thambi gi ba wakhalon sing ozagi akhoi gi crime gi ngasa gi issues mayam da mayam suksoi soidana comment amam thambiraga akhoi gi crime diaries si series 9 na mapung phana mayam gi damakta seva tawna bagi damakta mayam na ahen ba subscriber amadi ahen ba awareness thambiraga akhoi gi crime diaries ki family ama sagalaga akhoi society sida akhoi gi pandam crime mitigate tawba society healthy ohen ba amadi crime diaries na akhoi gi platform sida mayam gi oiba platform ama thaminaraga sungsoi soidana comment amam thambiraga habidi akhoi comment sina su akhoi ni chintha nan thoba kaya ama lebani na comment sida gi su akhoi ni hana educate tawba hena akhoi gi ideas hena phangba oiminasi hana thamjaraga ngasi gi de matang su loisalakpani na ojabu su hanan thaga chabaga loina na crime diaries yengbiri ba pumna makpu kanena ba ya thangni jari pinabirasi